मैं आपको हौजी लेजरी से कोई खुराई कोंपाल कोई की थोंग है खंगना भी बदो आधा ले को मैं हम थोंग दो अदुगा सिगी लंबी परेंग सिना कोई खुराई तिनसेट रोड है खंगना भी बदो निको आधा बिल्डिंग अवांग मूरी से कोई ऑनरेबल मिनिस्टर सारियाई मगी युम लेरे सिदे खतंग अवांग ममालोम दा हाइतारे ममालोम दा खतंग लाकान नो मैम नुम खंगबिरंगनी कोंपाल की थोंग अदुगा सिगी दा लेरिबसिना लेमा होम डेकोर मैम सुदम खंगबिबनिको अदुगा मणिपुर की सकनाइरबा सिंगर इचे चित्रा पंगमंगिसु महाकी शोरूम हाइतारे सोफा मैम फंगबा इरमदम इचलिचे सिंगिदमक्ता लमदम सिदा साजबा इरमदम सिदा पुथोकसबा सोफा मैम वीआईपी सोफा मैम ने मैम पुथोइजेको अदो मैम याम स्पेशल ओइनि हाइना खले ngasi प्रोग्राम से करिगिनोदा कोई मणिपुर दा सिगुम्बा होम डेकोर की आइटम मैम योन मैम लइको अदो सिमेट्री सिग लोइनजबा सिमेट्री से मिंग पल्लकांदो ऑफर पिरकदौबा मैम मफम सिग अखोइना इंट्रो सुम तौदुना लाई ngasisu अखोइ इंट्रो तौबगी तांजादोनि खोइ लौजगदोइसेको आहाबदा इचे चित्रा तराम नोकमिनसे तराम नोकचरी इचे अदो होय इचे नुंगाय अखोइ समाय सुम हाइदि लाकपा इचे लाउ सुम थेंगनबसेको अदो लेमा होम डेकोर हाइना इचे ना हांगदोकपिरिसे सिसे क्याम कुइरे अखोइ फर्नीचर आइटम मयाम सोफा फजा फजाबा मयाम इरमदमदा साबा मयाम लैरे हाबसिमदि खोइसु नॉलेज लैजरे ngasi खोइना हांगबा लाकचरिसिना कमायना मतौ करमना हौदोखिनो इरमदमदा कोई हौदोकसबा सैसक्पी अमना आर्टिस्ट अमना सुमाइना तौरपसे कोइ याम पुनिंग थगो चनिंग हाइता अदुनसु कोइ चेंजरइबनेबको कमाय कमाय हौदोखि तंग थंबियो अखोइगी लैम होम डेकोर जे कनोने याम कुइद्रि हाइता याम अतेनमा मतमदा ममांग चहीगी क्वाक जत्रा नुमिता सिगी दुकान से 2024 की 24 की क्वाक जत्रा नुमिता की संगाबनेबा अदु नुमितदे हौजबने अदा चंगा वरी फजन सानर होय अदुगा मयाम ना कमेंट सेक्शन दा शेयर तौरे हाइबा यावरेको मयाम कोड अम लाकनी ngasiगी आइदि ngasiगी कोड से मयाम शेयर तौजरे हाइबसना कोड ओइरोइदोरी को शेयर तौजरे हाइब नत्ता अतोप कोड अम लाखिनी ngakta ngaiबियो अदुगी कोड तो यौद्रि बावबदी मिनिट 30 मुक्ता लौजगे कोड तो यौद्रि बाव कोड अनौबा मा खोइ इंट्रो तौ इचे चंगमिना से मनुंग दा करी करी आइटम सिंग नो फंगिदो याम गित सुलै बिरे याम गित हाय तक मयाम दा ओरेन से इचे चित्रागा इसै मचा अम तौबा यानी को याम टाइमिंग मतेम तंग लौमिना बा हाइताय मयाम हाइदि इचे चित्रा जो खोइना तोइना उनबसु फंगबना चदे ngasi लाइगे मनुंग सिदा मयाम की थौगल लोइना हाइताय लान मनुंग से लोइम हक्सा खोइगी थवाय हक्सा लोइम वानर बंगाक्तनेबा अदुन हाक पथा बोइना इसै मचा अम होरेन हाफसिको दागिना से होरेन मतें खतंग पांगबि तारे अदुगा मयाम मनुंग दा लैरिबा सोफा मयाम सिगी फजबा सिसिमसु लैरे अदुगा सोमना कंदा मयाम ngरang दगी सो खोइना थगत हौजबनिको लाइबा फबि लैमा सीजन 0.1 से कदिनो हाइबसे तंग थंबियो इसे खोइगी लाइबा फबि लैमा सीजन 0.1 हाइसे अखोइगी कस्टमर आईडी हदकी अखोइना दुकान हौदोरपदगिना आईडी ममांगी अक्टोबर था दाइदगी होगिबदो दाइदगी होबनिना अद्वाइदगी लौबिखिबा सोफा लौबिखिबा कस्टमर सिंगदो हदकी डिसेंबर फाउदा हाइतारे 2024 की सिदा सोफा लौबिखिबा कस्टमर सिंगजिदगी खंगचरागा सोफा सेट लौबिखिबा सेट लौगिबा जिंजे सिदगी अखोइना कस्टमर मा खंगलगा हाइ लाइव फबिलै मा खंदोइनेबा मयाम सिदगी ओके अदो लाइव फबिलै मा हाइबवाने दोम नुपा कस्टमर यावरागा समना हाइबदसे ब्रदर करण उरिपोक सिनाम काइदेसु यावइको अदो अदुम पोचे मसाना मसागी लैजरबनिना नुपागी ओइना सुम लौजरबनि मासु दुम यावरे अदुगा एक्सेप्शन दा हाइतारेको अदुगा कस्टमर से समना हाइद मयाम ngरang खर मरि यलखिबदो रोजी हाइस्नाम सुमा अनिरक यावइ करिगिनो मिसक मिखाइ नाइ कायको मयाम से लाना खनबिगनो महांगना हाइस्नाम जे माने अनिरक लौगिबा हाइदि अनिरक लौरसु अनिरक हापतोइनि अहुम लौरसु अहुम दुम हापतोइनि ओ दुदि याम लौरिंगै प्राइस फंगबगी चांसेस याम वांगबै वानिने ओके चलो जिना लौखिबा सोफा सेट तो सिदा लेरेको दो माना सुम लौखिबा मयाम दुने सिदा याविबा सोफा सेट मयाम से दो खोइना ngरang फोटो थागजबनिको दो हाइरिबा फोटो सिंगदुदा अदोंगे अपाम सोफा सेट तो यावरगदी मयाम इरमदमदा साजब सोफा ओइदो इरमदमदा मतौ करम सारिनो हाइदो वारी खतंग तेंतकना तंग थंबियो नि सिदा लेरिबा आइटम मयाम से कमाय कमाय तौनो नुमित के अनिम कदि चंगी कमाय कमाय साइ खतंग थंबियो खोइगी सोफा जे आइडिया दुम वारी दुम लिये सुम चसे होय 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 इचे से इछै सकपबुदि याम है वांगांग मसे खतंग दि थोटलिको मयाम सोनबा याविको दुनने खतंग ngai थोंगाइ सिंग खतंग दंग तौसे ngai ngamdamsu yarom ba yaiko सिदै हान हौरसे होय कमाय कमायना हाइदि खोइगी सोफा जे खोइ सिदा लोइन साबा गाक्तनेबा अदो सोफा सिंग जे सिगी हाइबे फंबियुने इचे सिगी से कनोने 3 सीटर ने होय 3 सीटर मी अहुम फंबा चनबा बदो अदा खोइ स्वाइदा लोइन साबा गाक्तने हाइदि आमा पांदगी खोइना मपांदे लवो मतमदा खोइ याम प्रॉब्लम मे आमा योक नैबा होय आइदि
ꯒꯥꯔꯤ ꯑꯃꯗ ꯁꯣꯐꯥ ꯑꯆꯧꯕ ꯉꯥꯛꯇ ꯀꯌꯥꯕꯨ ꯍꯥꯞꯄ ꯆꯟꯅꯤ ꯃꯥꯅꯦ ꯑꯗꯨꯗꯨꯒ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯄꯩꯁꯥ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯨ ꯍꯦꯟꯅ ꯆꯠꯂꯦ ꯑꯗꯨ ꯑꯥꯗ ꯂꯥꯛꯄꯗꯗꯤ ꯅꯝꯁꯤꯜꯂꯛ ꯄꯨꯔꯛꯄꯅꯤꯅ ꯁꯣꯛꯄ ꯄꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯁꯇꯃꯔꯁꯤꯡꯅ ꯑꯩꯈꯣꯏꯗ ꯋꯥꯔꯦꯟꯇꯤ ꯀꯌꯥꯝ ꯄꯤꯒꯦꯅ ꯍꯪꯉꯦꯕ ꯑꯗꯣ ꯋꯥꯔꯦꯟꯇꯤꯗꯣ ꯑꯥꯗ ꯂꯧꯔꯒꯗꯤ ꯑꯩꯈꯣꯏ ꯀꯌꯥ ꯄꯤꯗꯣꯏꯅꯣꯁꯦ ꯍꯥꯏꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯀꯩ ꯃꯤꯠꯅ ꯎꯕ ꯅꯠꯇꯕꯅꯤꯅ ꯑꯗ ꯑꯩꯈꯣꯏ ꯁꯤꯗ ꯁꯥꯖꯕꯗꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯎꯔꯦ ꯑꯩꯈꯣꯏ ꯃꯤꯠꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯪꯉꯒ ꯁꯥꯍꯟꯕꯅꯤꯅ ꯍꯥꯏꯗꯤ ꯋꯥꯔꯦꯟꯇꯤ ꯅꯨꯡ ꯄꯤꯕ ꯆꯥꯡ ꯂꯣꯏ ꯉꯝꯖꯔꯦ ꯍꯥꯏ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯑꯦꯁꯣꯔ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯃꯅꯤ ꯍꯥꯏꯕꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯔꯛꯇ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯄꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯅꯤꯡꯕ ꯑꯃꯁꯨ ꯁꯨꯝ ꯂꯩ ꯃꯗꯨꯗꯤ ꯁꯦꯌꯔ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨꯅꯦ ꯀꯔꯝꯕ ꯄ꯭ꯔꯥꯏꯁ ꯄꯤꯁꯤꯒꯦ ꯁꯣꯐꯥꯁꯤ ꯑꯣꯏꯅ ꯄꯤꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯄꯤꯁꯤꯒꯦ ꯁꯦꯌꯔ ꯇꯧꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁꯤꯒꯤ ꯑꯣꯇꯣꯃꯥꯟꯁꯤꯃ ꯀꯩ ꯃꯃꯤꯡ ꯑꯕ ꯑꯣꯇꯣꯃꯥꯟ ꯍꯥꯏꯗꯤ ꯇꯨꯜꯁꯨ ꯍꯥꯏꯅꯩ ꯑꯣꯇꯣꯃꯥꯟꯁꯨ ꯍꯥꯏꯅꯩ ꯁꯤꯁꯤꯃ ꯑꯩꯈꯣꯏ ꯄꯤꯖꯔꯅꯤ ꯑꯣꯇꯣꯃꯥꯟ ꯀꯧꯕ꯭ꯔꯣ ꯁꯤꯁꯦ ꯑꯣꯇꯣꯃꯥꯟ ꯀꯧꯏ ꯃꯃꯤꯡꯁꯦ ꯌꯥꯝ ꯄꯣꯁ ꯇꯥꯕꯅꯦ ꯑꯅꯧꯕꯅꯦ ꯃꯌꯥꯝꯁꯤꯗ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯀꯥꯞꯄꯦ ꯐꯔꯅꯤꯆꯔꯒꯤꯗꯣ ꯃꯃꯤꯡꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯣꯇꯣꯃꯥꯟ ꯀꯧꯋꯦ ꯃꯌꯥꯝꯁꯤꯗ ꯑꯣꯇꯣꯃꯥꯟ ꯑꯅꯤ ꯍꯥꯞꯇꯣꯏꯕ ꯑꯅꯤ ꯄꯤꯔꯅꯤ ꯑꯗꯨꯒꯤꯗꯤ ꯀꯩ ꯅꯨꯃꯤꯠꯇꯒꯗꯤ ꯄꯤꯕꯤ ꯇꯥꯔꯦ ꯑꯃꯇꯪ ꯑꯣꯏꯔꯝꯃꯗꯤ ꯍꯌꯦꯡ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤ ꯑꯃꯇꯪ ꯄꯤꯗꯣ ꯐꯝꯕ ꯆꯜꯂꯔꯣꯏꯕ ꯍꯣꯏ ꯑꯗꯣ ꯑꯗꯨꯅ ꯑꯅꯤ ꯀꯄꯜꯒꯨꯝꯕ ꯑꯣꯏꯖꯔꯒꯁꯨ ꯍꯟꯗꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯂꯥꯛꯏꯀꯣ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯍꯣꯏ ꯃꯈꯣꯏꯅꯤꯅ ꯐꯝꯃ ꯀꯦꯟꯗꯜ ꯂꯥꯏꯠ ꯗꯤꯟꯅꯔꯒ ꯇꯧꯖꯕ ꯑꯗꯨꯝ ꯌꯥꯔꯦ ꯌꯥꯕ ꯐꯝꯕꯗꯒꯗꯤ ꯀꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯒꯦ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯣꯔꯥ ꯐꯝꯕꯗꯣ ꯃꯣꯔꯥꯗꯗꯤ ꯈꯤꯇꯪ ꯀꯜꯂꯤꯗꯅ ꯁꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯣꯏ ꯅꯨꯡꯉꯥꯏ ꯍꯣꯏ ꯄꯤꯛꯂꯞ ꯇꯧꯔꯒ ꯑꯗꯨꯝ ꯁ꯭ꯇꯥꯏꯂꯤꯁꯁꯨ ꯑꯗꯨꯝ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯆꯥ ꯊꯛꯄ ꯈꯣꯠꯄ ꯇꯦꯕꯜ ꯃꯃꯥꯡꯗꯒꯨꯝꯕ ꯊꯥꯔ ꯐꯝꯕꯗꯣ ꯍꯣꯏ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯦꯕꯜ ꯂꯩꯈꯤ ꯇꯥꯔꯒꯁꯨ ꯁꯣꯝꯗ ꯐꯝꯕ ꯆꯟꯗꯕ ꯌꯥꯎꯋꯤꯗꯅ ꯁꯤꯁꯤꯅ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄꯒꯗꯤ ꯂꯣꯏꯅꯃꯛ ꯐꯝꯕ ꯆꯟꯅꯕꯅꯤꯗ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯇ ꯁꯦꯌꯔ ꯇꯧꯖꯔꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏꯕꯁꯤꯡꯁꯤꯒꯤ ꯚꯦꯂꯤꯗꯤꯇꯤꯁꯤ ꯉꯁꯤ ꯂꯩꯔꯣꯏꯗꯣꯔꯤ ꯁꯦꯌꯔ ꯇꯧꯖꯔꯦ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯠ ꯑꯃ ꯍꯥꯞꯄꯛꯀꯅꯤ ꯀꯣꯠꯇꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯀꯃꯦꯟ ꯏꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯛꯀꯤ ꯋꯤꯅꯔ ꯈꯟꯒꯠꯆꯔꯒ ꯁꯤꯒꯤ ꯑꯣꯇꯣꯃꯥꯟꯁꯦ ꯑꯅꯤ ꯄꯤꯒꯗꯣꯏꯕ ꯁ꯭ꯇꯨꯜ ꯑꯅꯤ ꯄꯤꯒꯗꯣꯏꯕꯀꯣ ꯑꯅꯤꯅ ꯒꯤꯐꯠ ꯇꯧꯒꯗꯣꯏꯁꯦ ꯃꯥꯔꯀꯦꯠ ꯚꯦꯂꯨꯗ ꯀꯌꯥꯃꯨꯛꯀꯗꯤ ꯂꯩꯒꯦ ꯁꯤꯒꯤ ꯁꯤꯡꯒꯜ ꯄꯤꯁ ꯑꯃꯗ ꯁꯤꯁꯦ ꯄꯤꯁ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ 5K ꯑꯗꯨꯃꯥꯏꯅ ꯁꯥꯏ 5,000 ꯑꯗꯨꯗꯤ ꯂꯨꯄꯥ 5,000ꯅꯤꯅꯦ ꯐꯪꯗꯣꯏꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯁꯦꯝꯈꯤꯕ ꯁꯥꯈꯤꯕ ꯑꯩꯈꯣꯏꯅ ꯁꯥꯖꯈꯤꯕ ꯍꯥꯏꯗꯤ ꯀꯁꯇꯃꯔꯁꯤꯡꯅ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯐꯣꯇꯣ ꯄꯨꯔ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯁꯥꯈꯤꯕ ꯐꯣꯇꯣ ꯄꯨꯔ ꯉꯥꯛꯇꯅꯦꯕ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯕ ꯌꯥꯏ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯁꯦ ꯂꯣꯏ ꯁꯥꯕ ꯉꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇ꯭ꯔꯤꯒꯩꯁꯤꯅ ꯃꯣꯏꯅ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯑꯃ ꯄꯨꯔ ꯂꯥꯛꯄ ꯃꯇꯝꯗ ꯗꯤꯖꯥꯏꯟꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯁꯥꯔꯒ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯀꯁꯇꯃꯔꯁꯤꯡꯒꯤ ꯊꯃꯣꯏꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯕꯗ ꯌꯥꯝ ꯐꯖꯅ ꯁꯥꯕꯤꯔꯦ ꯈꯣꯠꯄꯤꯔꯦ ꯑꯩꯈꯣꯏ ꯄꯥꯝꯖꯔꯦ ꯈꯣꯠꯂꯦꯅ ꯑꯗꯨꯝ ꯐꯖꯅ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯗꯁꯨ ꯑꯗ ꯗꯤꯖꯥꯏꯟꯗꯣ ꯍꯥꯏꯗꯤ ꯁꯣꯐꯥ ꯂꯩꯕ ꯂꯥꯛꯄꯗ ꯐꯣꯇꯣ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯐꯣꯇꯣ ꯌꯦꯡꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯆꯥ ꯑꯣꯏꯅ ꯌꯦꯡꯍꯟꯕꯗꯨꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗ ꯑꯄꯥꯝꯕ ꯁꯥꯏꯅ ꯈꯜꯂꯣꯅ ꯁꯤꯗ ꯑꯗꯨꯝ ꯈꯜꯍꯟꯗꯣꯏꯅꯤ ꯑꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦ ꯏꯆꯜ ꯅꯠꯇ꯭ꯔꯒ ꯏꯆꯦ ꯑꯃ ꯉꯁꯤ ꯆꯦꯜꯂꯦꯅ ꯈꯜꯂꯁꯦꯕꯀꯣ ꯃꯥꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯎꯟꯄꯣꯠ ꯂꯥꯡꯁꯟꯕꯁꯦ ꯑꯗꯨꯝ ꯆꯠꯅꯩꯗꯅ ꯁꯣꯐꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯃꯥꯡꯗ ꯊꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯕꯨꯛ ꯇꯧꯔꯒꯗꯤ ꯃꯥꯏ ꯂꯨꯍꯣꯡꯕ ꯅꯪꯅꯅꯕ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯃꯥꯡꯗ ꯕꯨꯛ ꯇꯧꯕꯤꯌꯣꯅ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯟꯅ ꯂꯥꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯗ 15 ꯗꯦꯖ ꯅꯠꯇ꯭ꯔꯒ 20ꯒꯨꯝꯕ ꯐꯪ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯣꯏ ꯑꯣꯔꯗꯔꯗꯣ ꯑꯗꯨꯝ ꯄꯤꯕ ꯉꯝꯒꯅꯤ ꯑꯣꯀꯦ ꯑꯩꯁ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯆꯦꯟꯕꯨ ꯆꯦꯟ ꯇꯥꯔꯦ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯃꯥꯡꯗ ꯑꯣꯔꯗꯔ ꯇꯧꯕꯤꯔꯣ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨꯁꯤꯀꯣ ꯑꯩꯁꯦ ꯑꯗꯨꯒ ꯉꯜꯂꯤꯉꯩꯗ ꯍꯧꯅ ꯑꯣꯔꯗꯔ ꯇꯧꯕꯤ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯑꯎꯟꯄꯣꯠ ꯅꯪꯉꯤ ꯅꯪꯗꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯁꯨ ꯑꯗꯨꯝ ꯁꯝꯇꯥꯏꯝꯁ ꯊꯣꯛꯀꯗꯣꯏꯅꯤ ꯀꯩꯗꯧꯕꯩ ꯊꯣꯛꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯅ ꯊꯣꯛꯇꯅꯕ ꯍꯥꯏꯇꯥꯔꯦ ꯋꯥꯠꯂꯤꯉꯩꯗ ꯍꯧꯅ ꯈꯇꯪ ꯍꯥꯏꯕꯤꯕ ꯑꯃ ꯆꯪꯉꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯁꯨ ꯂꯩꯃꯒꯤ ꯃꯣꯗꯦꯜ ꯃꯌꯥꯝꯅ ꯐꯝꯃꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯅ ꯁꯥꯖꯈꯤꯕ ꯑꯩꯈꯣꯏ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯈꯣꯏꯗꯤ ꯑꯥꯔꯇꯤꯁꯁꯦ ꯏꯁꯥꯅ ꯑꯥꯔꯇꯤꯁ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄꯤꯗꯩ ꯀꯩꯗꯩ ꯂꯣꯏ ꯐꯝꯍꯜꯂꯦ ꯐꯝꯃ ꯁꯨꯝ ꯐꯣꯇꯣ ꯅꯝꯖꯟꯕ ꯍꯣꯏ ꯁꯤꯗ ꯁꯤꯒꯤ ꯁꯣꯐꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯃꯦꯇꯔꯤꯌꯦꯜꯁꯤꯅ ꯀꯃꯥꯏꯅ ꯁꯤꯒꯤ ꯇꯧꯏ ꯁꯣꯐꯥꯁꯦ ꯑꯩꯈꯣꯏꯅ ꯔꯣꯖꯤ ꯗꯤꯖꯥꯏꯟ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯦ ꯔꯣꯖꯤ ꯗꯤꯖꯥꯏꯟ ꯀꯧꯔꯤꯁꯦ ꯔꯣꯖꯤꯗꯤ ꯁꯩꯁꯛꯄ ꯐꯣꯛ ꯁꯤꯡꯒꯔ ꯏꯆꯜ ꯔꯣꯖꯤꯁꯦ ꯑꯣꯏꯗꯣꯏꯔꯥ ꯑꯗ ꯃꯥꯅ ꯁꯤꯒꯤ ꯑꯍꯥꯟꯕ ꯗꯤꯖꯥꯏꯟꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯑꯍꯥꯟꯕ ꯁꯥꯈꯤꯕ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯣꯐꯥꯗꯤ ꯃꯌꯥꯝ ꯌꯥꯝꯃꯛꯄꯅꯤꯅ ꯑꯩꯈꯣꯏꯗ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯁꯦ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯃꯅ ꯑꯃ ꯍꯥꯏꯔꯝꯃꯦ ꯑꯗꯤ ꯁꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯗꯁꯨ ꯍꯦꯛꯇ ꯁꯣꯏꯕ ꯌꯥꯎꯋꯤꯗꯅ ꯑꯗ ꯃꯤꯡꯁꯦ ꯁꯠ ꯁꯠ ꯊꯣꯟꯖꯜꯂꯦ ꯑꯗꯨ ꯔꯣꯖꯤ ꯗꯤꯖꯥꯏꯟ ꯀꯧꯔꯦꯕ ꯑꯗꯨꯅ ꯁꯤꯁꯦ ꯔꯣꯖꯤ ꯗꯤꯖꯥꯏꯟ ꯑꯗꯣ ꯁꯤ ꯄꯣꯄꯨꯂꯔ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯀꯁꯇꯃꯔꯅ ꯔꯣꯖꯤ ꯗꯤꯖꯥꯏꯟ ꯌꯦꯡꯖꯒꯦ ꯀꯥꯏꯅ ꯍꯥꯏꯔꯦꯕ ꯑꯣꯀꯦ ꯔꯣꯖꯤꯒꯤ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗꯣ ꯀꯥꯏꯅ ꯑꯣꯀꯦ ꯑꯗꯣ ꯁꯨꯝ ꯉꯁꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯌꯥꯝꯁꯦ ꯃꯃꯜꯒꯤ ꯃꯇꯥꯡꯗ ꯌꯥꯎꯗꯕꯒꯨꯝ ꯁꯨꯝ ꯇꯧꯏ ꯔꯣꯖꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯀꯌꯥꯗꯒꯤꯗꯤ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯃꯃꯜꯁꯦ ꯔꯣꯖꯤ ꯗꯤꯖꯥꯏꯟꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯌꯣꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ 60ꯒ 5
ꯍꯥꯟꯅ 65. 60 Set sida 70 pura. ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯌꯣꯜꯂꯦꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯦꯠꯁꯤꯗ ꯑꯩꯈꯣꯏ 55ꯇ ꯂꯣꯏ ꯑꯣꯐꯔ ꯄꯤꯔꯦ 55,000 ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯌꯔ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯂꯩꯕ ꯅꯣꯏ 55,000ꯗ ꯇꯥꯗꯦ ꯍꯥꯏꯕꯗꯣ ꯁꯤ ꯃꯩꯊ꯭ꯔꯤ ꯃꯤꯡ ꯄꯜꯂꯒꯗꯤ ꯈꯇꯪꯗ ꯑꯣꯏꯁꯨ ꯇꯥꯏ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏ ꯃꯇꯝꯗ ꯈꯔꯗ ꯑꯣꯏꯁꯨ ꯌꯦꯡꯕꯤꯅꯤꯀꯣ ꯍꯣꯏ ꯌꯦꯡꯗꯣꯏꯅꯤ ꯑꯣꯀꯦ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯁꯨ ꯁꯣꯐꯥꯁꯨ ꯐꯪꯉꯦ ꯂꯩꯔꯦ ꯑꯗꯒꯤ ꯇꯦꯕꯜ ꯑꯗꯒꯤ ꯃꯥꯒꯤ ꯇꯨꯜ ꯑꯅꯤꯗꯣ ꯑꯗꯨ ꯍꯥꯞꯄꯀꯥꯟꯗꯅꯦ ꯁꯦꯠꯇꯨꯗ ꯄꯨꯂꯞ 55Kꯗ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟꯇ ꯂꯥꯛꯏꯀꯣ ꯀꯃꯦꯟꯇ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯏꯚ ꯁꯦꯌꯔ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯒꯤꯞ ꯑꯋꯦ ꯑꯃ ꯊꯝꯖꯩꯅ ꯍꯥꯏꯖꯕꯗꯣ ꯑꯗꯨꯒꯤ ꯀꯣꯗ ꯑꯃ ꯊꯥꯔꯛꯀꯅꯤꯀꯣ ꯀꯣꯗꯇꯨꯗꯗꯤ ꯚꯦꯂꯤꯗ ꯑꯣꯏꯗꯣꯏꯁꯦ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤꯅꯦ ꯂꯧꯈꯠꯆꯒꯗꯣꯏꯁꯦ ꯁꯦꯌꯔ ꯇꯧꯖꯔꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯑꯗꯨ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯣꯗ ꯑꯃ ꯍꯥꯏꯖꯔꯛꯀꯅꯤ ꯑꯗꯨꯒꯤ ꯀꯣꯗꯇꯨꯗ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯕꯤꯔꯒ ꯃꯌꯥꯝ ꯀꯣꯗꯇꯨꯗ ꯏꯕꯤꯔꯛꯅꯕ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯁꯤꯀꯣ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ ꯀꯩꯒꯤꯅꯣ ꯁꯦꯌꯔ ꯇꯧꯔꯝꯃꯒ ꯆꯦꯟꯈꯤꯕꯁꯨ ꯌꯥꯎꯋꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯗꯕꯤꯗ ꯑꯗꯨꯅ ꯈꯤꯇꯪ ꯇꯞꯊꯒꯦ ꯍꯥꯏꯅ ꯀꯣꯗꯁꯦ ꯈꯤꯇꯪ ꯏꯁꯩꯒ ꯂꯣꯏꯅꯅ ꯏꯆꯦꯁꯨ ꯉꯁꯤ ꯏꯁꯩ ꯁꯛꯄꯤꯗ ꯌꯥꯗꯕꯅꯤ ꯁꯤ ꯃꯩꯁꯤꯁꯤ ꯂꯥꯛꯑꯕꯅꯤꯅ ꯗꯥꯒꯤꯠꯁꯨ ꯂꯩꯕꯤꯔꯝꯃꯦ ꯌꯥꯝ ꯃꯄꯨꯡ ꯐꯥꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯏꯁꯩ ꯃꯆꯥ ꯈꯔ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯋꯥꯔꯕ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅꯦ ꯑꯗꯣ ꯊꯧꯒꯜ ꯍꯟꯗꯛ ꯊꯧꯃꯤꯟꯅꯕ ꯏꯆꯦ ꯑꯣꯏꯅ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯉꯁꯤ ꯍꯦꯛꯇ ꯁꯛꯇꯣꯛꯑꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅꯒꯁꯨ ꯃꯌꯥꯝꯅ ꯈꯜꯂꯛꯄ ꯏꯁꯩꯒꯗꯣ ꯑꯗꯨꯝ ꯍꯣꯏ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯉꯛꯊꯣꯛꯄ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤꯀꯣ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ ꯁꯣꯐꯥ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏ ꯇꯥꯡꯕ ꯁꯣꯐꯥꯁꯤ ꯀꯔꯝꯕ ꯑꯣꯏ ꯑꯗꯨ ꯑꯝꯇꯪ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯦ ꯈ꯭ꯋꯥꯏ ꯇꯥꯡꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯗꯤ ꯔꯣꯖꯤꯁꯦ ꯔꯣꯖꯤꯁꯤꯅ ꯁꯤꯒꯤ ꯈ꯭ꯋꯥꯏ ꯇꯥꯡꯉꯦ ꯁꯤꯅ ꯈ꯭ꯋꯥꯏꯒꯤ ꯑꯗꯨꯝ ꯍꯥꯏꯌꯦꯁ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯑꯩ ꯀꯁꯇꯃꯔꯁꯤꯡꯁꯨ ꯍꯥꯏꯍꯧꯒꯦ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯋꯥꯏꯗꯅ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯂꯣꯏ ꯋꯥꯕꯅ ꯈꯝ ꯊꯦꯡꯅꯔꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯦ ꯍꯣꯡꯗ ꯌꯥꯗꯦ ꯑꯗꯨ ꯍꯣꯡꯉꯦꯅ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯆꯪꯉꯦ ꯑꯗ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯦꯟꯒꯠꯂꯒ ꯌꯣꯟꯕꯗꯨꯗꯤ ꯇꯧꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯃꯃꯜꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯒꯤꯁꯨ ꯈꯤꯇꯪꯗꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯗꯨꯀꯥꯟ ꯑꯃ ꯇꯧꯔꯤꯕꯅꯤ나 ꯁ꯭ꯇꯣꯔ ꯑꯃ ꯇꯧꯔꯤꯕꯅꯤ나 ꯑꯗꯣ ꯑꯗꯨꯝ ꯈꯤꯇꯪ ꯅꯞꯅꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯉꯝꯕꯒꯤ ꯂꯩꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯊꯥꯗꯣꯛꯆꯔꯦ ꯄꯣꯠ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯑꯃ ꯂꯩ ꯏꯆꯦ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯑꯣꯏꯕ ꯁꯔꯚꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯀꯔꯤ ꯑꯣꯏ ꯁꯤꯁꯦ ꯈ꯭ꯋꯥꯏ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯑꯦꯅꯤ ꯗꯤꯖꯥꯏꯟ ꯄꯨꯔ ꯂꯥꯛꯄꯁꯦ ꯐꯣꯇꯣꯒ ꯄꯨꯔ ꯂꯥꯛꯄꯁꯦ ꯑꯩ ꯁꯤ ꯁꯣꯐꯥꯁꯦ ꯄꯥꯝꯃꯤ ꯀꯥꯏꯅꯒ ꯑꯗꯣ ꯑꯦꯅꯤ ꯗꯤꯖꯥꯏꯟ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯗꯣ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯄꯤꯕ ꯉꯝꯒꯅꯤ ꯁꯤꯃꯗꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩ ꯀꯁꯇꯃꯔꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗ ꯁꯣꯐꯥ ꯐꯖꯕ ꯑꯃ ꯎꯔꯦ ꯑꯣꯟꯂꯥꯏꯟꯗꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯨꯄꯥ ꯂꯥꯈ 1.5 ꯇꯥꯔꯦꯅ ꯈꯜꯂꯁꯤ ꯄꯨꯔꯛꯑꯒ ꯆꯞ ꯃꯥꯟꯅꯕ ꯁꯥꯕꯤꯌꯣ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯑꯣꯟꯂꯥꯏꯟꯗꯗꯤ ꯇꯥꯡꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏꯗꯅ ꯑꯃꯨꯛ ꯍꯣꯡꯅ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯅꯤꯅꯦ ꯑꯗꯣ ꯏꯆꯜ ꯁꯨꯔꯃꯥꯁꯦ ꯀꯃꯦꯟ ꯇꯧꯔꯛꯏꯅꯦ ꯗꯥꯖꯤ ꯏꯁꯩꯁꯨ ꯁꯛꯂꯛꯑꯣ ꯗꯨꯋꯦꯠ ꯍꯥꯏꯔꯤ ꯁꯛꯂꯛꯀꯦ ꯀꯩꯅꯣ ꯁꯛꯀꯦ ꯌꯥꯏꯌꯦ ꯑꯗꯣ ꯁꯨꯔꯃꯥꯒꯤꯗꯤ ꯃꯐꯝꯁꯦ ꯂꯧꯈꯤꯗꯕ꯭ꯔꯥ ꯁꯨꯔꯃꯥꯁꯦ ꯃꯥꯒꯤ ꯁꯣꯐꯥ ꯂꯧꯈ꯭ꯔꯦꯕ ꯃꯔꯨꯞ ꯇꯧꯔ ꯄꯤꯈ꯭ꯔꯦꯕ ꯑꯩꯅ ꯑꯗꯨꯒ ꯂꯤꯁꯇꯗꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯥꯒꯤꯗꯤ ꯈꯔ ꯀꯨꯏꯔꯦ ꯅꯍꯥꯟꯋꯥꯏ ꯈꯔ ꯀꯨꯏꯕ ꯑꯩꯁꯦ ꯍꯥꯟꯅ ꯁꯣꯐꯥ ꯃꯔꯨꯞ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯨꯗ ꯃꯥꯒꯤ ꯂꯧꯈ꯭ꯔꯦ ꯃꯥꯒꯤ ꯂꯨꯍꯣꯡꯅꯕ ꯄꯤꯈ꯭ꯔꯦ ꯑꯗꯣ ꯑꯁꯤ ꯂꯤꯁꯇ ꯃꯥ ꯌꯥꯎꯍꯧꯗꯦ ꯍꯥꯏꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯇꯦ ꯆꯦ ꯑꯩ ꯁꯣꯐꯥꯁꯦ ꯑꯩ ꯄꯥꯝꯃꯛꯇ꯭ꯔꯦ ꯆꯦ ꯅꯪ ꯐꯖꯕ ꯃꯌꯥꯝꯁꯦ ꯑꯩ ꯂꯣꯏ ꯄꯥꯝꯃꯦ ꯑꯗꯣ ꯑꯣꯏꯅ ꯅꯍꯥꯟ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯈꯔ ꯊꯦꯡꯅ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯣ ꯁꯨꯝ ꯍꯥꯏꯗꯤ ꯗꯤꯖꯥꯏꯟ ꯍꯥꯏꯁꯤꯗꯤ ꯁꯨꯝ ꯀꯩꯅꯣ ꯀꯨꯏꯔ ꯁꯨꯝ ꯑꯅꯧ ꯊꯣꯛꯂꯛꯀꯅꯤ ꯐꯖꯕ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯊꯦꯡꯅ ꯂꯨꯍꯣꯡꯒꯅꯤ ꯉꯥꯏ ꯉꯝꯗꯒ ꯌꯥꯝ ꯊꯨꯅ ꯍꯣꯡꯖꯜꯂꯦ ꯑꯗꯨꯗꯨꯅꯅꯦ ꯍꯥꯏꯗꯤ ꯑꯔꯤꯕ ꯁꯣꯐꯥ ꯗꯤꯖꯥꯏꯟ ꯑꯣꯏꯇꯥꯔꯦ ꯑꯗꯨꯏꯁꯨ ꯐꯖꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯀꯩꯅꯣꯗ ꯏꯆꯦꯒꯤꯗ ꯑꯩ ꯃꯥꯏ ꯂꯩꯔꯤꯕ ꯃꯇꯝꯗꯣ ꯂꯣꯏ ꯐꯖꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅꯅꯦ ꯃꯇꯝꯗꯨꯒꯤ ꯌꯥꯝ ꯑꯅꯧꯕ ꯉꯥꯎꯕꯤꯅꯦꯕ ꯄꯥꯝꯃꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯣ ꯏꯆꯦꯒꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯩ ꯍꯥꯏꯅꯤ ꯊꯕꯛ ꯁꯨꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗꯤ ꯑꯣꯏꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯀꯃꯥꯏꯅ ꯇꯧꯏ ꯃꯈꯣꯏꯒꯤ ꯑꯗꯣ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯃꯄꯥꯟ ꯂꯝꯗ ꯀꯨꯏꯅ ꯐꯨꯜ ꯇ꯭ꯔꯦꯟ ꯇꯧꯔꯒ ꯁꯣꯐꯥ ꯃꯌꯥꯝ ꯄꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯄꯥꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟꯁꯦ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯇꯧꯔꯛꯄꯅꯤꯅ ꯈꯪꯗꯦꯕ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟ ꯑꯃ ꯄꯤ ꯃꯇꯝꯗꯒ ꯀꯃꯥꯏꯅ ꯁꯥꯔꯛꯇꯣꯏꯅꯣ ꯀꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯦꯕ ꯑꯍꯥꯟꯕꯗꯗꯤ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯊꯥ ꯈꯔ ꯌꯥꯝꯁꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯝ ꯈꯪꯕ ꯍꯧꯔꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨꯒ ꯑꯃ ꯑꯩꯈꯣꯏꯅꯒ ꯄꯥꯝꯕꯣꯝꯒꯁꯦ ꯍꯥꯏꯗꯤ ꯄꯤꯛꯇꯧ ꯃꯥꯜꯂꯀꯥꯟꯗ ꯆꯥꯎꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕꯩ ꯋꯥꯡꯃꯗ ꯁꯣꯐꯥꯁꯦ ꯄꯤꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯐꯨꯜ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯃꯤꯁꯇ꯭ꯔꯤ ꯉꯥꯛꯇꯅꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯣꯀꯦ ꯐꯨꯜ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅꯁꯨ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯑꯦꯅꯤ ꯄꯨꯔꯛꯄ ꯃꯇꯝꯗ ꯂꯣꯏ ꯁꯦꯝꯕ ꯉꯝꯃꯤꯅꯦꯕ ꯃꯅꯤꯡꯒꯤ ꯁꯣꯐꯥ ꯗꯤꯖꯥꯏꯟꯁꯦ ꯎꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯁꯤ ꯁꯣꯐꯥꯁꯤꯅ ꯃꯃꯤꯡ ꯀꯩ ꯊꯣꯟꯈ꯭ꯔꯦ ꯁꯤꯒꯤ ꯁꯣꯐꯥꯁꯦ ꯑꯩꯈꯣꯏꯅ ꯏꯠꯂꯤ ꯗꯤꯖꯥꯏꯟ ꯊꯣꯜꯂꯦ ꯏꯅꯥꯎꯅꯨꯄꯤ ꯏꯇꯥꯂꯤ ꯏꯁꯩ ꯁꯛꯄꯤꯗꯣ ꯃꯥꯅ ꯈꯜꯂꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯃꯃꯤꯡꯁꯦ ꯃꯃꯤꯡ ꯊꯣꯟꯕꯁꯦ ꯌꯥꯝ ꯊꯨꯏꯅꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯌꯥꯝ ꯆꯝꯕ ꯊꯥꯏꯅꯒꯤ ꯗꯤꯖꯥꯏꯟ ꯃꯛꯁꯨ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯁꯤꯁꯤꯅ 311ꯅꯦꯕ 311 ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯎ ꯄꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯝꯕ VIP ꯁꯣꯐꯥ ꯃꯣꯏ ꯄꯨꯒꯦ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯑꯝꯍꯥ ꯃꯥꯟꯅꯩꯕꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ
ꯍꯣꯡꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯎꯒꯤ ꯃꯃꯜꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯂꯨꯄꯥ 4,500ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯁꯦꯠꯁꯤꯗ ꯇꯦꯕꯜ ꯑꯃ ꯍꯥꯞꯄ ꯑꯩꯈꯣꯏꯅ 35 ꯄꯤꯌꯦꯕ 35,000 ꯑꯣꯏꯒꯗꯣꯏꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯁꯦꯠꯁꯤꯗ ꯑꯁꯤꯒꯤ ꯕ꯭ꯂꯦꯛ ꯀꯂꯔꯁꯤ ꯌꯥꯎꯔꯛꯑꯅꯤ ꯁꯤꯒꯤ 3 ꯁꯤꯇꯔꯁꯤꯃ ꯌꯥꯎꯔꯛꯑꯅꯤ ꯁꯤꯡꯒꯜ ꯁꯤꯇꯔꯁꯤꯃ ꯌꯥꯎꯔꯛꯑꯅꯤ ꯇꯦꯕꯜ ꯑꯃ ꯌꯥꯎꯔꯛꯑꯅꯤ ꯇꯦꯕꯜꯁꯨ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯍꯣꯡꯕ ꯆꯤꯡꯉꯤ ꯀꯩꯅꯣ ꯑꯗꯣ ꯏꯆꯦꯗ ꯑꯩꯈꯣꯏꯅ ꯗꯤꯜ ꯇꯧꯅꯤꯡꯕ ꯑꯃ ꯂꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯆꯦꯒꯤ ꯑꯥꯎꯠꯂꯦꯠꯁꯤꯗ ꯂꯥꯛꯑꯦꯀꯣ ꯁꯣꯔꯨꯝꯁꯤꯗ ꯂꯥꯛꯑꯦ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯤꯡ ꯄꯜꯂꯀꯥꯟꯗ ꯇꯥꯗꯦꯅ ꯀꯁꯇꯃꯔ ꯑꯃꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦꯅ ꯈꯜꯂꯁꯦ ꯚꯤꯗꯤꯑꯣꯁꯦ ꯀꯛꯄ ꯌꯥꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯇꯥꯅꯤ ꯑꯣꯀꯦ ꯁꯤꯁꯤꯃ ꯃꯌꯥꯝ ꯇꯥꯕꯤꯍꯧꯔꯦꯀꯣ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯤꯡ ꯄꯜꯂꯀꯥꯟꯗ ꯇꯥꯔꯅꯤ ꯍꯥꯏꯕꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟꯁꯤꯃꯁꯨ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏ 55,000 ꯉꯁꯥꯏ ꯁꯣꯟꯈꯤꯕ ꯁꯣꯐꯥꯗꯣ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯂꯨꯄꯥ 500 ꯑꯣꯏꯔꯁꯨ 1,000 ꯑꯣꯏꯔꯁꯨ ꯍꯣꯏ ꯄꯟꯕꯤꯔꯛꯄꯒꯤ ꯁꯤꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯆꯦ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯥꯔꯠ ꯈꯛꯇꯅꯁꯨ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦ ꯂꯥꯟ ꯃꯅꯨꯡꯗ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕꯗ ꯋꯥꯕꯒꯦ ꯑꯗꯨꯒ ꯏꯆꯦꯕꯨꯗꯤ ꯍꯣꯏ ꯍꯧꯖꯤꯛ ꯁꯣꯐꯥꯒꯤ ꯁꯤꯒꯤ ꯂꯝꯁꯦ ꯂꯥꯛꯄꯗꯒꯤ ꯈꯇꯪ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯀ ꯂꯣꯏꯅꯅ ꯈꯇꯪ ꯏꯟꯈꯠꯄꯗꯤ ꯉꯝꯒꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨꯏꯁꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕꯗ ꯑꯋꯥꯕ ꯊꯦꯡꯅꯩ ꯑꯗꯨꯇꯪ ꯊꯝꯕꯤꯌꯨ ꯋꯥꯕꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯍꯥꯏꯗꯤ ꯈꯝ ꯊꯦꯡꯅ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯟꯖꯟꯗ꯭ꯔꯤꯕ ꯑꯗꯨ ꯀꯔꯝ ꯀꯥꯟ ꯍꯟꯖꯟꯗꯣꯏꯅꯣꯁꯨ ꯑꯗꯨꯝ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯑꯇꯩ ꯁꯤꯟꯐꯝꯁꯤꯗꯤ ꯂꯣꯏ ꯍꯟꯖꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯏꯕ ꯑꯗ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯝ ꯍꯟꯖꯟꯗ꯭ꯔꯦ ꯑꯗꯣ ꯏꯁꯥꯁꯦ ꯀꯣꯛꯁꯤ ꯄꯨꯔꯥ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯧ ꯊꯕꯛ ꯆꯤꯜꯂꯝꯃꯤꯅꯤ ꯏꯁꯩ ꯆꯠꯂꯝꯃꯤꯅꯤ ꯑꯍꯤꯡ ꯇꯨꯝꯃꯝꯗꯒꯩ ꯇꯧꯔꯝꯃꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯅꯣꯡ ꯅꯤꯅꯤ ꯄꯣꯊꯥꯔꯝꯕꯗꯨꯕꯨꯗꯤ ꯈꯔ ꯅꯨꯡꯉꯥꯏꯀꯣ ꯑꯗꯒꯤ ꯄꯨꯔꯥ ꯆꯍꯤ ꯑꯃꯅꯤ ꯄꯨꯔꯥ ꯂꯦꯞꯄꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯗꯤꯄ꯭ꯔꯦꯁꯟ ꯂꯣꯏꯅꯃꯛ ꯆꯠꯂꯦꯕ ꯑꯗꯨꯃꯥꯏꯅ ꯆꯠꯄꯗꯒꯤ ꯍꯥꯏꯗꯤ ꯏꯆꯥ ꯑꯅꯤ ꯁꯨꯔꯦ ꯂꯨꯍꯣꯡꯉꯦ ꯀꯣ ꯑꯗꯨꯅ ꯀꯩꯅꯣꯝꯗꯤ ꯇꯧꯗ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯤꯡꯅꯤ ꯀꯃꯥꯏꯅ ꯍꯤꯡꯅꯤ ꯂꯦꯞꯈ꯭ꯔꯦ ꯑꯗꯒꯤ ꯍꯤꯡꯗꯕ ꯌꯥꯗꯕꯅ ꯀꯩꯅꯣꯝꯗꯤ ꯇꯧꯒꯦꯅ ꯁꯨꯝ ꯈꯟꯕ ꯑꯗ ꯀꯩ ꯇꯧꯁꯤ ꯍꯥꯏꯗꯤ ꯁꯨꯝ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ ꯀꯣꯛꯁꯤꯗ ꯊꯣꯛꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯏꯁꯩ ꯈꯛꯇꯒꯤ ꯁꯨꯝ ꯈꯜꯂ ꯂꯥꯛꯈꯤꯕꯅꯤꯅ ꯃꯥꯅꯦ ꯏꯁꯩ ꯇꯧꯔꯤꯉꯩꯗ ꯀꯩꯝ ꯇꯧꯍꯧꯗꯕ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯒꯦ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯒꯦ ꯈꯣꯠꯀꯦ ꯒꯥꯏꯁꯦ ꯍꯥꯏꯗꯤ ꯈꯜꯂꯨꯗꯦꯕ ꯀꯩꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗꯨꯗ ꯑꯗꯨꯝ ꯉꯥꯎꯔ ꯂꯩꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯗ ꯍꯧꯖꯤꯛꯇꯗ ꯀꯩ ꯈꯜꯂꯛꯑꯦ ꯑꯁ ꯇꯧꯍꯧꯔꯝꯃꯗꯤꯀꯣꯅ ꯍꯧꯖꯤꯛꯇ ꯇꯛꯁꯤ ꯁꯣꯜꯂꯛꯑꯦꯕ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯩ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯁꯨꯃꯥꯏꯅ ꯁꯣꯐꯥꯁꯦ ꯁꯤꯗ ꯇꯧꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯗꯗꯥꯒ ꯑꯩꯒꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯒ ꯑꯩꯉꯣꯟꯗ ꯅꯪ ꯍꯩꯒꯗ꯭ꯔꯥ ꯇꯧꯕꯅ ꯍꯪꯉꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯩꯅꯤ ꯇꯧꯔꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯏꯆꯦ ꯃꯃꯥꯡꯒꯤ ꯆꯍꯤ 2024ꯒꯤ ꯑꯣꯛꯇꯣꯕꯔꯗꯒꯤꯅꯤꯀꯣ ꯍꯥꯏꯗꯤ ꯂꯣꯟꯁ ꯇꯧꯔꯛꯑꯒ ꯀ꯭ꯋꯥꯛꯖꯇ꯭ꯔꯥ ꯅꯨꯃꯤꯠꯇ ꯂꯣꯟꯁ ꯇꯧꯋꯦ ꯍꯥꯏꯁꯨ ꯇꯥꯛꯄꯤꯀꯣ ꯑꯗꯣ ꯃꯇꯝꯗꯨꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯂꯩꯔꯤꯕ ꯀꯁꯇꯃꯔꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯣꯇꯔꯤ ꯇꯧꯗꯣꯏꯁꯦ ꯔꯣꯖꯤ ꯍꯥꯏꯁꯤꯅ ꯌꯥꯎꯔꯒ ꯑꯇꯩ ꯑꯇꯩꯁꯨ ꯂꯣꯏ ꯌꯥꯎꯔꯦꯀꯣ 40 ꯅꯝꯕꯔꯁ ꯑꯣꯐ ꯀꯁꯇꯃꯔꯁꯅꯦꯕ ꯑꯗꯣ 40 ꯅꯝꯕꯔꯁꯦ ꯌꯥꯝꯃꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯗꯦ ꯈꯔ ꯍꯦꯟꯅ ꯁꯤꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯊꯤꯅ ꯌꯥꯝꯃꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯅꯦꯕ ꯍꯥꯏꯗꯤ ꯊꯥ ꯑꯃꯅꯤ ꯁꯤꯗ ꯑꯗꯩ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯦꯖꯇꯒꯨꯝꯕꯗ ꯀꯩ ꯈꯔ ꯊꯥꯒꯠꯆꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯖꯔꯛꯄꯅꯦꯕ ꯑꯗ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩ ꯀꯁꯇꯃꯔꯁꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯌꯥꯝꯃꯦꯅ ꯈꯜꯂꯦ ꯑꯩ ꯊꯥꯖꯩ ꯍꯥꯏꯕ ꯑꯩꯅ ꯃꯊꯪꯗ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯀꯁꯇꯃꯔ ꯁꯨꯃꯥꯏꯅ ꯂꯩꯕꯤꯔꯕꯅꯤꯅ ꯃꯇꯨꯡꯗꯗꯤ ꯁꯤꯗꯩ ꯍꯦꯟꯅ ꯑꯩꯁꯨ ꯉꯝꯒꯅꯤꯀꯣ ꯒꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩ ꯀꯁꯇꯃꯔ ꯂꯥꯛꯀꯅꯤ ꯒꯥꯏꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅꯁꯨ ꯍꯧꯖꯤꯛꯐꯥꯎꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯄꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒ ꯍꯣꯏ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩ ꯃꯔꯛꯄꯨꯗꯤ ꯊꯠꯆꯔꯦꯀꯣ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯂꯝꯕꯤ ꯍꯥꯏꯕꯗꯤ ꯁꯣꯐꯥꯒ ꯌꯣꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯛꯄꯁꯤꯗ ꯏꯁꯥꯗ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯥꯔꯇꯤꯁꯁꯦ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯁꯛꯑꯒ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔ ꯂꯩꯖꯩ ꯏꯀꯥꯏꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦ ꯁꯦꯜ ꯇꯥꯟꯕ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯅꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯄ ꯉꯝꯗꯗꯅ ꯗꯨꯀꯥꯟ ꯐꯝꯕ ꯉꯝꯗꯗꯅ ꯄꯣꯠꯐꯝ ꯐꯝꯕ ꯉꯝꯗꯗꯅ ꯇꯁꯦꯡꯅ ꯌꯥꯝ ꯋꯥꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯑꯥꯔꯇꯤꯁꯁꯨ ꯂꯩꯇꯕ ꯅꯠꯇꯦꯕꯀꯣ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯛ ꯍꯨꯔꯥꯜꯂꯨꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯁꯨꯔꯒ ꯅꯣꯝꯃꯒ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯃꯈꯜ ꯑꯃꯅꯤ ꯁꯤꯁꯨ ꯑꯗꯣ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯁꯥꯏꯠ ꯏꯟꯀꯝ ꯉꯁꯥꯏ ꯑꯦꯄꯥꯔꯠ ꯐ꯭ꯔꯣꯝ ꯉꯁꯥꯏ ꯏꯁꯩ ꯁꯛꯄ ꯈꯛꯇ ꯅꯠꯇꯕꯤꯗ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯂꯥꯏꯟꯗꯣ ꯆꯪꯕ ꯈꯛꯇ ꯅꯠꯇꯕꯤꯗ ꯁꯤꯒꯨꯝꯕ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯈꯣꯡ ꯊꯥꯡꯖꯟꯕ ꯃꯇꯝꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯀꯗꯤ ꯊꯝꯕꯤꯅꯤꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯗꯀꯣ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯛ ꯍꯨꯔꯥꯜꯂꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯁꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯅꯦ ꯍꯥꯏꯔꯒ ꯏꯁꯩ ꯌꯥꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯋꯥꯔꯤꯁꯦ ꯀꯩꯅꯣꯅꯦꯕ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯃꯣꯏꯁꯨ ꯋꯥꯕꯁꯦ ꯍꯧꯖꯤꯛꯁꯦ ꯂꯣꯏꯅꯃꯛ ꯃꯥꯏ ꯈꯨꯠꯂꯥꯏ ꯌꯣꯟꯊꯣꯛꯅꯔꯒ ꯍꯥꯏꯗꯤ ꯃꯄꯥꯟ ꯂꯝ ꯆꯪꯈꯤꯕꯅ ꯆꯪꯈꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯩ ꯗꯨꯀꯥꯟ ꯐꯝꯕꯅ ꯍꯤꯡꯗꯕꯗꯤ ꯌꯥꯗꯅ ꯂꯣꯏꯅ ꯇꯧꯅꯔꯦ ꯑꯗ ꯑꯥꯔꯇꯤꯁ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯁꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯃꯤꯉꯣꯏꯒꯤ ꯃꯄꯣꯠ ꯃꯔꯨ ꯍꯨꯔꯥꯟꯕꯤꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯀꯩꯝ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯅ ꯈꯜꯂꯦ ꯑꯣꯀꯦ ꯑꯗꯣ ꯏꯆꯦ ꯆꯥꯎꯔꯛꯄ ꯑꯃ ꯁꯤꯗ ꯂꯩꯔꯤꯕ ꯏꯆꯦꯒꯤ ꯁꯣꯐꯥꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯋꯥꯏꯠ ꯔꯦꯟꯖꯦꯁ ꯑꯣꯐ ꯁꯣꯐꯥꯁ ꯃꯌꯥꯝꯁꯦ ꯏꯆꯦꯒꯤ ꯄꯦꯖ ꯑꯃ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯄꯦꯖꯁꯦ ꯑꯗꯨꯝ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯗ ꯑꯗꯨꯝ ꯍꯥꯡꯕ꯭ꯔꯥ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯁꯨ ꯍꯥꯡꯉꯦ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯆꯤꯇ꯭ꯔꯥ ꯄꯥꯡꯉꯝꯕꯝ ꯐꯦꯟ ꯀ꯭ꯂꯕꯁꯤꯗ ꯑꯌꯥꯝꯕ ꯊꯥꯒꯠꯂꯦ ꯐꯦꯁꯕꯨꯛꯀꯤꯗꯨꯗ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤꯗꯒꯤꯗꯤ ꯏꯟꯁꯇꯥꯗꯁꯨ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯣꯏꯅꯁꯨ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯂꯩ ꯑꯗꯨꯒ ꯆꯤꯇ꯭ꯔꯥ ꯄꯥꯡꯉꯝꯕꯝ ꯐꯦꯟ ꯀ꯭ꯂꯕꯇꯁꯨ
ทากัดเลยหายามันนะโซฟาสิยามหนุ่มไม้แมงนะสิกี้กิบเอาไว้กี่กดเสะคุยหากิมาตุ้งแต่คุยหายใจอันนี้กว่าเลยมาโฮมเดคอร์กี่โอ้ยว่าเซอร์วิสมันนุ่งสิได้คุยนะสมจังจะได้ปนี้เจยุ่งกับสุยเจกี่ยุ่งกับดียามนักนั่นนะสุเลยคอนเวนียมโอ้ยให้แต่กระดาษกูมาขายนะขัดตั้งโดยสุให้ดีมาร์เก็ตอินฟาลกี่โอ้ยว่าเมนโอ้ยว่ามาร์เก็ตสิมันนุ่งแต่หลักไปยุ่งกันสุดมให้ต้องกับตัวยามาเลยกว่าด้วยซุ่มมาร์เก็ตมาเพิ่มเสะคุยให้ดีคงนิ่งบางอย่างป้ามันก็เลยว่าจะกระสไปสินักนะดุมเลยนิ่งบางอย่างป้ามันเสเลยว่าทำไมให้ดีเขาจิตยุ่งกี่แบบนักบสุนทีบะทีบสิได้เดิมอัดไว้แต่เราให้ดีสิดีคุย grocery ดุการกุมบสุนแล้วแต่ละต้องทำอะไรแบบสุกการนะเป็นทีบะอันนั้น customer มันละให้การแต่ช่วยยุ่งเด็กดุมเชียงทอร์กจุนนังบะอัดไว้แต่เราคุยสักเช้าเราก็ช่วยคนทำธุรกิจตั้งไงเราพูดกันอันนั้นตัว store ไม่ยามแต่ให้เนอร์เด็ก store จะอีกไก่หมดไปไม่ยามก็สุกไก่ดียามภาษาอันนั้นกันนี่ได้ให้ดียุ่งไม่เอาชนักป้าเด็กจะถูกจะสิ้นจุดชุ่มกันแล้วตะวันอาหารมาหูบนเดชุกี้บะไอ้ดีแฮกตกฉลุระก็ยังแก้เงาหมวยได้จะไม่ยามกันหลักปีด้วยได้ไปเชื่อมคิดจะว่าจะพวกตับดินนั่นเองอันนั้นหมายถึงเรายุ่งไม่เอานักเวสต์ชุ่มหมายถึงเขาก็คิดว่าให้ได้โอเคอันนั้นเจ๊งั้นสิยุ่มช่วยได้เจ๊ยุ่มสู้ตั้งขันนั้นมินอะไรสิกว่าดูก็ยุ่มนั่นสู้ใช้ไก่ให้นี่มายามนั่นสุ่มทาวเวลตัวเขาสิใช้ขลักบสุดมยาวเลยดูก็ยุ่มให้ยาวบักก็ลอตเตอรี่สิเขาถึงไงได้กดเสกดสิมาสู้ให้ดูโอเซ่บักก็เจ๊ดูยุ่มเดิมทุกนับตัวเสร็จตัวลำบีเดิมจัดนะเจ๊มามังทับอีรอไอ้มันนี่น่าจะได้มายามกดให้เจอนี่เจ๊ก็ยุ่มให้ยาวบักก็คุยกดไอ้น้องส่งจะได้แก่ดักยังโพสต์หรอคุยกันดุมปุ่นนั่นตรงนี้นะรัสเจ๊จะกำลังหลักตัวเนาะเอาล่ะไปไงยัดตรงตัวไงเลยเด้มาตะมังแต่นะว่าให้ตายเรดี้นี่ก่อนเรดี้เม็ดนี่เอามาสั่งไปหรอมาตะมังแต่นะเรดี้นี่คุยสิต้องจากตัวเสียไม่เอาซาวน์เนียมโรเนียมแต่รวมแต่ให้เบลกดให้เยอะเกี่ยวกับกดไอ้น้องส่งจากแกคุยกดไอ้น้องตูดริมนี่ก็มาใส่ตะเกียตัวเราตรงนี้เจ๊จากีลอยนะบะสมนักกันได้ไรใช่ตะไคร้ทวีสินี่ได้ยังให้ยังตัววิโรไม่อันได้ให้ตัวดีไอ้อะโดนลำบีเซ่ไอ้เจ้าสิตราหอยยุ่มเซ่คุยตินซิดรถคุณไรตินซิดรถสิกีกงปาลกีทงให้ได้เนี่ยกงปาลกีทงสิตะกีทงเฮกลันปะกะทงใช่ไหมไม่อยากจะตัดตัวเลยกว่าสิ้นตัดมาดีเลยนะว่าสิ่งเชื่อมบีระก็ดีอย่างหน่อยจังนี้ทงใช่เฮกลันปะกะไรใช่ตัดไรใช่ตัดคุณไรนิ่งทบุงเลยใกล้โอ้ยโดยว่าสิ่งนั้นกว่าสิตะกีขัดตั้งคุยมาคารมได้ให้ได้กันโดยยิมนี้มาคารมได้ขัดตั้งคุยกดน้ำส้มจะได้กี่กูไม่ยอมหักตั้งเลยก็ซาวน์ที่นี่มีเนียมดีให้เป็นตัวให้พี่รอไม่ยอมซาวน์ใหญ่ต้องให้พี่เด็กก็ thank you ซาวน์ใหญ่ให้ตามพี่เด็กป่ะตัวคุยของสิลักจะรีเซ่ไม่ยอมมันนี่พูดกี่อิรัมดัมกี่สักนายวิสัยใช้สักปีเจ็บจะตราปังมังกี่ยุ่มเดนี่กว่ายุ่มเสียไม่ยอมนะขังกำเดไปไอ้ถุงเสียเฮกลานมาก็ดุมจุ่มน่าจังกะเล็บใส่ตาดุมคุยนั่นที่ขังมันนี่ดุมหันอินโทรตัวจะได้กว่าเล็บใส่ตาเลยมาโฮมเดคอร์ให้นะอีวันนี้เฟล็กซ์โอ้ยนัดเทสแล้วก็ให้ตาเลยกว่าอะดูได้ดุมไม่ยอมแรงเส้นบีระก็ดุมยุ่มโอ้ยก็ด้วยนี่กว่าดูซึ่งโชว์รูมโอ้ยนั่นเลยปวดใจครัดทำมันก็ดูสมัยยังหันจะแก่สิ่งนั้นเลยตัวโอ้ยทั้งมาใส่ตาเลยมาโฮมเดคอร์นะเจ้าหน้าท่าเลยกว่าเล็บใส่จะจังบีระก็ด้วยว่าสิ่งได้จังอันนี้สมจังอันนี้เขาสิ่งนู้นมีดังโอ้ยวันนี้นะไม่เอกปฏิขัดตั้งเสียงเลยกว่าด้วยสู้ดุมไม่ยอมยุ่มทีบัดนี้ถอยนะว่าเราเห็นนะขัดใจอาศัยกิทกลมาพุ่งพานบินนะว่าไอ้คุยดากิสู้ยังสิ่งมีต้นเลยเรากันดีกว่าไอ้กี่เย็ดแต่ทำมีเด็ดดากิให้ตั้งกระทบอยู่ไหมมัมดิมัมไหมหนาเลยงานอะไรไม่ทานไม่ทานละกันแต่งานละสิโอเคสิดาไม่ยามสมนักกันมามั่งตัวอีกตัวนี้กว่าสิกิสิดายุ่มเอาว่างบะมาเลยสิกิยุ่มช่วยตัวนี้ไม่ยามแชร์ตัวไว้กดหายใจอะไรก่อนแชร์ตัวไว้กดหายใจอะไรแกสิกิยุ่มช่วยตัวนี้กว่าบ้าสรุปไล่ตะไลเนี่ยชาตัวมินุ่ยเดี๋ยวดิ้งมาทวนมารีเนี่ยเลยใช่ไหม1 2 3 4สิกิยุ่มสิดาโอ้ยกันตัวนี้ดุมยุ่มสิดาเฮกจังมาทำดัชสูเลยมาโฮมเดคอร์กี่โอ้ยว่าไม่ยามเทียบปะอูเร่สมานดาใช้เฟอร์นิเจอร์ไอเทมคาเทียบปะดุมอูเร่ดูสมนักกันดัชสูเฟอร์นิเจอร์ไอเทมคาเทียบปะดุมอูเร่ใช้ดุการนั่นเลยเขาดับไอเทมคาให้ตาเร่เทเบิลคาเลยบ่อูเร่สมนักกันดักก็ดัชสูอย่างโซฟาสิดีก็อย่าง1 2 3 4 5 seater โซฟาเนี่ย5 seater โซฟางั้นสินะฮะบุยปราสางยำสางเนี่ยเทรนน้องพัมยาเลยดูกันมันนุ่งเดือดสุดเลยกว่าไอเทมคราโซฟาไอเทมสิดูการนั่นเลยแต่ว่าไอเทมหมดจะละดูการนั่นทำมันจันทร์บ่ควายที่ most selling โซฟาสิการมันไม่ยามควายที่ปั๊มนะว่าโซฟาสิการมันสิเกเดลิบลูเซ่ใครมันมีใครทนเลยอะคุยนั่นเนี่ยโรซี่ดีไซน์สิเดเนี่ยโรซี่ดีไซน์ก็โรซี่ดีไซน์อย่างตัวนี้สิเซ่โอเคท่านตะกี้ควายเซลล์ตัวสิโซฟาสิเนี่ยสิมาจูเซ่เดลิบลูให้เดลิบลูทั่วเลยสิมาจูให้ที่ทุ่มแล้วที่สิมาใส่สิมันแต่โรซี่ดีไซน์สิได้สิเดลิบลูเซ่สินะ
ꯃꯦꯆꯤꯡꯁꯦ ꯈ꯭ꯋꯥꯏ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯐꯖꯩꯅ ꯈꯜꯂꯦꯕ ꯑꯗ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯀꯁꯇꯃꯔꯁꯤꯡꯅꯁꯨ ꯍꯦꯛ ꯂꯥꯛꯄꯗ ꯁꯤꯗ ꯍꯦꯛꯇ ꯈꯜꯂꯦꯕ ꯑꯣꯀꯦ ꯁꯤꯁꯦ ꯍꯟꯗꯛ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯃꯤ ꯐꯝꯕ ꯌꯥꯝ ꯆꯪꯉꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏ ꯁꯤ ꯆꯞ ꯃꯥꯟꯅꯕ ꯁꯣꯐꯥ 10ꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯑꯗꯨ ꯋꯥꯠꯂꯤ ꯄꯤꯗꯧꯕ ꯑꯗꯣ ꯀꯩꯅꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤ ꯁꯣꯐꯥꯁꯦ ꯍꯧꯖꯤꯛꯀꯥꯟ ꯁꯤ ꯁꯣꯐꯥꯁꯦ ꯁꯨꯕ ꯈꯣꯠꯄ ꯑꯗꯨ ꯑꯗꯥꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯥꯛꯄꯁꯨ ꯂꯩ ꯁꯤꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯤ ꯁꯣꯐꯥꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏ ꯐꯔꯤꯁꯦ ꯁꯤꯁꯦ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯑꯣꯏꯌꯦꯕ ꯑꯗꯣ ꯁꯤꯗ ꯀꯩꯅꯣꯝꯃ ꯆꯨꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯇꯥꯔꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯦꯝꯄꯨ ꯈꯪꯗꯦ ꯋꯥꯏꯞꯁꯀꯨꯝꯕ ꯑꯃ ꯄꯥꯔꯒ ꯑꯗꯨꯝ ꯇꯛꯊꯣꯛꯄꯗ ꯂꯣꯏ ꯆꯠꯂꯦ ꯁꯤꯒꯤ ꯁꯣꯐꯥꯁꯦ ꯑꯗꯨꯗꯨꯅꯁꯨ ꯍꯥꯏꯗꯤ ꯀꯁꯇꯃꯔꯁꯤꯡꯅꯁꯨ ꯁꯣꯐꯥꯗꯨ ꯃꯣꯠꯂꯛꯀꯥꯟꯗ ꯃꯤ ꯀꯧꯔꯒ ꯁꯨꯍꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯍꯦꯛꯇ ꯍꯪꯕ ꯌꯥꯎꯋꯦꯕ ꯑꯗ ꯁꯤꯒꯤ ꯁꯣꯐꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯁꯣꯐꯥ ꯁꯦꯠꯁꯤꯃ ꯂꯩꯖꯔꯦ ꯁꯦꯠꯁꯤꯗ ꯌꯥꯎꯒꯗꯣꯏꯁꯦ ꯇꯦꯕꯜ ꯑꯃ ꯇꯦꯕꯜ ꯌꯥꯎꯔꯅꯤ ꯁꯤ ꯀꯨꯁꯟ ꯋꯥꯠꯂꯤꯕ ꯍꯥꯞꯇꯧꯕ ꯀꯨꯁꯟ ꯋꯥꯠꯂꯤ ꯇꯦꯕꯜ ꯌꯥꯎꯔꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕ ꯁꯣꯐꯥꯁꯤꯅ ꯁꯤ ꯁꯣꯐꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯦ ꯏꯇꯥꯂꯤ ꯏꯁꯩ ꯁꯛꯄꯤꯗꯣ ꯑꯣ ꯏꯇꯥꯂꯤ ꯗꯤꯖꯥꯏꯟ ꯍꯥꯡꯕꯣꯛꯀꯤ ꯏꯇꯥꯂꯤꯗꯣ ꯑꯗ ꯃꯥꯅ ꯃꯥꯒꯤ ꯍꯟꯇꯛ ꯂꯨꯍꯣꯡꯕꯒꯤ ꯁꯤ ꯈꯜꯂꯝꯃꯦ ꯑꯗꯣ ꯑꯗꯨꯅ ꯐꯝꯁꯤꯅꯦ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯁꯦ ꯐꯝꯃꯒ ꯃꯅꯨꯡꯗ ꯄꯨꯁꯜꯂ ꯊꯝꯃꯦ ꯃꯤ ꯈꯟꯈꯤꯗꯅ ꯃꯥꯅ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯃꯥꯒꯤ ꯀꯨꯏꯗ꯭ꯔꯦ ꯃꯥꯒꯤ ꯗꯦꯠ ꯀꯩꯅꯣꯅꯦ ꯃꯥꯒꯤꯁꯤꯗꯤ 14 ꯂ ꯀꯩꯅꯣꯝꯅꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯍꯣꯏ ꯌꯥꯝ ꯐꯖꯩꯌꯦ ꯁꯣꯐꯥꯁꯦ ꯔꯣꯖꯤ ꯗꯤꯖꯥꯏꯟꯁꯦ ꯌꯥꯝ ꯐꯖꯩꯅ ꯍꯥꯏꯅꯔꯛꯄ ꯑꯗꯨꯝ ꯌꯥꯎꯔꯦ ꯀꯃꯦꯟꯇ ꯑꯩ ꯍꯥꯏꯖꯔꯒꯦ ꯃꯌꯥꯝ ꯀꯣꯠꯁꯦꯀꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯆꯦ ꯁ꯭ꯇꯦꯖꯇꯣ ꯑꯃꯨꯛ ꯂꯦꯡꯁꯟꯕꯤꯔꯁꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯕ ꯁꯣꯐꯥꯁꯤꯡꯁꯤ ꯆꯪꯁꯤꯜꯂꯁꯦ ꯑꯗꯨꯝ ꯐꯝꯕꯤꯔꯣ ꯗꯥꯒꯤꯠꯁꯨ ꯑꯗꯨꯝ ꯑꯣꯏꯗ ꯐꯝꯕꯤꯔꯣ ꯑꯗꯨꯒ ꯗꯥꯒꯤꯠꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯧꯕꯤꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯝ ꯍꯥꯏꯗꯤ ꯂꯥꯏꯚ ꯊꯥꯖꯔꯒ ꯑꯩꯈꯣই ꯂꯥꯏꯕꯛ ꯐꯕꯤ ꯂꯩꯃ ꯁꯤꯖꯟ 0.1 ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯋꯤꯅꯔ ꯈꯟꯒꯠꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯌꯥꯝ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦ ꯀꯁꯇꯃꯔ ꯅꯤꯐꯨꯁꯤꯗ ꯍꯣꯏ ꯔꯣꯖꯤꯕꯨꯗꯤ ꯑꯅꯤꯔꯛ ꯌꯥꯎꯔꯦꯀꯣ ꯃꯥꯅꯕꯨꯗꯤ ꯑꯅꯤꯔꯛ ꯂꯩꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯕꯨꯗꯤ ꯍꯦꯟꯅ ꯂꯩꯖꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯀꯣ ꯀꯁꯇꯃꯔ ꯃꯌꯥꯝ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯋꯤꯅꯔ ꯑꯃꯅ ꯁꯤꯒꯤ ꯗꯕꯜ ꯁꯤꯇꯔ ꯁꯣꯐꯥꯁꯤ ꯐꯪꯗꯣꯏꯕ ꯅꯠꯇ꯭ꯔꯥ ꯏꯆꯦ ꯗꯕꯜ ꯁꯤꯇꯔ ꯁꯣꯐꯥꯁꯦ ꯑꯝꯇ ꯐꯝꯕꯤꯌꯨꯅꯦ ꯑꯗꯨꯒ ꯃꯃꯜ ꯀꯌꯥꯃꯨꯛꯀꯗꯤ ꯂꯩꯒꯦ ꯌꯥꯝꯁꯨ ꯐꯖꯩꯌꯦ ꯗꯤꯖꯥꯏꯟꯁꯤ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯄꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ 25K 25,000 ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯁꯤ ꯄꯤꯗꯣꯏꯅꯦ ꯍꯟꯗꯛꯀꯤ ꯉꯁꯤꯒꯤ ꯂꯩꯃ ꯂꯥꯏꯕꯛ ꯐꯕꯤꯗꯨꯗ ꯑꯗꯣ ꯐ꯭ꯔꯤ ꯄꯤꯊꯣꯛꯈꯤꯗꯣꯏꯅꯤꯀꯣ ꯐ꯭ꯔꯤꯗ ꯄꯤꯗꯣꯏꯅꯦ ꯐ꯭ꯔꯤꯗꯁꯨ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅꯁꯨ ꯐ꯭ꯔꯤ ꯗꯦꯂꯤꯚꯔꯗ ꯑꯃꯨꯛꯁꯨ ꯊꯤꯟꯗꯣꯏꯕ ꯂꯝ ꯂꯥꯞꯄ ꯅꯛꯄ ꯔꯦꯗ ꯖꯣꯟꯗ ꯑꯣꯏꯔꯝꯃꯦ ꯈꯣꯠꯂꯝꯃꯦ ꯑꯩꯈꯣꯏ ꯊꯤꯜꯂꯛꯑꯣꯏ ꯀꯥ ꯑꯗꯨꯝꯕ ꯀꯩꯝ ꯂꯩꯇꯦꯕ ꯑꯣꯀꯦ ꯑꯗꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯁꯇꯃꯔꯁꯤꯡꯁꯦ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯀꯣ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯀꯋꯥ ꯅꯥꯎꯔꯦꯝ ꯀꯥꯏ ꯌꯥꯎꯔꯦ ꯀꯋꯥ ꯌꯥꯎꯋꯦ ꯑꯗꯒꯤ ꯈꯥꯕꯝ ꯌꯥꯎꯔꯦ ꯎꯔꯤꯄꯣꯛ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯀꯩꯅꯣ ꯇꯧꯋꯦ ꯀꯛꯆꯤꯡꯁꯦ ꯌꯥꯝ ꯊꯥꯖꯗꯅ ꯀꯛꯆꯤꯡꯒꯤ ꯀꯁꯇꯃꯔ ꯌꯥꯝ ꯂꯥꯛꯄꯤꯌꯦ ꯀꯛꯆꯤꯡ ꯌꯥꯝ ꯑꯗ ꯌꯥꯎꯔꯦ ꯌꯥꯝ ꯊꯥꯖꯗꯅ ꯍꯥꯏꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯛꯆꯤꯡꯒꯤ ꯍꯧꯖꯤꯛ ꯊꯤꯟꯗꯧꯕꯁꯨ ꯂꯩꯔꯤ ꯀꯁꯇꯃꯔ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯀꯛꯆꯤꯡ ꯍꯟꯗꯛꯀꯤ 4-5 ꯁꯨꯔꯦꯕ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯀꯣꯅꯨꯡ ꯃꯃꯥꯡ ꯌꯥꯎꯔꯦ ꯑꯗꯨꯒ ꯊꯥꯡꯒꯁꯨ ꯌꯥꯎꯏ ꯏꯆꯦ ꯊꯥꯡꯒ ꯌꯥꯎꯋꯦ ꯊꯥꯡꯒ ꯇꯦꯟꯊꯥ ꯀꯣ ꯊꯥꯡꯒ ꯌꯥꯎꯔꯦ ꯇꯦꯟꯊꯥ ꯌꯥꯎꯔꯦ ꯊꯧꯕꯥꯜ ꯌꯥꯎꯏ ꯑꯗꯒꯤ ꯇꯥꯛꯌꯦꯜ ꯀ꯭ꯋꯥꯏꯊꯦꯜ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯅꯈꯥꯏꯄꯜꯂꯤ ꯑꯗꯨꯒ ꯌꯥꯝ ꯌꯥꯎꯏ ꯇꯦꯔꯥ ꯕꯖꯥꯔ ꯑꯗꯒꯤ ꯀꯩꯅꯣ ꯄꯨꯈ꯭ꯔꯝꯕꯝ ꯑꯗꯒꯤ ꯅꯥꯎꯔꯝ ꯂꯩꯀꯥꯏ ꯀꯛꯋꯥ ꯁ꯭ꯋꯥꯏꯒꯤ ꯑꯗꯒꯤ ꯀꯥꯡꯊꯣꯛ ꯈꯨꯂꯦꯟ ꯌꯥꯎꯋꯦ ꯀꯥꯡꯊꯣꯛ ꯈꯨꯂꯦꯟ ꯌꯥꯎꯔꯦ ꯂꯩꯐꯝ ꯈꯨꯅꯧ ꯕꯥꯁꯤꯈꯣꯡ ꯌꯥꯎꯔꯦ ꯀꯣꯅꯨꯡ ꯃꯃꯥꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯀꯁꯇꯃꯔꯁꯤꯡꯁꯦ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯗꯨꯅ ꯃꯈꯣꯏꯗꯗꯤ ꯁꯤꯒꯤ ꯂꯣꯇ꯭ꯔꯤ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯄꯣꯠ ꯂꯩꯈꯤꯕ ꯃꯇꯝꯗ ꯅꯣꯂꯦꯖ ꯂꯩꯈꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯃꯇꯝꯗꯨꯗꯕꯨꯗꯤ ꯍꯥꯏꯈꯤꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯋꯥꯆꯞꯀꯤ ꯑꯃ ꯁꯦꯝꯖꯔꯦ ꯑꯩꯈꯣꯏ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯗꯨꯕꯨꯗꯤ ꯃꯌꯥꯝꯗꯕꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯈꯣꯠꯂꯅꯤꯕꯨꯗꯤ ꯂꯣꯏ ꯍꯥꯏꯕꯨꯗꯤ ꯍꯥꯏꯖꯈ꯭ꯔꯦ ꯑꯣꯀꯦ ꯃꯣꯏꯒꯤ ꯔꯤꯌꯦꯛꯁꯟ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯐꯥꯎꯅꯤꯡꯉꯦ ꯁꯤ ꯐꯣꯇꯣ ꯊꯥꯖꯟꯈ꯭ꯔꯕ ꯁꯤ ꯐꯣꯇꯣꯗꯤ ꯊꯥꯗ꯭ꯔꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯝꯕ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯗꯤ ꯉꯁꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯁꯤ ꯀꯁꯇꯃꯔꯁꯤꯡ ꯃꯅꯨꯡꯗ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯋꯤꯅꯔꯁꯦ ꯁꯤꯒꯤ ꯁꯣꯐꯥꯁꯤꯃꯗꯤ ꯐꯪꯒꯅꯤꯀꯣ ꯑꯗꯣ 25,000ꯒꯤ ꯚꯦꯂꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯐꯝꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯗꯥꯒꯤꯠꯁꯨ ꯂꯩꯔꯦ ꯗꯥꯒꯤꯠ ꯂꯩꯔꯦ ꯏꯆꯦ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯉꯁꯤꯁꯦ 40 ꯀꯁꯇꯃꯔꯁꯤꯡꯁꯤꯒꯤ ꯃꯃꯤꯡꯁꯦ ꯃꯌꯥꯝꯇꯪ ꯆꯦꯛ ꯇꯧꯕꯤꯌꯨꯀꯣ 1ꯗꯒꯤ ꯑꯩ ꯀꯣꯠ ꯍꯥꯏꯖꯔꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ 1ꯗꯒꯤꯅ ꯃꯌꯥꯝ ꯑꯩꯅꯁꯨ ꯆꯦꯛ ꯇꯧꯖꯔꯦ 1ꯗꯒꯤꯅ 40 ꯐꯥꯎꯕꯁꯦ ꯃꯌꯥꯝ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔ ꯊꯝꯒꯦꯁꯨ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ 1ꯗꯒꯤꯅ 40 ꯐꯥꯎꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯔꯦ ꯍꯥꯏꯅ ꯈꯟꯖꯔꯦ ꯍꯥꯏꯗꯤ ꯁꯤꯈꯩꯁꯦ ꯎꯪꯁꯤꯜꯂ ꯇꯥꯁꯜꯂꯒ ꯁꯤ ꯒ꯭ꯂꯥꯁꯁꯤꯗ ꯍꯥꯞꯄꯁꯤꯗ ꯎꯪꯒꯥꯏꯔꯒ ꯑꯩꯈꯣꯏ ꯀꯅꯥ ꯂꯧꯈꯠꯁꯤꯒꯦ ꯗꯥꯒꯤꯗ ꯂꯧꯈꯠꯁꯤꯔꯥ ꯏꯆꯦ ꯆꯤꯇ꯭ꯔꯥ ꯂꯧꯈꯠꯁꯤꯔꯥ ꯍꯣꯏ ꯑꯗꯣ ꯃꯄꯨꯅ ꯑꯗꯨꯝ ꯂꯧꯈꯠꯍꯜꯂꯁꯤꯀꯣ ꯑꯗꯣ ꯎꯪꯁꯟꯕꯁꯤꯃꯗꯤ ꯏꯆꯦ ꯆꯤꯇ꯭ꯔꯥꯅ ꯎꯪꯍꯜꯂꯔꯣꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯎꯪꯁꯜꯂꯁꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯎꯪ ꯇꯥꯔꯗꯤ ꯍꯣꯔꯦꯟ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯗꯤ ꯀꯅꯥ ꯈꯪꯅꯤ ꯑꯗꯨ ꯊꯣꯛꯇꯅꯕ ꯑꯗꯨꯒ ꯁꯨꯡꯌꯦꯡꯁꯨ ꯌꯦꯡꯕꯤꯗꯕ ꯎꯪꯕ ꯃꯐꯝꯁꯤꯗ ꯃꯌꯥꯝꯇꯪ ꯆꯦꯛ ꯇꯧꯕꯤꯌꯨ 1ꯗꯒꯤꯅ 40 ꯐꯥꯎꯁꯦ ꯑꯗꯨꯝ ꯁꯨꯔꯦ ꯍꯥꯏꯅ ꯈꯟꯖꯔꯦ ꯑꯩꯅꯁꯨ ꯄꯔꯦꯡ ꯂꯦꯡꯖꯕꯅꯤꯀꯣ ꯁꯤꯒꯤꯁꯦ 1ꯗꯒꯤꯅ 40 ꯐꯥꯎꯕꯁꯦ ꯑꯝꯇꯪꯒ ꯆꯦꯛ ꯇꯧꯕꯤꯌꯨꯀꯣ ꯀꯥꯟꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯃꯤꯠ ꯊꯧꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯀꯥꯟꯕ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏ ꯍꯥꯞꯆꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯃꯁꯨ ꯂꯧꯖꯒꯦ ꯃꯌꯥꯝ ꯀꯣꯠꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯍꯥꯏꯖꯔꯒꯦ ꯀꯣꯠꯁꯦ ꯍꯥꯏꯖꯔꯒꯦꯀꯣ ꯁꯨꯔꯦ ꯍꯥꯏꯅ ꯈꯜꯂꯤꯀꯣ
customer khakki ne mayam give away se aduga ngasigi ngasai khoina haijaba give away du da ngasai gi sofa sigi kai ba ngasai gi maming do ottoman tool se mayam ani se ready de lai ko mayam give away gi da mak tani share to video mayam khoina hoji law thok khadoi ba code sida mayam na comment to bi kadabni code se mayam khoi share to video matung da code si ibira kadabni ko share to bi kadaba wa hai se ai haijara ge leima home decor share to jare leima home decor share to jare hagadaba leima home decor gi mayam sigi program share to re habani ko share to rom da ya roi share to rom da ga di bera kanani duna share to re hai wa ji ihan bai wani to bodu code se share to jare hai wa hai katang oi daba leima home decor share to jare first 100 comments ne khoi lokha cha doi se ko leima home decor share to jare haina adugi 100 numbers khoi se to hoji pudi live se 288 lai ri si mayam se han ta na biyo 1 dagi 100 follow lokha cha ga doi ni si mayam sigi manung dagi ꯑꯩꯈꯣꯏꯅ ꯂꯛꯀꯤ ꯋꯤꯅꯔ ꯑꯃ ꯂꯧꯈꯠꯆꯔꯒ ꯂꯛꯀꯤ ꯋꯤꯅꯔꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯐꯝꯅꯕ ꯑꯅꯤꯁꯦ ꯁꯤꯁꯤꯃ ꯒꯤꯐ ꯇꯧꯅꯕ ꯑꯗꯣ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯪꯅꯤ ꯍꯥꯏꯔꯤꯌꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯦꯅꯥ ꯅꯤꯉꯣꯝꯕꯝ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯁꯦꯌꯔ ꯇꯧꯖꯔꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯀꯃꯦꯟ ꯏꯕꯤꯔꯛꯏꯀꯣ ꯁꯨꯃꯥꯏꯅ ꯃꯊꯪ ꯃꯊꯪ ꯍꯥꯞꯆꯟꯅꯕ ꯇꯧꯔꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯇꯦꯡ ꯈꯛꯇ ꯄꯥꯡꯕꯤꯌꯣ ꯂꯥꯛꯑꯣ ꯁꯤ ꯍꯥꯞꯆꯜꯂꯁꯤ ꯏꯆꯦꯗꯤ ꯌꯥꯎꯔꯅꯨ ꯌꯦꯡꯁꯨ ꯌꯦꯡꯉꯨꯔꯅꯨ ꯁꯤ ꯑꯝꯇ ꯇꯥꯁꯟꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯈꯤꯇꯪ ꯊꯨꯅꯕ ꯎꯔꯣꯡꯁꯟꯕ ꯃꯥꯟꯅꯍꯟꯕꯤꯌꯨꯀꯣ ꯆꯥꯎꯕ ꯃꯥꯟꯅꯍꯟꯕꯤꯌꯨ ꯏꯆꯦ ꯌꯦꯡꯕ ꯌꯥꯗꯦꯀꯣ ꯏꯆꯦ ꯀꯗꯔ ꯇꯧꯕ ꯌꯦꯡꯕ ꯌꯥꯗꯦ ꯃꯌꯥꯝ ꯌꯥꯝ ꯐꯦꯌꯔ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯌꯦꯡꯕꯤꯌꯨꯀꯣ ꯌꯥꯝ ꯊꯤꯅ ꯐꯦꯌꯔ ꯑꯣꯏꯅ ꯑꯗꯨꯒ ꯈꯪꯒꯠꯇꯧꯔꯤꯁꯦ ꯏꯆꯦ ꯍꯧꯒꯠꯄꯤꯔꯛꯀꯅꯨ ꯑꯗꯨꯝ ꯐꯝꯃꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯦꯡꯗ ꯌꯦꯡꯉꯨꯅꯨ ꯌꯥꯎꯁꯟꯕꯤꯌꯨ ꯌꯥꯎꯁꯟꯕꯤꯌꯨ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯂꯛꯀꯤ ꯋꯤꯅꯔ ꯑꯃ ꯂꯩꯒꯗꯣꯔꯦ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯁꯦꯌꯔ ꯇꯧꯖꯔꯦꯅ ꯃꯌꯥꯝ ꯏꯕꯤꯔꯛꯑꯦꯀꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯁꯩꯁꯨ ꯇꯧꯔꯛꯀꯗꯣꯏꯅꯤ ꯏꯁꯩ ꯃꯆꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯁꯦ ꯏꯆꯦ ꯆꯤꯇ꯭ꯔꯥ ꯄꯥꯉꯝꯕꯝꯅ ꯑꯩꯈꯣꯏ ꯔꯟ ꯇꯧꯖꯕ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯣꯐꯥ ꯉꯥꯛꯇꯒꯤ ꯑꯗꯩꯗꯤ ꯏꯟꯇꯦꯔꯤꯌꯔꯒꯤ ꯑꯣꯏꯕ ꯁꯣꯐꯥ ꯑꯗꯩ ꯇꯦꯕꯜ ꯉꯥꯛꯇꯒꯤ ꯑꯣꯏꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯁꯔꯚꯤꯁ ꯄꯤꯕꯤꯔꯤꯕꯅꯤꯀꯣ ꯗꯨꯀꯥꯟ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯑꯗꯣ ꯇꯥꯁꯟꯕꯗꯣ ꯃꯥꯟꯅꯍꯟꯕꯤꯌꯨ ꯀꯃꯦꯟꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯁꯦꯌꯔ ꯇꯧꯕꯤꯔꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯏꯕꯤꯔꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯅꯨꯡꯗꯒꯤꯅꯤ ꯂꯛꯀꯤ ꯋꯤꯅꯔ ꯑꯣꯏꯔꯛꯀꯗꯣꯏꯁꯦ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯁꯦꯌꯔ ꯇꯧꯖꯔꯦ ꯍꯥꯏꯔꯤꯕꯁꯤꯅ ꯉꯁꯤꯒꯤ ꯀꯣꯠ ꯑꯣꯏꯖꯔꯦ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯁꯦꯌꯔ ꯇꯧꯖꯔꯦ ꯄꯣꯗꯥ ꯆꯅꯨꯅꯁꯨ ꯁꯦꯌꯔ ꯇꯧꯕꯤ ꯀꯃꯦꯟ ꯂꯥꯛꯄꯤꯔꯦꯀꯣ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯁꯦꯌꯔ ꯇꯧꯖꯔꯦ ꯍꯥꯏꯅ ꯏꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯂꯣꯏꯅ ꯑꯣꯏꯕꯤꯌꯨꯀꯣ ꯑꯗꯨꯅꯦ ꯂꯥꯏꯁꯦ ꯑꯃ ꯁꯤ ꯃꯥ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯗꯨꯅꯦꯕ ꯑꯅꯤ ꯆꯥꯛꯑꯦ ꯍꯥꯏꯕ ꯃꯩꯁꯤꯔꯥ ꯃꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯃꯥꯜꯂꯦ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤ ꯀꯌꯥꯅ ꯁꯦꯌꯔ ꯇꯧꯕꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯌꯦꯡꯖꯒꯦ ꯁꯦꯌꯔ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯥꯏ ꯄꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯗꯤ ꯁꯦꯌꯔ ꯇꯧꯔꯒ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯧꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯄꯤꯌꯣ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯇꯦꯝ ꯑꯃ ꯁꯣꯐꯥꯒꯤ ꯁꯦꯠ ꯑꯃ ꯂꯧꯕꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯌꯥꯝ ꯑꯣꯐꯔ ꯄꯤꯒꯗꯣꯏꯒꯤ ꯉꯥꯏ ꯂꯩꯔꯕꯅꯤꯀꯣ ꯁꯤ ꯃꯦꯇ꯭ꯔꯤꯛꯁꯤ ꯃꯤꯡ ꯄꯟꯒꯦꯔꯥ ꯄꯜꯂꯣꯏꯒꯦꯔꯥ ꯑꯗꯣꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯌꯔ ꯇꯧꯔꯦ ꯍꯥꯏ ꯃꯇꯝꯗ ꯑꯗꯨꯝ ꯄꯥꯎꯗꯤ ꯑꯗꯨꯝ ꯐꯥꯎꯅꯔꯗꯕꯅꯤ ꯇꯧꯕꯇꯕꯨ ꯁꯤ ꯃꯦꯇ꯭ꯔꯤꯛꯁꯤ ꯄꯜꯂꯒꯗꯤ ꯍꯦꯟꯅꯗꯤ ꯑꯣꯐꯔ ꯄꯤꯔꯅꯤꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯀꯃꯦꯟꯇ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯀꯃꯦꯟꯁꯦ ꯑꯩ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯁꯦꯌꯔ ꯇꯧꯖꯔꯦ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯁꯦꯌꯔ ꯇꯧꯖꯔꯦ ꯁ꯭ꯄꯦꯂꯤꯡ ꯂꯥꯜꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗꯁꯨ ꯏꯖꯔꯤꯁꯦ ꯃꯌꯥꯝꯅ ꯀꯣꯄꯤ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕꯅꯤ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯍꯥꯏꯕꯅꯤ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯁꯦꯌꯔ ꯇꯧꯖꯔꯦ ꯍꯥꯏꯅ ꯑꯌꯥꯝꯕꯅ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯏꯆꯦ ꯆꯤꯇ꯭ꯔꯥ ꯁꯨꯝ ꯌꯦꯡꯗꯕꯤꯗꯀꯣ ꯑꯩꯉꯣꯟꯗ ꯌꯦꯡꯗꯕꯤꯗ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯁꯦ ꯄꯥꯛꯅ ꯇꯥꯕꯁꯨ ꯌꯥꯎꯔꯤ ꯑꯗꯩꯗꯤ ꯎꯔ ꯎꯪꯁꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯀꯔꯝꯕ ꯂꯧꯈꯠꯀꯦ ꯍꯥꯏꯅꯒꯗꯤ ꯈꯟꯕꯤꯔꯤꯒꯦ ꯁꯨꯝ ꯏꯁꯥꯅ ꯈꯪꯗꯦ ꯍꯣꯔꯦꯟ ꯈꯨꯠꯅ ꯀ꯭ꯔꯣꯛ 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 ꯑꯣꯜꯂꯀꯥꯟꯗ ꯌꯥꯎꯔꯛꯄ ꯑꯃ ꯍꯦꯛꯇ ꯂꯧꯈꯠꯂꯅꯤ ꯑꯗꯣ ꯌꯦꯡꯗꯕꯤꯗ ꯍꯥꯏꯗꯤ ꯒ꯭ꯂꯥꯁꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯉꯔꯣꯏꯗꯕꯅꯤꯀꯣ ꯄꯥꯏꯕꯗꯒꯤ ꯍꯧꯅ ꯌꯦꯡꯉꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯃꯇꯨꯝ ꯇꯥꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯄꯥꯛꯄꯕꯨ ꯑꯣꯏꯒꯦꯔꯥ ꯌꯥꯔꯤꯈꯩꯗꯤ ꯂꯣꯏ ꯄꯥꯛꯍꯜꯂꯦ ꯑꯣꯀꯦ ꯂꯣꯏ ꯄꯥꯛꯍꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯇꯨꯝ ꯇꯥꯕ ꯍꯣꯔꯦꯟ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯑꯣꯡꯗꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯄꯨꯡꯄꯥꯛ ꯄꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯄꯨꯡꯄꯥꯛ ꯄꯥꯛꯄꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯦꯅꯁꯨ ꯉꯁꯥꯏꯗꯩ ꯌꯦꯡꯗꯦ ꯗꯥꯒꯤꯠꯁꯨ ꯂꯩꯔꯤ ꯗꯥꯒꯤꯠꯁꯨ ꯌꯥꯝꯅꯁꯨ ꯄꯨꯛꯆꯦꯜ ꯌꯥꯝ ꯁꯦꯡꯕ ꯑꯌꯥꯝꯕꯅꯤꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯒꯤꯇꯥꯔꯒꯤ ꯑꯣꯏꯅ ꯂꯥꯏꯟꯗ ꯂꯥꯛꯇꯥꯔꯗꯤ ꯏꯌꯥꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗꯧꯅ ꯈꯨꯔꯨꯝꯕ ꯌꯥꯔꯕꯅꯦ ꯏꯌꯥꯝꯕꯁꯨ ꯂꯩꯕꯤꯔꯤ ꯍꯣꯏ ꯏꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯗꯥꯒꯤꯅꯁꯨ ꯍꯥꯏꯐꯦꯠ ꯑꯣꯠꯈꯥꯏꯕꯤꯌꯨꯅꯦ ꯁꯨꯝ ꯕꯤꯠꯇ ꯑꯣꯠꯈꯥꯏꯕꯤꯔꯣ ꯗꯥꯒꯤꯅ ꯁꯨꯝ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯋꯥꯐꯝ ꯃꯇꯦꯛ ꯑꯃꯇꯪ ꯀꯃꯥꯏꯅ ꯇꯧꯏ ꯏꯆꯦ ꯆꯤꯇ꯭ꯔꯥꯒꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯗꯤ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯐꯦꯠꯇꯪ ꯁꯨꯝ ꯑꯣꯠꯂꯒ ꯁꯨꯝ ꯋꯥꯔꯤ ꯑꯣꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯩꯕ ꯑꯣꯜꯂꯦ
360ꯒꯤ ꯂꯥꯏꯐ ꯑꯅꯝꯕ ꯁꯨꯝ ꯌꯥꯎꯕꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯉꯁꯤꯗꯤ ꯑꯃꯨꯛ ꯏꯆꯟꯒꯤ ꯇꯣꯉꯥꯟꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯃ ꯑꯣꯏꯔꯦ ꯀꯩꯅꯣꯗ ꯏꯁꯩ ꯈꯛꯇꯒꯤ ꯅꯠꯇꯕꯗꯀꯣ ꯃꯥꯒꯤ ꯁꯣꯐꯥꯒꯤ ꯀꯔꯤꯒꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤꯗ ꯑꯩꯁꯨ ꯉꯁꯤꯗꯤ ꯐꯖꯅ ꯎꯕ ꯐꯪꯉꯦ ꯃꯥꯒꯤ ꯂꯩꯔꯝꯕ ꯑꯗꯩ ꯐꯖ ꯐꯖꯕ ꯃꯌꯥꯝꯁꯨ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯂꯩꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯏꯀꯣ ꯏꯌꯥꯝꯕꯒꯤꯁꯨ ꯏꯆꯟꯅꯨꯄꯤ ꯃꯌꯥꯝ ꯂꯩꯔꯤ ꯃꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯝ ꯁꯣꯐꯥ ꯂꯩꯒꯦ ꯍꯥꯏꯔꯁꯤ ꯂꯥꯛꯄꯤꯕ ꯌꯥꯏ ꯏꯆꯥꯒꯤꯁꯨ ꯂꯩꯔꯛꯀꯗꯣꯔꯤꯕꯅꯤ ꯏꯌꯥꯝꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯝꯕꯤꯕꯁꯨ ꯁꯤꯗ ꯁꯥꯗꯣꯏꯅꯤꯀꯣ ꯌꯥꯝ ꯐꯖꯩ ꯃꯉꯣꯟꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯅꯝꯕꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯗꯩ ꯐꯖꯕꯗ ꯅꯠꯇꯅ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯇꯞ ꯄꯥꯏꯕꯗ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯀꯞ ꯂꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯩꯅꯣ ꯑꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯏꯆꯦ ꯁꯤꯗ ꯀꯩꯅꯣ ꯄꯪꯍꯥꯏ ꯍꯥꯏꯖꯜꯂꯕ ꯀꯩꯅꯣ ꯗꯥꯒꯤꯅ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯏꯌꯥꯝꯕꯅꯁꯨ ꯑꯩꯁꯨ ꯑꯣꯟꯊꯣꯛ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯗꯥꯒꯤ ꯐꯔꯦ ꯀꯩꯅꯣꯗꯣ ꯄꯤꯕꯤꯔꯣ ꯑꯗꯨꯒꯤ ꯏꯌꯥꯝꯕꯅ ꯂꯣꯟꯕꯤꯕ ꯏꯔꯣꯝꯕꯗꯣ ꯄꯤꯕꯤꯔꯣ ꯏꯔꯣꯝꯕꯗꯨꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯂꯧꯈꯠꯂꯁꯤ ꯁꯥꯅ ꯃꯤ ꯎꯁꯜꯂꯒ ꯇꯧꯔꯒꯦ ꯃꯤꯅ ꯑꯗꯨꯝ ꯎꯁꯟꯕꯤꯔꯣ ꯌꯥꯔꯦ ꯑꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯁꯤꯅ ꯐꯔꯦ. ꯃꯌꯥꯝ ꯄꯦꯟꯗꯕ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣꯏ ꯃꯣꯅꯤꯇꯔ ꯇꯧꯅꯕ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯁꯤꯗ ꯏꯌꯥꯝꯕ ꯒꯤꯠ ꯂꯩꯔꯤ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯑꯇꯥꯡ ꯂꯩꯔꯤ ꯁꯤदा ꯃꯥꯅ ꯀꯦꯌꯣꯟ ꯊꯤꯜꯂꯛꯀꯗꯣꯏꯅꯤ ꯍꯣꯔꯦꯟ ꯏꯁꯩꯗ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯐꯝꯃꯤꯁꯦ ꯃꯣꯔꯥ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯅꯕꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯏꯃꯥ ꯂꯩꯔꯤ ꯑꯁꯦꯡꯕꯗ ꯎꯠꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯕꯤꯔꯤꯕ ꯏꯃꯥ ꯃꯌꯥꯝ ꯂꯩ ꯕ꯭ꯔꯗꯔ ꯃꯌꯥꯝ ꯂꯩ ꯑꯩ ꯏꯅꯥꯎꯁꯤꯗ ꯂꯩꯔꯦ ꯁꯥꯎꯟ ꯄꯥꯏꯕꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏ ꯑꯝꯇꯪ ꯇꯧꯕꯤꯔꯣ ꯑꯣꯀꯦ ꯃꯌꯥꯝ ꯁꯥꯎꯟ ꯄꯥꯏꯕꯤꯒꯗꯧꯅꯤꯅ ꯇꯁꯦꯡꯕ ꯑꯗꯨꯒꯨꯝꯕ ꯂꯣꯇ꯭ꯔꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯊꯥꯖꯕ ꯁꯨꯝ ꯊꯝꯖꯕꯅꯤ ꯏꯆꯦ ꯄꯥꯏꯈꯠꯄꯤꯔꯣ ꯍꯥꯏ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯍꯥꯏꯒꯦꯕ ꯑꯩꯗꯤ ꯌꯥꯎꯗꯧ ꯅꯠꯇꯦꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯃꯤꯍꯨꯟꯗꯪ ꯆꯣꯡꯕ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯗ ꯑꯁ ꯐꯥꯎꯒꯗ꯭ꯔꯣ ꯀꯁꯇꯃꯔ ꯍꯥꯏꯗꯤ ꯈꯜꯂꯝꯗꯣꯏꯅꯦꯕ ꯑꯗ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯦ ꯀꯁꯇꯃꯔ ꯅꯤꯐꯨꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯗꯒꯗꯤ ꯐꯥꯎꯍꯟꯅꯤꯡꯉꯤ ꯑꯗꯨꯗꯤ ꯑꯩꯅ ꯐꯥꯎꯍꯟꯅꯤꯡꯕꯗꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯂꯥꯏꯕꯛ ꯐꯕꯤꯗꯣ ꯀꯩꯅꯣ ꯑꯃꯐꯥꯎ ꯂꯩꯇꯦ ꯍꯥꯏꯁꯦ ꯑꯝꯇ ꯐꯥꯎꯗꯕꯤꯗ ꯏꯆꯦꯒꯤ ꯁꯨꯝ ꯑꯣꯏꯍꯧꯒꯦ ꯍꯥꯏꯔꯣ ꯍꯥꯏꯗꯤꯅꯦ ꯈ꯭ꯋꯥꯏ ꯂꯥꯏꯕꯛ ꯐꯕ ꯃꯤ ꯑꯃ ꯐꯥꯎꯖꯔꯁꯅꯣꯕ ꯍꯥꯏꯗꯤ ꯃꯗꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯑꯩꯅ ꯀꯁꯇꯃꯔꯁꯤꯡꯁꯦ ꯍꯥꯏꯗꯤ ꯂꯣꯏ ꯆꯞ ꯃꯥꯟꯅ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯑꯗꯣ ꯐꯥꯎꯗ꯭ꯔꯒꯗꯤ ꯗꯥꯒꯤ ꯑꯩꯈꯣꯏꯅ ꯊꯥꯡꯉ ꯄꯨꯕ ꯌꯥꯔꯦ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯂꯥꯏꯕꯛ ꯐꯕꯤꯗꯣ ꯑꯗꯨꯅꯦ ꯑꯗꯨꯗ ꯐꯥꯎꯔꯁꯅꯨ ꯑꯗꯣ ꯏꯆे ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁꯀꯤ ꯁꯤꯁꯤꯃ ꯍꯥꯏꯐꯦꯠ ꯑꯩꯅꯁꯨ ꯁꯨꯝ ꯕꯤꯠꯇ ꯑꯣꯠꯂꯝꯒꯦꯀꯣ ꯏꯆꯦ ꯑꯣꯏꯅ ꯄꯥꯏꯕꯤꯔോ ꯑꯣꯏꯅ ꯄꯥꯏꯕꯤꯔோ ꯄꯥꯏꯔꯦ ꯌꯦꯠꯅ ꯍꯥꯏꯐꯦꯠ ꯑꯣꯠꯄꯤꯔꯣ ꯏꯔꯣꯝꯕ ꯑꯂꯨ ꯏꯔꯣꯝꯕ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯝꯕ ꯑꯣꯠꯂꯤꯅꯦ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯐꯖꯅ ꯂꯣꯟꯈ꯭ꯔꯦ ꯐꯖꯅ ꯂꯣꯟꯕꯤꯔோ ꯄꯨꯔꯥ ꯕ꯭ꯂꯥꯏꯟꯗꯅꯤꯀꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯃꯤꯠ ꯀꯩꯁꯨ ꯑꯗꯨꯒ ꯏꯆꯦꯗ ꯑꯩꯅ ꯍꯥꯏꯖꯒꯗꯣꯏꯁꯦ ꯈꯨꯕꯤꯒ ꯈꯨꯅꯥꯎꯕꯤꯅ ꯆꯞꯄꯣ ꯑꯁꯤꯅꯤꯁꯤꯅ ꯈꯨꯕꯤ ꯈꯨꯅꯥꯎꯕꯤꯅ ꯌꯦꯁ ꯍꯣꯏ ꯌꯥꯔꯕ ꯂꯧꯈꯠꯂꯒꯦ ꯍꯣꯏ ꯂꯧꯈꯠꯂꯛꯂꯤꯕ ꯑꯩꯈꯣꯏ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯒꯤ ꯀꯁꯇꯃꯔꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯤꯅꯔ ꯉꯥꯛꯇꯅꯤꯀꯣ ꯁꯤꯗ ꯁꯤ ꯒ꯭ꯂꯥꯁ ꯃꯅꯨꯡꯗ ꯌꯥꯎꯕ ꯍꯥꯏꯁꯦ ꯋꯤꯅꯔ ꯑꯣꯏꯔꯕꯅꯤꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯎ ꯌꯥꯕ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯝꯃ ꯁꯦꯡꯗꯣꯛꯆꯍꯧꯒꯦ ꯁꯤꯗꯩꯗꯅꯦ ꯉꯁꯤꯗ ꯋꯤꯅꯔ ꯑꯃꯈꯛꯇꯅꯤꯗꯅ ꯐꯥꯎꯗꯣꯏꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯍꯧꯔꯤꯕ ꯀꯁꯇꯃꯔ 39 ꯑꯃꯗꯤ ꯂꯦꯝꯗꯣꯏꯅꯦꯕ ꯁꯤꯒꯤ 39ꯁꯦ ꯃꯊꯪꯒꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦꯕ ꯀꯝꯄꯜꯁꯔꯤ ꯍꯥꯏꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯐꯥꯎꯗꯣꯏꯅꯦꯕ ꯑꯐꯥꯎꯕꯗꯨ ꯈꯛꯇꯅꯦꯕ ꯌꯥꯎꯍꯜꯂꯣꯏꯗꯣꯏꯅꯦ ꯍꯌꯦꯡ ꯌꯥꯎꯗ꯭ꯔꯕꯣ ꯑꯗꯨꯝ ꯂꯣꯇ꯭ꯔꯤꯁꯤ ꯑꯗꯨꯝ ꯌꯥꯎꯕꯒꯤ ꯐꯤꯕꯝꯅꯦꯕ ꯌꯥꯎꯗꯣꯏꯅꯦ ꯑꯗꯨꯝꯇꯪ ꯁꯦꯡꯗꯣꯛꯆꯍꯧꯒꯦ ꯑꯣꯀꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯨꯍꯣꯡ ꯊꯥꯁꯤꯗ ꯂꯧꯈꯤꯕ ꯀꯁꯇꯃꯔꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯑꯅꯧꯕ ꯂꯤꯁꯇꯗ ꯍꯟꯗꯛꯀꯤ ꯂꯧꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯣꯇ꯭ꯔꯤꯁꯦ ꯑꯅꯤꯔꯛ ꯊꯝꯅꯤꯕ ꯑꯅꯤꯁꯤꯗꯩꯗ ꯍꯥꯏꯗꯤ ꯑꯅꯤꯁꯤꯗꯩꯗ ꯍꯟꯗꯛꯀꯤ ꯐꯥꯎꯈꯤꯕꯁꯤ ꯂꯧꯊꯣꯛꯑꯒ ꯍꯟꯗꯛꯀꯤ ꯂꯩꯕꯗꯨꯅꯦ ꯁꯤꯗ ꯐꯥꯎꯍꯧꯗꯕꯁꯤꯅꯦ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯣꯠꯇꯣꯏꯕ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯗꯒꯤ ꯀꯁꯇꯃꯔꯁꯤꯡꯅꯕꯨ ꯍꯦꯛ ꯁꯣꯐꯥ ꯂꯩꯕꯤ ꯇꯥꯔꯗꯤꯅꯦ ꯑꯩꯈꯣꯏ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯂꯣꯇ꯭ꯔꯤꯁ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯑꯗꯣ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯗꯤ ꯁꯤꯒꯤ ꯆꯦꯁꯦ ꯌꯥꯝꯗꯦꯗꯅ ꯆꯦ ꯌꯥꯝꯗꯕꯁꯦ ꯄꯨꯔꯥ ꯕꯣꯛꯁ ꯀꯥꯔꯇꯨꯟꯗ ꯑꯣꯠꯄꯒꯤ ꯐꯤꯕꯝ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨ ꯂꯧꯈꯠꯂꯒꯦꯀꯣ ꯃꯌꯥꯝ ꯂꯛꯀꯤ ꯋꯤꯅꯔꯁꯦ ꯂꯧꯈꯠꯇ꯭ꯔꯤꯉꯩꯗ ꯑꯩ ꯑꯦꯡꯒꯜꯁꯦ ꯀꯥꯏꯗꯕꯤꯗꯕ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯦꯡꯒꯜꯁꯦ ꯀꯥꯏꯗ꯭ꯔꯤꯉꯩꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯁꯣꯐꯥꯁꯤꯅꯤꯀꯣ ꯋꯤꯅꯔ ꯂꯧꯈꯠꯂꯛꯀꯗꯣꯏꯁꯦ ꯏꯆꯦ ꯆꯞꯄꯒ ꯈꯨꯕꯤꯒ ꯈꯨꯅꯥꯎꯕꯤꯒꯅ ꯇꯧꯔ ꯂꯧꯈꯠꯄꯤꯕ ꯑꯩ ꯆꯞꯄꯕ ꯆꯞꯄꯦ ꯑꯃ ꯆꯞꯈ꯭ꯔꯦ ꯑꯅꯤ ꯁꯨꯗꯦꯀꯣ ꯗꯥꯒꯤ ꯑꯅꯤ ꯁꯨꯗꯦꯀꯣ ꯗꯥꯒꯤꯅ ꯍꯥꯡꯗꯣꯛꯄꯤꯔꯣ ꯗꯥꯒꯤꯅ ꯂꯧꯕꯤꯔꯣ ꯑꯩ ꯃꯤ ꯄꯥꯡ ꯌꯥꯔꯕꯣ ꯌꯥꯔꯦ ꯄꯥꯡꯉꯣ ꯗꯥꯒꯤꯅ ꯂꯧ ꯁꯤ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯍꯥꯡꯉꯒꯦ ꯌꯥꯔꯕ ꯑꯁ ꯀꯅꯥ ꯑꯣꯏꯔꯝꯗꯣꯏ ꯍꯥꯡꯕꯤꯔꯣ ꯍꯥꯡꯕꯁꯤ ꯃꯤꯡꯁꯦ ꯅꯪꯅ ꯑꯣꯏꯅ ꯀꯥꯞꯄꯣ ꯑꯩꯅ ꯂꯧ ꯂꯥꯏꯁ꯭ꯔꯝ ꯁꯨꯅꯤꯇꯥ ꯊꯥꯡꯒ ꯇꯣꯡꯕ꯭ꯔꯝ ꯌꯥꯝ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯐꯥꯎꯔꯦ ꯊꯥꯡꯒ ꯇꯥꯟꯊꯤꯟ ꯆꯠꯇꯥꯕꯅꯤꯅꯦ ꯉꯁꯥꯏ ꯍꯣꯝ ꯗꯦꯂꯤꯚꯔꯤꯁꯤ ꯇꯧꯅꯤꯅ ꯍꯥꯏꯈꯤꯀꯣ ꯑꯩ ꯇꯥꯍꯧꯏꯀꯣ ꯁꯤꯗ ꯍꯧꯉꯛꯈ꯭ꯔꯦ ꯀꯩꯅꯣꯗ ꯍꯣꯏ ꯀꯥꯞꯄꯦ ꯑꯗꯣ ꯐꯣꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯌꯨ ꯃꯥꯏ ꯔꯤꯑꯦꯛꯁꯟ ꯑꯝꯇꯪ ꯇꯥꯁꯤꯗ ꯐꯣꯟ ꯑꯃ ꯑꯩꯒꯤ ꯇꯧꯁꯟꯕꯤꯌꯣ ꯐꯣꯟꯗꯣ ꯄꯨꯕꯤꯔꯣ ꯗꯥꯃꯤꯂꯟꯒꯤ ꯏꯅꯝꯃꯗ ꯑꯗꯣ ꯌꯨꯝꯗ ꯁꯤꯒꯤ ꯑꯩꯈꯣꯏ ꯊꯥꯡꯒꯗ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯗ ꯌꯧꯈꯤꯗꯣꯔꯦ ꯁꯤꯒꯤ ꯒꯤꯐ ꯑꯋꯦꯒꯤ ꯗꯕꯜ ꯁꯤꯇꯔ ꯁꯣꯐꯥ VIP ꯁꯣꯐꯥꯁꯦꯀꯣ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯍꯧꯗꯕꯁꯤꯡꯀꯣ ꯏꯆꯟ ꯔꯣꯖꯤ ꯌꯥꯎꯔꯤ ꯑꯗꯨꯒ ꯕ꯭ꯔꯗꯔ ꯀꯔꯟ ꯌꯥꯎꯔꯤ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛꯁꯦ ꯃꯊꯪꯒꯤꯗꯗꯤ ꯐꯥꯎꯕ ꯑꯣꯏꯕꯤꯌꯨꯀꯣ ꯗꯥꯎꯁꯦ
ꯑꯗꯨꯒ ꯍꯟꯗꯛ ꯐꯥꯎꯈꯤꯕꯁꯤꯃꯗꯤ ꯃꯊꯪ ꯃꯥ ꯄꯣꯠ ꯑꯅꯧꯕ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯃꯥꯏ ꯂꯤꯁꯇꯩ ꯂꯧꯊꯣꯛꯈ꯭ꯔꯦ ꯂꯧ ꯌꯥꯎꯗ꯭ꯔꯦ ꯁ꯭ꯇꯣꯞ ꯄꯦꯃꯦꯟꯒꯨꯝꯕꯅꯦꯕ ꯌꯥꯎꯗ꯭ꯔꯦ ꯐꯥꯎꯈ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯑꯣꯀꯦ ꯂꯣꯛꯇꯥꯛꯀꯤ ꯉꯥ ꯂꯩꯔꯛꯑꯣ ꯍꯜꯂꯛꯄꯗ ꯍꯥꯏꯔꯤꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯧ ꯂꯩꯅꯅꯕ ꯁꯤꯟꯖꯒꯦ ꯑꯗꯣ ꯃꯥꯏ ꯔꯤꯑꯦꯛꯁꯟꯗꯣ ꯇꯥꯁꯦ ꯏꯁꯄꯤꯀꯔ ꯊꯥꯗꯣꯛꯄꯤꯌꯣ ꯑꯗꯨꯗꯨꯒ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯣ ꯀꯩꯝ ꯈꯪꯉꯝꯃꯣꯏꯗꯣꯏꯔꯕꯁꯨ ꯈꯪꯄꯣꯟꯇ꯭ꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯏꯚ ꯊꯥꯔꯤ ꯍꯥꯏꯕꯤꯗꯣꯏ ꯃꯔꯣꯟꯁꯦ ꯂꯥꯏꯚ ꯊꯥꯔꯤ ꯏꯁꯄꯤꯀꯔ ꯊꯥꯗꯣꯛꯏ ꯉꯥꯏꯍꯥꯛꯇꯣ ꯁꯨꯃꯥꯏꯅ ꯋꯤꯅꯔ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯜꯂꯛꯑꯅꯤ ꯊꯥꯔꯤ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯠ ꯇꯧꯃꯤꯟꯅꯁꯦ ꯃꯌꯥꯝ ꯊꯥꯡꯒꯗꯒꯤ ꯏꯅꯝꯃ ꯉꯁꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯥꯏꯕꯛ ꯐꯕꯤ ꯂꯩꯃꯒꯤ ꯂꯣꯇ꯭ꯔꯤ ꯇꯧꯔꯤꯁꯦ ꯈꯪꯕ꯭ꯔꯣ ꯑꯣ ꯈꯪꯉꯦ ꯅꯣꯏ ꯗꯗꯥ ꯃꯥ ꯂꯥꯏꯚꯇ ꯌꯦꯡꯅꯤꯅ ꯍꯥꯏꯈꯤꯕ ꯃꯣꯟ ꯀꯝꯄꯨꯔ ꯆꯠꯈꯤꯕꯅꯦ ꯕꯥꯃꯣꯟ ꯀꯝꯄꯨꯗ ꯂꯥꯏꯚ ꯌꯦꯡꯕ ꯆꯠꯂꯕ ꯑꯗꯣ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯑꯧ ꯐꯥꯎꯔꯦ ꯅꯣꯏꯗ ꯍꯣꯏ ꯅꯣꯏ ꯗꯥꯗ ꯑꯝꯇ ꯍꯥꯏꯈꯤꯒꯦ ꯑꯗꯨꯗꯤ ꯑꯝꯇ ꯍꯥꯏꯈꯤꯒꯦ ꯁꯤꯗꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯇꯩꯃ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯤꯁꯤꯗꯤ ꯑꯣ ꯀꯩꯅꯣ ꯇꯧꯋꯦ ꯍꯧꯖꯤꯛꯁꯦ ꯂꯥꯏꯐꯅꯦꯕꯀꯣ ꯏꯅꯝꯃ ꯑꯗ ꯍꯥꯏꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯏꯅꯝꯃꯅ ꯐꯥꯎꯕꯁꯤꯗ ꯑꯩꯁꯦ ꯐꯣꯟ ꯇꯧꯔꯛꯏꯅꯦ ꯐꯣꯟꯁꯦ ꯄꯥꯏꯔꯛꯇꯣꯏꯔꯥ ꯄꯥꯏꯔꯛꯑꯣ ꯁꯤꯕꯨ ꯈꯪꯉꯝꯗꯣꯏꯔꯥ ꯈꯪꯉꯝꯃꯣꯏꯗꯣꯏꯔꯥꯅ ꯑꯗꯣ ꯑꯝꯇꯪ ꯍꯥꯏꯗꯤ ꯂꯥꯏꯐ ꯊꯥꯔꯤ ꯏꯅꯝꯃ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯀꯃꯦꯟ ꯑꯝꯇ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯒ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯉꯛꯇꯤꯉꯩ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯐꯥꯎꯔꯕꯅꯤꯅꯅꯦ ꯑꯅꯧꯕ ꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦꯕ ꯆꯨꯝꯃꯦ ꯑꯐꯕ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯑꯩ ꯗꯥꯎ ꯌꯥ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯁꯣꯐꯥ ꯂꯧꯕꯒ ꯁꯣꯐꯥꯕꯨ ꯐꯥꯎꯖꯜꯂꯝꯅꯤꯅ ꯗꯥꯎ ꯌꯥꯔꯦꯕ ꯑꯧ ꯑꯁꯣꯝꯗ ꯂꯩꯔꯤꯁꯦ ꯀꯩꯅꯣꯝꯇ ꯑꯗꯣ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕ ꯑꯃ ꯂꯩ ꯏꯇꯩꯃ ꯍꯥꯏꯒꯗ꯭ꯔꯥ ꯏꯇꯩꯃ ꯑꯁꯤꯒꯤ ꯁꯣꯐꯥꯁꯦ ꯑꯧ ꯁꯤꯗ ꯇꯥꯃꯣꯗꯨꯒ ꯏꯇꯩꯃꯒ ꯐꯝꯃꯤꯟꯅꯔꯒ ꯐꯣꯇꯣ ꯑꯃꯇꯪꯗꯤ ꯁꯤ ꯃꯩꯁꯤꯁꯤ ꯊꯥꯕꯤꯔꯛꯎꯀꯣ ꯌꯥꯅꯤꯀꯣ ꯌꯥꯏꯌꯦ ꯑꯩ ꯇꯧꯖꯒꯦ ꯑꯁ ꯇꯥꯃꯣꯅ ꯑꯩ ꯌꯦꯠꯇ ꯍꯔꯥꯎꯋꯦ ꯊꯅꯝꯕꯤꯌꯨ ꯀꯩ ꯃꯆꯨ ꯑꯣꯏꯗꯣꯏꯅꯣ ꯁꯣꯐꯥꯁꯦ ꯋꯥꯏꯠ ꯀꯂꯔꯅꯦ ꯋꯥꯏꯠ ꯑꯣ ꯑꯁ ꯌꯥꯝ ꯐꯔꯦ ꯑꯩ ꯍꯥꯏꯈꯤꯒꯦ ꯃꯥ ꯍꯔꯥꯎꯁꯤꯔꯅꯤ ꯃꯥ ꯂꯥꯏꯚ ꯊꯥꯔꯤꯅꯦ ꯂꯥꯏꯚ ꯀꯃꯦꯟ ꯍꯥꯏꯌꯦ ꯄꯤꯌꯣ ꯑꯗꯨꯒ ꯀꯔꯤ ꯑꯩꯅ ꯑꯝꯇꯗꯤ ꯆꯪꯕꯤꯔꯝꯃꯨꯗ ꯍꯥꯏꯕ ꯑꯥ ꯑꯗꯨ ꯃꯥ ꯀꯔꯤ ꯕꯥꯃꯣꯟ ꯀꯝꯄꯨꯔꯣꯝꯗ ꯍꯥꯎꯁꯤ ꯑꯃꯁꯨ ꯂꯩ ꯑꯗꯨꯗꯨꯒꯤ ꯇꯧꯔꯒ ꯑꯩ ꯆꯪꯉꯝꯒꯦꯗꯤ ꯍꯥꯏꯈꯤꯕ ꯑꯣ ꯍꯣꯏ ꯏꯅꯝꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯅꯤ ꯍꯟꯗꯛꯀꯤ ꯑꯩ ꯑꯣꯏꯖꯔꯒꯦ ꯍꯣꯏ ꯏꯅꯝꯃ ꯑꯧ ꯏꯅꯝꯃꯁꯨ ꯂꯥꯏꯐ ꯀꯩꯅꯣ ꯇꯧꯔꯗꯤ ꯀꯃꯦꯟ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯂꯥꯏꯐ ꯍꯥꯏꯐꯦꯠ ꯁꯤꯡꯖꯃꯩ 360ꯅ ꯂꯥꯏꯐ ꯊꯥꯔꯤ ꯍꯧꯖꯤꯛ ꯑꯧ ꯍꯥꯏꯌꯦ ꯗꯗꯥꯅ ꯍꯥꯏꯌꯦ ꯐꯦꯁꯕꯨꯛꯇ ꯑꯧ ꯍꯣꯏ ꯏꯅꯝꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯅꯝꯃ ꯑꯗꯨꯗꯤ ꯍꯣꯏ ꯗꯥ ꯃꯤꯂꯟ ꯂꯥꯏꯐ ꯌꯦꯡꯉꯦ ꯍꯥꯏꯔꯛꯑꯦ ꯑꯩ ꯂꯥꯏꯚ ꯌꯦꯡꯉꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯝꯇꯪ ꯏꯕꯤꯔꯛꯑꯣ ꯌꯥꯝ ꯃꯤꯂꯟ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯔꯒꯦ ꯗꯥ ꯃꯤꯂꯟꯁꯦ ꯌꯥꯝ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯕꯅꯦꯕ ꯃꯥꯁꯦ ꯍꯟꯗꯛꯁꯦ ꯊꯤꯕꯁꯦ ꯗꯥꯎ ꯊꯤ ꯌꯥꯒꯤ ꯄꯥꯈꯪ ꯋꯥꯅꯤꯗ ꯑꯔꯤꯕ ꯑꯣꯏꯕ ꯑꯗꯨꯅꯦꯁꯦ ꯑꯣꯀꯦ ꯑꯩꯗꯤꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯀꯔꯤꯕ ꯐꯦꯁꯕꯨꯛ ꯄꯥꯏꯗꯕ ꯑꯗꯨ ꯃꯉꯣꯟꯗ ꯑꯝꯇ ꯌꯦꯡꯕꯤꯌꯣꯅ ꯉꯁꯥꯏꯗꯒꯤ ꯇꯛꯏꯕ ꯌꯨꯇ꯭ꯌꯨꯕꯇ ꯍꯣꯔꯦꯟ ꯄꯨꯡ ꯅꯤꯄꯥꯟꯗꯥꯏ ꯊꯥꯗꯣꯔꯛꯑꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯊꯝꯃꯦ ꯏꯅꯝꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯂꯛꯀꯤ ꯋꯤꯅꯔꯁꯨ ꯈꯟꯒꯠꯈ꯭ꯔꯦ ꯑꯗꯣ ꯁꯤꯗ ꯐꯣꯇꯣ ꯀꯔꯝꯕꯅꯣ ꯃꯥꯁꯦ ꯁꯤꯔꯤꯌꯜ ꯅꯝꯕꯔ ꯑꯁꯣꯝ ꯀꯌꯥ ꯃꯇꯥꯏ 39ꯁꯦ 40 ꯌꯧꯔꯝꯗꯥꯏꯅꯤ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯂꯛꯀꯤ ꯋꯤꯅꯔꯗꯣꯀꯣ ꯁꯤꯔꯤꯌꯜ ꯅꯝꯕꯔ 39 ꯂꯥꯏꯁ꯭ꯔꯝ ꯁꯨꯅꯤꯇꯥ ꯊꯥꯡꯒ ꯇꯣꯡꯕ꯭ꯔꯝꯗꯒꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯥꯏꯁꯨ ꯄꯥꯛꯑꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯐꯣꯇꯣꯁꯤ ꯂꯩꯔꯦ ꯁꯤꯔꯤꯌꯜ ꯅꯝꯕꯔ 39 ꯗꯥꯎ ꯌꯥꯕꯅꯦ ꯑꯗꯣ ꯁꯤꯗ ꯂꯩꯍꯧꯔꯤꯕ ꯑꯇꯣꯞꯄ ꯃꯌꯥꯝꯁꯦ ꯃꯊꯪꯒꯤ ꯗ꯭ꯔꯣꯗ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯂꯛꯀꯤ ꯋꯤꯅꯔ ꯑꯣꯏꯕꯁꯨ ꯑꯣꯏꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯔꯦꯐꯔꯦꯟꯁ ꯄꯤꯕꯤꯌꯣ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯕꯤ ꯁꯤꯖꯟ 0.1 ꯃꯊꯪꯗꯤ 0.2 ꯑꯣꯏꯒꯅꯦ ꯀꯔꯝ ꯀꯥꯟ ꯐꯥꯎ ꯂꯩꯅꯤ 0.1ꯁꯦ 2 3 4 ꯐꯥꯎ ꯆꯠꯈꯤꯗ꯭ꯔꯥ ꯑꯃꯨꯛ ꯂꯩꯗꯣꯏꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯩꯃꯍꯣꯝ ꯗꯦꯀꯣꯔꯅ ꯂꯩꯔꯤꯒꯩ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯈꯩ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯣꯏꯕ ꯂꯣꯇ꯭ꯔꯤꯁꯤꯃ ꯑꯗꯨꯝ ꯍꯥꯞꯀꯅꯤꯕ ꯆꯍꯤ ꯑꯃꯗ ꯀꯌꯥꯔꯛꯅꯣ ꯂꯣꯇ꯭ꯔꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯗꯣꯏꯅꯣ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯇꯧꯒꯅꯤ ꯑꯗꯣ ꯃꯊꯪꯗꯁꯨ ꯁꯤꯒꯨꯝꯕ ꯁꯣꯐꯥꯁꯤ ꯑꯗꯨꯝ ꯐꯖꯩꯅ ꯈꯜꯂꯦ ꯁꯤꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯃꯊꯪꯗꯅ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄꯁꯨ ꯌꯥꯏ ꯁꯤꯗꯩ ꯐꯖꯕ ꯑꯃ ꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯕꯩ ꯁꯤ ꯊꯝꯕꯅꯦꯕ ꯃꯊꯪꯗꯗꯤ ꯑꯞꯒ꯭ꯔꯦꯗ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯁꯦꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯍꯥꯟꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯅꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯇ꯭ꯔꯤꯠ ꯍꯥꯏꯇꯥꯔꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯧꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯇ꯭ꯔꯤꯠ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯏꯟꯇ꯭ꯔꯣ ꯇꯧꯖꯕ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯍꯟꯖꯅꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯒꯤꯠ ꯂꯩꯔꯦ ꯒꯤꯇꯥꯔ ꯄꯥꯏꯕꯤꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩ ꯕ꯭ꯔꯗꯔ ꯑꯇꯥꯡꯁꯤꯗ ꯂꯩꯔꯦ ꯕ꯭ꯂꯨ ꯕꯦꯟꯒꯤ ꯑꯗꯨꯒ ꯏꯆꯦ ꯆꯤꯇ꯭ꯔꯥ ꯄꯥꯉꯝꯕꯝ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯅꯅꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯁꯦ ꯏꯆꯦ ꯆꯤꯇ꯭ꯔꯥꯅ ꯔꯟ ꯇꯧꯖꯕꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯑꯦꯅꯥꯎꯟꯁ ꯇꯧꯖꯕ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨ ꯌꯨꯝ ꯑꯅꯧꯕ ꯁꯪꯒꯥꯕꯒꯤꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯐꯔꯅꯤꯆꯔ ꯍꯥꯏꯁꯤ ꯑꯗꯨꯝ ꯃꯊꯧ ꯇꯥꯏꯀꯣ ꯃꯔꯨꯑꯣꯏꯅ ꯁꯣꯐꯥꯁꯦ ꯌꯥꯝ ꯃꯔꯨꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯗ ꯐꯖꯅ ꯊꯝꯅꯤꯡꯉꯝꯒꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯗꯣ ꯄꯨꯝꯅꯃꯛꯁꯦ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯅ ꯁꯦꯝꯕ ꯁꯥꯕꯒꯤ ꯁꯔꯚꯤꯁ ꯄꯤꯔꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯀꯟꯇꯦꯛ ꯅꯝꯕꯔꯁꯨ ꯁꯤ ꯑꯃꯇꯪ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯕꯤꯌꯨ ꯁꯤꯗ ꯂꯩ ꯑꯩꯈꯣꯏꯅꯁꯨ ꯀꯦꯞꯁꯟꯗ ꯍꯥꯞꯆꯕꯅꯤꯀꯣ ꯍꯥꯟꯅꯁꯨ ꯄ꯭ꯔꯤ ꯕꯨꯛ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯑꯍꯥꯟꯕ ꯏꯁꯩꯁꯦ ꯃꯥꯏꯛ ꯑꯗꯨꯝ ꯄꯥꯏꯕꯤꯔꯣꯀꯣ ꯑꯍꯥꯟꯕ ꯏꯁꯩꯁꯦ ꯀꯔꯤꯅ ꯈꯨꯗꯣꯜ ꯇꯝꯁꯤꯒꯦ ꯏꯁꯩꯁꯦ ꯑꯍꯥꯟꯕ ꯏꯁꯩ ꯃꯌꯥꯝꯅꯕꯨꯗꯤ ꯏꯁꯩ ꯃꯌꯥꯝꯁꯨ ꯈꯟꯕꯤꯔꯤ ꯑꯗꯣ ꯏꯁꯩ ꯑꯃꯈꯛ ꯅꯍꯥꯟꯅ ꯂꯩꯕꯥꯛ ꯅꯨꯃꯤꯠ ꯏꯁꯩ ꯑꯃꯈꯛꯅ ꯍꯧꯗꯣꯛꯆꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯑꯃꯨꯛ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤꯡꯗꯣ ꯑꯃꯨꯛ ꯁꯛꯆꯒꯦ
ꯑꯩꯒꯤ ꯑꯍꯥꯟꯕ ꯏꯁꯩꯁꯤ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯊꯋꯥꯏꯁꯤꯡꯗꯨꯗ ꯀꯠꯊꯣꯛꯆꯔꯒ ꯏꯁꯩꯁꯤꯃ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯛꯆꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯑꯃꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯒ ꯏꯁꯩꯁꯤꯃ ꯁꯛꯆꯒꯦ. ꯍꯣ ꯏꯃꯥ ꯄꯣꯛꯅꯐꯝ ꯏꯃꯥ ꯅꯪꯒꯨꯝꯕꯤ ꯂꯩꯇꯦ ꯏꯃꯥ ꯂꯣꯏꯅ ꯊꯤꯗꯨꯅ ꯂꯥꯞꯅ ꯆꯠꯇꯨꯅ ꯅꯪꯒꯨꯝꯕꯤ ꯐꯪꯂꯣꯏ ꯏꯃꯥ. ꯍꯣ ꯏꯃꯥ ꯄꯣꯛꯅꯐꯝ 이마 낭동비 레이테 이마 호이나 티두나 랍나 잣두나 낭동비 항로이 이마 Nanggidama hinglima Namom ay koini kang lay januni Nanggidama layrima Layra anang kumba Koklasano nanggima Nangdi ay khôi pumbagini Nangidama hinjabani Ho ima poknafam Leite ima Oi na tiduna lap na jaduna Nanggumbi phangloy ima Ay hingnong til anila Kanjay nang bukarang pilhan gani ay hingnong til anila kanjay nang bukarang pilhan gani nung lay nung shi aki tu jong lag ning han na jaroy ni ima nang naut piyo apa patak piyo lay bag lay gum khang jagini awa ana pumba koklasano nanggi ima nangdi ay khôi pumbagini Nanggidama hinjabani Ho ima poknafam ima Nanggumbi leite ima Koy na tiduna lap na jaduna Nanggumbi phangloy ima Nanggumbi phangloy ima Nanggumbi phangloy ima 제 이사기 상가이다 소마이나 레이마 홈 데코르기 민다 이사이 온가 빵톡다나 마얌다 소마이나 시그미트리시 로이나나 라이브 타바 로이나나
ꯑꯣꯏ ꯊꯪꯕꯗ ꯏꯌꯥꯝꯕ ꯒꯤꯠ ꯑꯗꯨꯒ ꯌꯦꯠ ꯊꯪꯕꯗꯅ ꯏꯅꯥꯎ ꯑꯇꯥꯡ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯊꯧꯒꯜ ꯇꯧꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯒꯤ ꯐꯤꯂꯤꯡꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯔꯝꯗꯧ ꯃꯥꯟꯗꯦ ꯀꯔꯤ ꯐꯥꯎꯕꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒ ꯄꯕ꯭ꯂꯤꯛꯀ ꯑꯩꯈꯣꯏꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯕ ꯎꯅꯈꯤꯗꯕ ꯌꯥꯝ ꯊꯤꯅ ꯀꯨꯏꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯋꯥ ꯅꯨꯡꯉꯥꯏꯁꯨ ꯉꯥꯏꯍꯥꯛ ꯁꯤꯌꯥꯔ ꯁꯤꯡꯖꯃꯩ 360ꯅ ꯌꯦꯡꯕꯤꯔꯛꯇꯨꯅ ꯃꯌꯥꯝꯒꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛ ꯐꯣꯡꯗꯣꯛꯆꯕꯒꯤ ꯇꯥꯟꯖꯥꯁꯨ ꯂꯧꯕꯤꯕ ꯑꯗꯒꯤ ꯑꯩꯒꯤ ꯂꯩꯃꯣꯍꯝ ꯗꯦꯀꯣꯔꯁꯨ ꯃꯌꯥꯝꯗꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯖꯕꯅꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯈꯪꯍꯟꯕꯤꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯏꯁꯩ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯁꯛꯄ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅꯁꯨ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯥꯒꯤꯁꯨ ꯂꯦꯡꯕꯤꯔꯛꯄ ꯑꯇꯥꯡꯁꯨ ꯂꯦꯡꯕꯤꯔꯛꯄ ꯑꯃꯗꯤ ꯁꯤꯡꯖꯃꯩ 360 ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯋꯤꯅꯔ ꯑꯣꯏꯕꯤꯈꯤꯕ ꯑꯩꯈꯣꯏ ꯁꯤꯁꯇꯔꯗꯣ ꯃꯍꯥꯛꯀꯤ ꯍꯁꯕꯦꯟꯅ ꯏꯕꯤꯔꯛꯏꯀꯣ ꯉꯥꯔꯤꯌꯥꯝꯕ ꯃꯤꯂꯟ ꯊꯦꯡꯛ ꯌꯨ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯐ꯭ꯔꯣꯝ ꯂꯥꯏꯁ꯭ꯔꯝ ꯁꯨꯅꯤꯇꯥ ꯃꯇꯝ ꯆꯨꯞꯄꯗ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯀꯃꯦꯟꯇ ꯏꯕꯤꯔꯛꯑꯦ ꯈꯤꯇꯪ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯗꯥꯃꯤꯂꯟ ꯑꯃꯗꯤ ꯏꯅꯝꯃ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯁꯣꯐꯥ ꯃꯌꯥꯝꯁꯨ ꯂꯧꯕꯤꯔꯤ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯏꯅꯝꯃꯅꯁꯨ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯌꯨꯝꯕꯥꯜꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯍꯦꯟꯅ ꯐꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯅ ꯋꯤꯁ ꯄꯤꯖꯔꯤ ꯑꯗꯣ ꯏꯌꯥꯝꯕ ꯃꯤꯂꯟꯗ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯁꯦ ꯊꯥꯡꯒ ꯃꯥꯏꯀꯩꯗ ꯐꯦꯃꯤꯂꯤ ꯌꯥꯝ ꯂꯩꯀꯣ ꯐꯦꯃꯤꯂꯤ ꯌꯥꯝ ꯂꯩ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯤꯗꯁꯨ ꯈꯔ ꯄꯥꯎꯁꯦ ꯁꯟꯗꯣꯛꯄꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯣꯐꯥ ꯑꯃ ꯂꯧꯔꯨꯕꯗꯣ ꯗꯥꯎ ꯌꯥꯗꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛꯁꯦ ꯃꯥꯏ ꯄꯥꯛꯄ ꯁꯨꯝ ꯑꯣꯏꯔꯛꯏ ꯍꯥꯏꯕꯒꯤ ꯃꯄꯥꯎꯁꯤꯃ ꯇꯝꯍꯟꯖꯅꯤꯡꯉꯤꯀꯣ ꯁꯤꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯝ ꯊꯝꯖꯅꯤꯡꯉꯤ ꯏꯅꯝꯃꯁꯦ ꯁꯦꯡꯗꯣꯛꯆꯕ ꯏꯅꯝꯃꯁꯦ ꯊꯥꯡꯒꯗꯒꯤ ꯑꯣꯏꯕ ꯗꯥꯃꯤꯂꯟꯗꯤ ꯃꯥꯂꯣꯝꯗꯒꯤ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯣꯠ ꯊꯤꯟꯗꯣꯏꯁꯦ ꯀꯩꯅꯣꯅꯤꯅꯦ ꯃꯥꯂꯣꯝꯗꯅꯤꯅꯦ ꯃꯥꯂꯣꯝꯗ ꯊꯤꯟꯗꯣꯏꯅꯦꯕ ꯑꯩꯗꯤ ꯂꯣꯛꯇꯥꯛ ꯌꯧꯗꯣꯔꯦ ꯀꯥꯏ ꯍꯔꯥꯎꯖꯔꯨꯔꯒ ꯁ꯭ꯋꯥꯏ ꯅꯛꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯏꯇꯩꯃꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯑꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯃꯊꯪ ꯁꯨꯝ ꯈꯟꯕꯤꯔꯛꯏ ꯃꯌꯥꯝꯅ ꯈꯜꯂꯤꯕ ꯏꯁꯩꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯦꯅ ꯉꯁꯤꯒꯤ ꯄ꯭रोग्꯭ꯔꯥꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯏꯆꯦꯒꯤ ꯏꯁꯩꯁꯦ ꯏꯆꯦꯅ ꯁꯛꯄ ꯌꯥꯝꯅ ꯂꯣꯏ ꯄꯥꯝꯅꯩꯀꯣ ꯏꯆꯦꯅꯁꯨ ꯁꯨꯝ ꯈꯔ ꯇꯣꯏꯅ ꯁꯛꯆꯕ ꯁꯤ ꯏꯁꯩꯁꯤꯃ ꯁꯛꯑꯒꯗꯤ ꯃꯄꯨꯡ ꯐꯥꯏ ꯀꯥꯏꯅ ꯈꯟꯖꯕ ꯀꯔꯤ ꯏꯁꯩꯅꯒꯗꯤ ꯑꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯐꯦꯚꯣꯔꯥꯏꯠ ꯁꯣꯡꯁꯦ ꯀꯔꯤ ꯑꯗꯨ ꯈꯨꯗꯣꯡ ꯏꯁꯩꯁꯦ ꯍꯥꯏꯗꯤ ꯑꯍꯟꯁꯨ ꯑꯗꯩ ꯑꯉꯥꯡꯁꯨ ꯂꯩꯁꯥꯕꯤꯁꯨ ꯄꯥꯈꯪꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕ ꯌꯥꯕ ꯏꯁꯩ ꯑꯃꯃꯨꯛ ꯁꯛꯆꯒꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯑꯝꯇ ꯂꯥꯛꯊꯣꯛꯁꯤ ꯑꯉꯧꯕ ꯂꯩꯆꯤꯜ ꯑꯉꯧꯕ ꯂꯩꯆꯤꯜ ꯋꯥꯛꯆꯤꯡꯒꯤ ꯂꯦꯟ ꯐꯤꯜꯝꯗꯒꯤ ꯏꯁꯩꯁꯤ ꯏꯕꯨꯡ ꯇꯣꯅꯤ ꯑꯍꯩꯕꯅ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖ ꯇꯧꯕꯤꯈꯤꯕ ꯑꯃꯗꯤ ꯑꯣꯖꯥ ꯕꯤꯁꯀꯨꯞꯇ ꯂꯥꯏꯁ꯭ꯔꯝꯅ ꯏꯕꯤꯈꯤꯕ ꯏꯁꯩꯅꯤ ꯏꯁꯩꯁꯤꯃ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯏꯅꯥꯎ ꯑꯔꯕꯤꯟꯒ ꯁꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯨꯄꯥꯒꯤꯗꯣ ꯑꯩ ꯁꯛꯂꯛꯀꯦ ꯔꯥꯒꯤ ꯌꯥꯏꯅ ꯌꯥꯏꯌꯦ ꯌꯥꯝ ꯊꯤ ꯌꯥꯏ ꯑꯩ ꯏꯁꯩ ꯁꯛꯄ ꯍꯩꯁꯦ ꯀꯅꯥꯝ ꯈꯪꯗꯦ ꯈꯪꯍꯜꯂꯒꯦ ꯉꯁꯤꯗꯤ ꯑꯗꯣ ꯑꯩ ꯁꯥꯔꯦꯒꯃꯥꯗꯨꯗꯗꯤ ꯀꯩꯝ ꯈꯪꯗꯦ ꯗꯥꯒꯤꯅ ꯍꯦꯟꯅ ꯈꯪꯕꯅꯦ ꯑꯩ ꯃꯇꯧ ꯇꯝꯃꯒ ꯁꯛꯄ ꯈꯛꯇꯅꯤꯀꯣ ꯑꯁꯦꯡꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯤꯡꯒꯔꯒ ꯑꯩꯈꯣꯏ ꯀꯝꯄꯦꯌꯔ ꯇꯧꯕꯗꯤ ꯌꯥꯕꯅꯦ ꯑꯗꯨꯁꯨ ꯃꯇꯧ ꯇꯝꯖꯔꯛꯀꯦ ꯁꯨꯔꯃꯥꯅ ꯁꯛꯂꯣ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯗꯣ ꯁꯨꯔꯃꯥꯅ ꯗꯦꯗꯤꯀꯦꯠ ꯇꯧꯁꯜꯂꯁꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯁꯥꯎꯟ ꯀꯥꯏꯖꯈ꯭ꯔꯦ ꯔꯤꯚꯔ ꯈꯛꯇ ꯍꯥꯞꯆꯜꯍꯧꯅꯦ ꯅꯪꯕꯨ ꯑꯩ ꯆꯣꯞꯇꯧꯔꯅꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯤꯡꯒꯔꯒ ꯑꯩꯒ ꯍꯥꯏꯗꯤ ꯁꯨꯝ ꯁꯛꯃꯤꯟꯅꯕꯗ ꯁꯣꯜꯂꯅꯤ ꯍꯥꯏꯕꯁꯤꯕꯨꯗꯤ ꯈꯪꯖꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯥꯎꯟꯗꯨꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯉꯗꯤ ꯐꯩꯗ ꯑꯩꯈꯣꯏ ꯁꯥꯎꯟꯁꯦ ꯈꯤꯇꯪꯒ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨ ꯁꯥꯎꯟ ꯈꯤꯇꯪ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯥꯎꯟ ꯄꯥꯏꯕꯤꯔꯤ ꯏꯅꯥꯎꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯅꯖꯗꯨꯅꯁꯨ ꯂꯥꯛꯂꯕꯅꯤ ꯌꯥꯝꯅ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯒꯤ ꯕ꯭ꯔꯗꯔꯁꯦ ꯃꯥꯅ ꯄꯤꯛꯇꯨ ꯄꯤꯛꯏꯉꯩꯗꯒꯤ ꯍꯣꯠꯅꯖꯔꯛꯑꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯈꯥꯗ ꯌꯥꯎꯖꯔꯒ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ マꯅꯣꯏ ꯄꯥꯏꯔꯒ ꯄꯨꯔ ꯆꯠꯄ ꯉꯝꯃꯛꯄꯁꯦ ꯑꯩꯅꯁꯨ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯍꯣꯠꯄꯨ ꯍꯣꯠꯅꯔꯒꯗꯤ ꯃꯥꯒꯤ ꯑꯦꯅꯤ ꯂꯥꯏꯟꯗ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯁꯦ ꯁꯤꯁꯤꯃꯁꯨ ꯑꯩ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯗꯨꯒ ꯑꯩ ꯏꯅꯥꯎ ꯕꯕ꯭ꯂꯨꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝ ꯑꯍꯧꯕ ꯈꯨꯕꯥꯛ ꯑꯝꯇꯪ ꯈꯨꯕꯤꯌꯨ ꯑꯩ ꯏꯅꯥꯎꯁꯦ ꯃꯁꯛ ꯑꯝꯇꯪ ꯇꯥꯛꯆꯒꯦꯀꯣ ꯁꯤꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯝ ꯃꯌꯥꯝꯅ ꯊꯦꯡꯅꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯤ ꯊꯦꯡꯅꯩ ꯃꯥꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯐꯝꯗ ꯕꯨꯂꯨꯁꯦ ꯑꯩꯈꯣꯏꯅꯗꯤ ꯕꯨꯂꯨ ꯍꯥꯏꯔꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯁꯝꯖꯜꯂꯦ ꯅꯨꯡꯁꯤꯅ ꯏꯅꯥꯎꯄꯥꯁꯦ ꯃꯥꯁꯦ ꯌꯥꯝ ꯍꯣꯠꯅꯕ ꯀꯜꯂꯦ ꯑꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯒꯠꯂꯛꯑꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯐꯥꯎꯗ ꯍꯟꯅꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯊꯪꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯥꯎꯟ ꯅꯨꯡ ꯍꯥꯏꯕꯤꯅꯤꯡꯉꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯥꯎꯟꯒꯤ ꯀꯅꯦꯛꯁꯟ ꯂꯩꯔꯦ ꯑꯩ ꯈꯅꯥꯎꯁꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯁꯨ ꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯃꯄꯨꯡ ꯐꯥꯅꯕ ꯍꯥꯏꯗꯤ ꯗꯨꯋꯦꯠꯁꯦ ꯏꯆꯦ ꯃꯇꯣꯝ ꯁꯛꯄꯗꯣ ꯃꯄꯨꯡ ꯐꯥꯔꯣꯏꯗꯕꯗꯣ ꯑꯩꯗ ꯍꯩꯕ ꯍꯩꯇꯕ ꯑꯩꯅ ꯁꯨꯝ ꯌꯥꯟꯁꯤꯟꯖꯒꯦ ꯁꯨꯝ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯗꯥꯗꯣꯡꯅ ꯀꯃꯦꯟ ꯏꯕ ꯍꯧꯔꯛꯑꯦ ꯌꯥꯝ ꯁꯛꯆꯅꯤꯡꯕꯅꯤ ꯀꯥꯏ ꯆꯨꯝꯃꯦ ꯁꯛꯆꯅꯤꯡꯉꯦ ꯑꯣꯔꯤꯖꯤꯅꯦꯜ ꯁꯤꯡꯒꯔꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯁꯛꯄ ꯐꯪꯖꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯁꯛꯆꯒꯦ ꯍꯥꯏꯇꯥꯔꯦ ꯍꯧꯅꯕ ꯇꯧꯔꯁꯦ
ngầu lấy chill na khun khăn ba lối bị chính sang na bung cất lép đi ai khôi anh gi itau bu yeng li ai khôi anh gi itau bu yeng li asam bahanaw na charay thon ba tam na sandong pa lam hang na family ay khoye nigi wari butari ay khoye nigi wari butari cô đâu ghi mà ngã na nung thang gum yei bada nung si vi mai thong da kaya da fajari ba cô đâu ghi mà ngã na nung thang gum yei bada nung si vi mai thong da kaya da fajari ba lối xin khi ra pa mu jai nungol handa mi kup se lối xin khi ra pa mu jai nungol han ba mi kup se ay khoye nigi wari butari ay khoye nigi wari butari Atiyagong pakna mafam shimba nung sibay mitye on thok na lumi Atiyagong pakna mafam shimba nung sibay mitye on thok na lumi yang birakanuy kay jay pakhat jay thamoy na yang birakanuy kay jay pakhat jay thamoy na ai khoi anigi itau bu yeng li ai khoi anigi itau bu yeng li ay khoye nigi wari butari ay khoye nigi wari butari Pero kasi Yare? lady ahan boy na tama ni kayo no sidi original singer ko li hawin mo tawre Arvindo ay ngam lu na tinay ko em sam sau nói matau tam bane saya phadalo na phadalo sao mi say matau tam bane ado taseng na ay aham me ko kaw hai original singer sak ni ta thakat le ya de ba ado akoina pura professional loin lai bana ta bane ta thakat le ha ba ado yam nungai iche ga sumaina performance mayam gi mangda sum iche na khoi plan tau na na te ko isai sak ba do ado haidi arvin gi mapa ho ga da ina sum feel tau jaru ba ina su isai je pam jaru bana mayam sum feel tau jabane mathang gi isai che kari isai khudo tam si mayam sum ying bi mayam si thawal ni ko si di lai ma home decor su intro tau no mit ni na kay sige mayam da khanbirak paisai digi ama saksira kamba khalake team yun isai budi mayam khale du mayam gi isai je khangat pa ho ru ta ga di horen loi ba ba isai je khan ma da loi ba na ro da ba che gi favorite awa ti khoi thok dum sa hoi che gi favorite ado isai se duet sak pa hor pa se da mut ama lai khale ne ding mai tong ne ai da pha bo em dai ta ina ka di pha da ga di upai le te chikla ma do pha bra chikla ba chikla ma hingi ado ro siyai ado na tro siyai isai da sori ga sakam nai ta na di isai ai ni am sak se da sori ga to ba ma kai ba lai sak lai chu hen ado sa se na ado do yam tap pai sai ni doi su mayam lai ma home decor gi koi intro to won me sida yam tap pai sai ma dagit amtang wang microphone pai bi ne dagit lai ma home decor na semjaba sajaba sofa sida phammaga gitar khong gi nungai ba amtang mayam da tham bi
ꯆꯨꯝꯅꯒꯤ ꯆꯧꯀ꯭ꯔꯤꯗ ꯐꯝꯕꯗꯩꯗꯤ ꯁꯤꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯆꯧꯀ꯭ꯔꯤꯗꯣ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯆꯧꯀ꯭ꯔꯤ ꯐꯝꯕꯗꯣ ꯍꯣꯏ ꯁ꯭ꯇꯦꯖꯗꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯆꯧꯀ꯭ꯔꯤ ꯉꯥꯛꯇꯅꯤꯗꯅ ꯑꯍꯥ ꯑꯗꯩ ꯁ꯭ꯇꯦꯖꯗ ꯁꯣꯐꯥ ꯀꯩꯁꯨ ꯊꯥꯗꯦꯗꯅ ꯃꯥꯅꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯌꯦꯡ ꯏꯌꯥꯝꯕꯒꯤ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯥꯛꯑꯒꯁꯨ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯒꯤ ꯃꯣꯏ ꯁꯣꯐꯥꯗꯣ ꯅꯤꯛꯄꯤꯔꯝꯃꯣ ꯀꯥꯏ ꯍꯥꯏꯔꯁꯤ ꯌꯥꯔꯛꯑꯅꯤ ꯈꯪꯅꯕꯅꯤꯅ ꯍꯣꯏ ꯁꯥꯟꯗꯤ ꯁꯥꯟꯗꯣꯛꯑ ꯃꯣꯏꯗꯁꯨ ꯌꯥꯝꯅ ꯍꯥꯏꯔꯗꯤ ꯌꯥꯔꯛꯀꯗꯣꯏꯅꯤ ꯑꯩ ꯃꯣꯏ ꯁꯣꯐꯥꯗꯨꯗ ꯐꯝꯃ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯂꯨꯔꯦ ꯑꯗꯣ ꯅꯤꯡꯁꯤꯡꯉꯤ ꯀꯥꯏ ꯁꯣꯐꯥ ꯋꯥꯏꯕꯁꯨ ꯌꯥꯗꯣꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯏꯌꯥꯝꯕꯒꯤ ꯂꯦꯐ ꯁꯥꯏꯗꯠꯇ ꯂꯩꯔꯤꯕ ꯁꯣꯐꯥꯒꯤ ꯇꯥꯏꯞ ꯇꯧꯕ ꯃꯆꯥꯁꯦ ꯑꯁꯤꯗ ꯐꯝꯃꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁ꯭ꯇꯦꯖꯇꯗꯤ ꯑꯁꯨꯝꯕꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯈꯜꯂꯦ ꯑꯗꯣ ꯏꯁꯩ ꯃꯊꯪꯒꯤ ꯏꯁꯩ ꯃꯌꯥꯝ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯩ ꯑꯗꯨ ꯐꯥꯗꯦ ꯏꯆꯦ ꯑꯗꯨꯝ ꯁꯛꯆꯔꯅꯤ ꯏꯁꯩꯁꯨ ꯈꯟꯕꯤꯔꯛꯏ ꯑꯣꯟꯂꯥꯏꯟꯗ ꯇꯧꯁꯤꯜꯂꯛꯏꯁꯦ ꯇꯥꯏꯃꯤꯡꯁꯤꯗꯀꯣ Laichu henbi lairangi nungsiba lainamna tin khare ngasidi khanghoda mangau thiraba thamoi nungsida hey 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 Punsigi mamel faira thakta piviu punsigi kai dong phong bangau hira bi aita ge oina ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯝꯇꯪ ꯏꯕꯤꯔꯛꯎ ꯊꯦꯡꯛ ꯌꯨ Nomadol atiya paksanna sandorakpa korogi nanganava Nomadol atiya paksanna sandorakpa korogi nanganava Mutpanai ba saklon Laukinu ifamdagi Mutpanai ba saklon Laukinu ifamdagi Thachinduna thambiro Jatlaba nukshi pallona Thachinduna thambiro Jatlaba nukshi pallona Bunsi mai kai mari ma Bunsi mai kai mari ma Thachinduna thambiro Thachinduna thambiro Ho 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 Paklab punsi di pathaki Kalab itha ipo Paklab punsi di pathaki Kalab itha ipo Nangi nung si sa humni
मनिंग तमना सानजरिबा नंगी नुंसी साहुमनी मनिंग तमना सानजरिबा lấy chu hen mi lấy lang gi mình thi bờ lấy năm năm un khare ngasi di khang ho da mangao tira ba thamoi nung si ra oh ho ho hey 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 Mayang kamay to bigay comment su maning to ko bang ko di ko bi ado sum tamja bani ko dasori so yam pamjai aduga dasori gi sai je taseng na sakpada yam nungai bam phawal le aduga iche chitana support to biak pase he nei sai se gi mapung phai mayam na so online da sai khang de da nga si singer se ori singer ayu di kai sa tim to ri se ai je nam na sai sa ko gi to re mayam matik se le phok se mayam su comment section da hojik lấy mà home decor bu share to biba puni thau biba lấy mà home decor share to re comment to bire hai na ma khoi hai bi lấy mà home decor na ya fare hai ba comment ma am so bire kana kana na ngasi program share to bira na hoji phaw da 100 share ki mathak te hen lai ra bani na mayam kana kana na share to bono hai di khoi loina mag list di lokhot pati ngam zaro di so comment section da khoi lấy mà home decor ki live si bu share to re hai ba gi isa da hai di thajab lai bira ka di so na tang comment section to bira mo share to jare hai ba gi comment to mai bira mo do lấy mà home decor na ya fare hai ba adum makha ta nai birak pa adum yari aduga program se adum mayam thagar pirai khupaza ma hai birak pasu yawi mai tai hai birak pasu yawi iche mathangi sai se kari sai oina duet na taboy na khambiro ai sai se ama yap lam nei se ma khan bire e karam bai sai silchar dagi okay silchar gi nene bino ta nei se ma sai tam na uri wasak biro na ma du sai matem tang full disarage sai matam syam na kuire nga sai dagi adu mate sai sima mo sakcha ge Chingagi na pomda ithak hauna pai đi bờ lấy chân tam na u đi bờ chingagi na pomda ithak hauna pai đi bờ lấy chân si băng tai bằng đâu ba phân ra ba sắc tâm ano tatta na uhan bi re mang landa tatta na uhan bi re mang landa lấy hi na chôn la vai lấy ra khu đinh da lâm đan bờ khơi mô ôn đôi nay lấy kravara lấy cả phần na sát lấy bi lấy rang đi đã thấy đôi đang chết cái khăn gờ nụ cô thôi lấy hi na chôn la vai lấy ra khu đinh da lâm đan bờ khơi mô ôn đôi nay lấy kravara lấy cả phần na sát lấy bi lấy rang đã thấy đôi đang chết cái khăn gờ
Maling Abasana Sana share to Zaya Pare Hina comment every day go to share Mam to be Male. Hosik Powada Aina Hosik Apogi live seeing the Matamda more than say 396 booking Topi Haidari. Mayamgi Hadi any single matrix in life has a Matamda share to Viriba sing say Kogi my Pedic live Sibu Young Viriba Mayam the Su dedicated was a gay says you don't get the Matani Haidari. Say Sakpi Manaka Lava and they say it told and like the Mopons of Harway to Mayamisu Toggle Nido Yum the Lane Lane Mayam and Hapotabagi, Tanzadum Supina Bagina Magdalena program as a Canada since Ebony Lamo home decor so Mayamda Equinator Tozava, Luinana, Ijesumatam, Quidecosmina, I did freely say Sakta Haitare, Yum the Sui say Sakpasi Mayam, audience out of the Noaiteco. Talantambi, say Mayam Mang, so mine life, they say Sapagi, no I was in Apple shared over. Isay se am kuire isay sakita ba do shumaina life ta isay sakta ba jisu lani or pudigi sakri hai tare ado ngasi shumaina isay sakpa adagi anagi smile ningsing e hai tare isay do koi bu sakpa phangaro dra ga na pungning si bu su phawe ngasi je ado haidi matam na porokpani ado koi na lan ngamaga ngani hana soina soidana thajai aduna lan ngaminara se do ngamakana umayam iseba muk tawba ngam soijage sisu yam nungai ngasi ni mising ngasi mikup si am kaw roi da mikup amane han haijage ado isai mathagi isai simadi akhoi gi mai kai dei khalak patare chegi isai na tau do hai bai isai simyam na sagari ngasi program se et mapung pha dau male ado dagi na kamai perform tore ina tang na kamai perform tore hai jam ying ning hai tare original isai do bodi dum hajan hajan tar lai do su ngasi gi guitar siga loina sumaina ke hon siga sumaina matau kram na mayam da perform tore hai dong tak tamina sina tau do hai bai sai se mayam su khalbirak pani do koi na su ngasi gi Thorum siga mai le na ai mayam su photo tau na na bagi tanja to masu lomina si mayam koi gi isai se mayam haki matung da koi khudol tamna na bagi tanja to masu koi lomina si haki matung da kudol tamjaragani duga mayam da marak ta koi na haijaning basi leima home decor hariba Mayam outlet asida phangli item sing si maruina VIP sofa set ka haina baduni ko mamangai da khoina haina hojik tu VIP sofa set ha kana sumai loi khangna rabane ado siwa mayam je dum mamal je dum tangi mapan de che du che nei ko yamana do iram da manipur sida yam affordable oyo mo da sare do adong ya pam bai ani photo ma puraga che che tragi manak ta la matam da photo du cha man na saba ga bai potential iram dam se lai re habagi nungai ba announcement mayam sigi marak ta ni mayam gi damakta asi sai no mai gi thoram macha ma hap charaga asi mayam da lai ma home decor sin photo bun bisida sai macha ma khang tham jara mayam na ko tha jana ba gi tan da do masu lomina bani do lomina se na tau do hai bai sai mayam yam pam jaba isai je na tau do hai bai sai se kamai to ga hogi yam ten ba ten tak ba si sai ga loina wari ma ten tang tham bi sige isay se gi panapa Rahul Blue na medyo compose taw bane amadi ibong ajit ing thaujana ibi bai sai ni ada si isay se adi mayam na syam na pambi bai sai ba oi re na stage da adi mapam ko di mo ta sakta ya ta bai sai am kaksu oi ado nga si shu dum khalak bane si mayam sakta ge do tam jage si matang se kubam ta kubiyo na hai ninge mayam dagi ki kubam ta lấy thọc bay đi ai đi à đôi con nung đi nung si dây phong bay xuống hôm nay ina kan chẳng ba phao kỳ đi bên đi ai sao bị say sặc lên để tôi đi ngọc kesukai de makhata se ai na khăn tóc hoa yên thóc hoa na na tông ai na u hong ba nung đi nung si nang đi na đâu đâu Lakla badana
ꯂꯣꯏꯁꯜꯂꯁꯤ ꯆꯞ ꯆꯥ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯇꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯏꯕꯤꯔꯛꯏ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯖꯕ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯅꯧꯅ ꯍꯟꯗꯛꯁꯦ ꯐꯩꯔꯦꯟ ꯊꯥ ꯌꯧꯁꯜꯂꯛꯑꯕꯅꯦ ꯂꯨꯍꯣꯡꯕꯒꯤ ꯐꯩꯔꯦꯜ ꯊꯥ ꯍꯥꯏꯇꯥꯔꯦ ꯂꯨꯍꯣꯡꯕꯒꯤ ꯐꯩꯔꯦꯜ ꯊꯥ ꯍꯥꯏꯕꯁꯤꯗꯕꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯝꯗ ꯁꯣꯐꯥ ꯁꯦꯠ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯥꯎꯕ ꯑꯑꯣꯟꯄꯣꯠ ꯑꯃ ꯑꯣꯏ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯃꯣꯏ ꯁꯣꯐꯥ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯏꯁꯨ ꯍꯪꯅꯩ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯁꯣꯐꯥꯁꯨ ꯑꯗꯨꯝ ꯐꯖꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯋꯥꯍꯪꯅꯤ ꯃꯃꯥꯡꯉꯩꯗ ꯑꯑꯣꯟꯄꯣꯠ ꯌꯦꯡꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯣꯐꯥ ꯁꯦꯠ ꯀꯃꯥꯏꯅ ꯇꯧꯏ ꯁꯣꯐꯥ ꯁꯦꯠ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯝ ꯍꯪꯅꯩ ꯃꯣꯏꯁꯦ ꯐꯖꯩ ꯃꯣꯏꯗꯣ ꯑꯝꯇꯪ ꯇꯧꯏ ꯐꯣꯇꯣ ꯀꯥꯞꯁꯜꯂꯨ ꯀꯥꯏꯅ ꯌꯥꯝ ꯆꯠꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯣꯐꯥ ꯁꯦꯠ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯣꯏꯕ ꯑꯦꯟꯇꯥꯌꯔ ꯉꯁꯥꯏ ꯌꯨꯝ ꯑꯃꯗ ꯆꯪꯕ ꯁꯣꯐꯥ ꯁꯦꯠꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯃꯈꯜ ꯀꯌꯥ ꯑꯃ ꯄꯤꯕ ꯉꯝꯂꯤꯕ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯁꯤ ꯏꯟꯇ꯭ꯔꯣ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯁꯣꯐꯥ ꯁꯦꯠꯁꯦ ꯃꯈꯜ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕꯅꯀꯣ ꯃꯁꯥꯅ ꯄꯨꯖꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗꯒꯤ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯁꯥꯈ꯭ꯔꯕ ꯁꯣꯐꯥ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯐꯣꯇꯣꯁꯨ ꯑꯗꯨꯝ ꯏꯆꯦ ꯂꯩꯗꯣꯏꯅꯤꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯅ ꯑꯄꯥꯝꯕꯁꯨ ꯑꯗꯨꯝ ꯈꯟꯕ ꯌꯥꯔꯦ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯔꯦꯠ ꯑꯗꯨꯒ ꯁꯤꯡꯖꯃꯩ ꯃꯤꯡ ꯄꯜꯂ ꯂꯥꯛꯄꯤꯕ ꯃꯇꯝꯗꯁꯨ ꯑꯈꯟꯅꯕ ꯑꯣꯐꯔꯁꯨ ꯄꯤꯗꯣꯔꯦ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯃꯃꯥꯡꯗ ꯇꯧꯅꯔꯝꯃꯤꯁꯦ ꯁꯤ ꯃꯄꯥꯟꯗꯒꯤ ꯆꯦꯜꯂꯒ ꯃꯅꯤꯄꯨꯔ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯑꯑꯣꯟꯄꯣꯠ ꯌꯧꯔꯛꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯗꯨꯝ ꯊꯣꯛꯇꯕ ꯅꯠꯇꯦ ꯊꯣꯛꯑꯦ ꯂꯝꯕꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯁꯣꯐꯥ ꯆꯦꯟꯕꯒꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯍꯥꯏꯗꯤ ꯂꯝꯕꯤ ꯕꯟ ꯇꯧꯁꯤꯟꯈ꯭ꯔ ꯂꯣꯏꯔꯦꯕ ꯑꯗꯨꯝ ꯏꯀꯣꯅꯣꯃꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯈꯤꯕ ꯃꯇꯝ ꯑꯗꯨꯝ ꯆꯞꯄꯦ ꯅꯪꯗ꯭ꯔꯦꯕ ꯑꯗꯨꯝ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯥꯖꯕ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯍꯥꯏꯗꯤ ꯃꯄꯥꯟ ꯂꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣই ꯁꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯍꯧꯕ ꯑꯗ ꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯦꯅ ꯑꯗꯣ ꯃꯃꯜꯁꯨ ꯍꯣꯡꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯃꯜꯁꯨ ꯍꯣꯡꯗꯣꯏꯅꯦ ꯁꯤ ꯁꯥꯕꯅ ꯑꯗꯩ ꯄꯨꯔꯛꯑꯒꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯀꯩꯒꯤ ꯑꯗꯨ ꯃꯌꯥꯝ ꯄꯩꯁꯥ ꯍꯦꯟꯕꯅꯤꯅ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯅꯪꯅꯤ ꯅꯪꯉꯣꯏ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯗꯨꯃꯁꯨ ꯑꯗꯨꯁꯨ ꯂꯩꯗꯣꯏꯅꯤ ꯂꯩꯔꯔꯣꯏ ꯑꯝꯇ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯩꯃꯍꯣꯝ ꯗꯦꯀꯣꯔꯗ ꯂꯥꯛꯄꯤꯌꯨ ꯅꯪꯁꯤ ꯍꯥꯏꯖꯔꯤ ꯏꯆꯦꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯤ ꯉꯔꯥꯡ ꯆꯦꯟꯈꯤꯕ ꯏꯆꯜ ꯑꯃ ꯂꯩꯔꯦ ꯃꯥꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯗꯣꯔꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯣꯐꯥꯁꯦ ꯂꯧꯅꯤꯡꯉꯦ ꯍꯥꯏꯅ ꯈꯜꯂꯁꯦ ꯉꯁꯤꯃ ꯑꯣꯔꯗꯔ ꯇꯧꯕ ꯃꯇꯝꯗ ꯃꯥ ꯊꯥ ꯑꯃꯨꯛꯀꯤ ꯃꯇꯨꯡꯗ ꯂꯩꯕ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯒꯤ ꯑꯣꯔꯗꯔꯁꯦ ꯑꯗꯨꯝ ꯉꯟꯕ ꯆꯤꯡꯕ ꯊꯦꯡꯕ ꯆꯤꯡꯕ꯭ꯔꯥ ꯑꯗꯨꯝ ꯌꯥꯏ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯦꯜꯂꯕꯗ 10 days ꯅꯠꯇ꯭ꯔꯒ 15 ꯁꯨꯃꯥꯏꯅ ꯐꯪꯉꯒꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯦꯕ ꯍꯥꯏꯗꯤ ꯃꯤꯁꯇ꯭ꯔꯤꯗꯣ ꯌꯥꯝꯃꯦ ꯂꯩꯔꯤꯁꯦ ꯃꯤꯁꯇ꯭ꯔꯤ ꯌꯥꯝꯕꯅꯤꯅ ꯑꯗꯨꯝ ꯃꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯑꯣꯝꯁꯤꯜꯂꯒ ꯑꯃꯗ ꯄꯥꯏꯔꯒ ꯑꯗꯨꯝ ꯑꯗꯨꯒꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯄꯤꯕ ꯉꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯣ ꯏꯆꯦ ꯃꯊꯪꯒꯤ ꯏꯁꯩꯁꯦ ꯅꯨꯡꯁꯤ ꯃꯩꯗꯤ ꯃꯩ ꯍꯧꯔꯦ ꯍꯥꯏꯕ ꯏꯁꯩ ꯑꯃ ꯂꯩꯕ ꯏꯆꯦ ꯅꯨꯡꯁꯤꯒꯤ ꯃꯩꯗꯤ ꯃꯩꯍꯧꯔꯦ ꯂꯩ ꯂꯩꯀꯣ ꯑꯗꯨ ꯀꯃꯦꯟ ꯍꯟꯖꯟ ꯏꯁꯜꯂꯦ ꯑꯩ ꯍꯥꯠꯇꯣꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯦꯟ ꯗꯥ ꯁꯨꯔꯦꯟꯒ ꯆꯠꯈꯤꯕꯅꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯗꯥ ꯁꯨꯔꯦꯟꯗꯣ ꯑꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯌꯣ ꯃꯇꯦꯛ ꯇꯥꯒꯦꯠ ꯏꯗ ꯑꯝꯇ ꯄꯥꯏꯕꯤꯌꯨ ꯑꯩ ꯀꯤꯒ ꯂꯣꯏ ꯀꯥꯎꯔꯦ ꯁꯤ ꯏꯁꯩ ꯁꯛꯃꯟꯗꯕ ꯀꯨꯏꯔꯦꯗ ꯑꯗꯨꯒ ꯕꯣꯕꯤ ꯏꯝꯔꯤꯛꯅ ꯍꯥꯏꯖꯔꯤꯕ ꯏꯁꯩꯁꯦ ꯍꯣꯏ ꯑꯩꯈꯣꯏꯅꯕꯨꯗꯤ ꯂꯧꯈꯠꯆꯔꯦꯀꯣ ꯑꯗꯣ ꯌꯥꯔꯤꯈꯩꯗꯤ ꯀꯃꯦꯟꯁꯦ ꯏꯕꯤꯔꯛꯄ ꯃꯇꯝꯗ ꯑꯣꯟꯂꯤ ꯋꯥꯟ ꯀꯃꯦꯟ ꯈꯛꯇꯪ ꯊꯝꯕꯤꯔꯝꯃꯣ ꯀꯃꯦꯟ ꯍꯥꯏꯕꯁꯤꯗꯕꯨ ꯃꯌꯥꯝꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯁ꯭ꯄꯦꯁꯅꯦꯕꯀꯣ ꯑꯗꯣꯝꯅ ꯀꯃꯦꯟ ꯍꯟꯖꯟ ꯏꯁꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯄꯥꯕ ꯅꯪꯍꯧꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯗꯣꯔꯦꯕ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯀꯃꯦꯟꯁꯦ ꯏꯁꯩ ꯈꯟꯕꯤꯔꯛꯄ ꯃꯇꯝꯗ ꯍꯣꯏ ꯗꯥꯎ ꯌꯥꯔꯒꯕꯨꯗꯤ ꯁꯣꯏꯗꯅ ꯄꯤꯛꯑꯞ ꯇꯧꯅꯕ ꯍꯣꯠꯅꯖꯔꯦ ꯑꯣꯏꯁꯅꯨꯀꯣ ꯑꯗꯣ ꯌꯥꯔꯤꯈꯩꯗꯤ ꯀꯃꯦꯟꯁꯦ ꯍꯟꯖꯟ ꯄꯤꯕꯤꯔꯛꯀꯅꯣ ꯍꯥꯏꯕꯁꯤꯃ ꯂꯧꯖꯒꯦ ꯅꯨꯡꯁꯤꯒꯤ ꯃꯩꯗꯤ ꯃꯩ ꯍꯧꯔꯦ ꯊꯃꯣꯏ ꯊꯃꯣꯏꯗꯤ ꯇꯤꯟꯅꯔꯦ ꯅꯨꯡꯁꯤꯒꯤ ꯃꯩꯗꯤ ꯃꯩ ꯍꯧꯔꯦ ꯊꯃꯣꯏ ꯊꯃꯣꯏꯗꯤ ꯇꯤꯟꯅꯔꯦ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡ ꯁꯥꯒꯩ ꯇꯤꯟꯅꯗꯕꯅ ꯌꯧꯔꯝꯗꯥꯏ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯒꯗꯔꯥ ꯆꯤꯡꯅꯩꯅꯦ ꯆꯤꯡꯅꯩꯅꯦ ꯅꯨꯡꯖꯥ ꯑꯣꯏꯕꯤ ꯊꯃꯣꯏꯅ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯏꯅ ꯁꯛꯆꯔꯒꯦ ꯑꯩ ꯍꯥꯏꯗꯤ ꯀꯨꯏꯅ ꯁꯛꯇꯕꯒꯤ ꯁꯤ ꯏꯁꯩꯁꯦ ꯈꯤꯇꯪ ꯀꯥꯎꯁꯨ ꯀꯥꯎꯔꯦ ꯑꯗꯣ ꯑꯩ ꯕ꯭ꯔꯗꯔ ꯑꯇꯥꯡꯗ ꯋꯥꯍꯪ ꯑꯝꯇꯪ ꯍꯪꯖꯒꯦꯅꯦ ꯕ꯭ꯔꯗꯔ ꯑꯇꯥꯡꯁꯦ ꯕ꯭ꯂꯨ ꯕꯦꯟꯒꯤꯅꯤꯀꯣ ꯕ꯭ꯂꯨ ꯕꯦꯟꯒꯤ ꯄꯔꯀꯁꯅꯤꯁ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯈꯣꯠꯄ ꯊꯤꯟꯕꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯕꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯔꯨꯕ꯭ꯔꯥꯛꯀꯤ ꯏꯌꯥꯝꯕ ꯑꯣꯒꯤꯠꯀ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯣꯒꯤꯠꯅ ꯑꯩꯈꯣꯏꯒꯤ ꯔꯤꯗꯝ ꯄꯤꯕꯤꯔꯛꯑꯒ ꯒꯤꯇꯔ ꯄꯥꯏꯕꯤꯔꯛꯑꯒ ꯕ꯭ꯔꯗꯔ ꯑꯇꯥꯡꯅ ꯑꯩꯈꯣꯏ ꯀꯦꯌꯣꯟ ꯄꯥꯏꯕꯒꯤ ꯊꯤꯟꯕꯒꯤ ꯊꯕꯛ ꯇꯧꯕꯤꯕꯁꯦ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯑꯗꯨꯝꯇꯪ ꯊꯝꯕꯤꯌꯨꯅꯦ ꯌꯥꯝ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯐꯤꯜ ꯇꯧꯕꯤꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯇꯥꯒꯤꯠ ꯑꯩꯈꯣꯏ ꯑꯣꯖꯥꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯖꯇ ꯀꯥ ꯐꯪꯗ꯭ꯔꯤꯁꯦ ꯇꯥꯒꯤꯠ ꯍꯣꯏ ꯎꯖꯕꯗꯒꯤꯅꯦꯕ ꯑꯩ ꯄꯣꯛꯂꯛꯄꯗ ꯏꯌꯥꯝꯕꯁꯦ ꯁ꯭ꯇꯦꯖꯇ ꯂꯩꯔꯝꯃꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥꯒ ꯐꯝꯃꯤꯟꯅꯔ ꯇꯧꯕꯁꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯊꯪꯁꯤꯗꯤ ꯏꯆꯦ ꯃꯌꯥꯝꯅ ꯈꯜꯂꯛꯄ ꯏꯁꯩꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯍꯣꯏ ꯑꯗꯣ ꯏꯁꯩꯁꯦ ꯑꯃꯈꯛꯇꯪꯒ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ
ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯡꯉꯕꯅꯤꯅ ꯋꯥꯕꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯗꯨꯅ ꯏꯁꯩꯁꯦ ꯑꯃ ꯁꯛꯆꯔꯒꯦ ꯀꯔꯝꯕ ꯁꯛꯁꯤꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯏꯆꯦꯒꯤ ꯆꯣꯏꯁꯇꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯌꯥꯝ ꯄꯥꯝꯅꯕ ꯏꯁꯩꯁꯤꯡꯒꯤ ꯂꯛꯇꯒꯤ ꯂꯧꯈꯠꯄꯤꯔꯒꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯡꯒꯔꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯆꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯨ ꯏꯁꯩꯗꯣ ꯁꯛꯍꯟꯅꯤꯡꯕ ꯑꯗꯨꯝ ꯁꯛꯑꯒꯗꯤ ꯃꯄꯨꯡ ꯐꯥꯏ ꯈꯟꯖꯕꯁꯨ ꯑꯗꯨꯝꯇꯪ ꯀꯣꯐꯦꯠ ꯀꯥꯐꯦꯠ ꯌꯥꯏ ꯏꯁꯩꯁꯦ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯑꯃ ꯑꯣꯏꯅ ꯁꯛꯆꯔꯒꯦ ꯀꯨꯏꯗꯤ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪ ꯅꯨꯄꯤ ꯅꯨꯄꯥ ꯌꯥꯎꯕ꯭ꯔꯥ ꯅꯗꯤ ꯅꯨꯄꯥ ꯌꯥꯎꯋꯦ ꯑꯗꯣ ꯀꯩꯅꯣ ꯑꯩ ꯐꯥꯔꯒꯗꯤ ꯑꯩꯁꯨ ꯉꯪꯁꯤꯜꯂꯛꯀꯦ ꯇꯧꯕꯅꯤꯗ ꯑꯩ ꯂꯤꯔꯤꯛꯁ ꯍꯥꯟꯅ ꯄꯨꯊꯣꯛꯇꯗꯤ ꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯔꯦꯀꯣꯔꯗꯇꯁꯨ ꯗꯥꯒꯤꯠꯅ ꯏꯁꯩꯁꯤ ꯍꯣꯡꯕꯤꯈꯤꯕ ꯏꯁꯩꯅꯤ ꯌꯥꯎꯁꯪ ꯔꯤꯂꯦꯇꯦꯗꯅꯦꯕ ꯌꯥꯎꯁꯪꯁꯦ ꯀꯨꯏꯔꯛꯇ꯭ꯔꯕꯁꯤꯗ ꯅꯤꯡꯁꯤꯡꯉꯛꯏꯖꯥꯠꯅꯤ ꯍꯣꯏ ꯌꯥꯎꯁꯪ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯦꯀꯣ ꯂꯩꯕꯥꯛꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗꯁꯨ ꯗꯤꯄꯦꯟ ꯇꯧꯏ ꯂꯥꯟ ꯀꯟꯕ ꯀꯟꯗꯕ ꯍꯥꯏꯁꯨ ꯗꯤꯄꯦꯟ ꯇꯧꯏ ꯏꯔꯩꯆꯥ ꯑꯃ ꯁꯤꯔ ꯑꯩꯈꯣꯏꯅ ꯁꯤ ꯌꯥꯎꯁꯪ ꯇꯧ ꯂꯩ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯎꯁꯪ ꯄꯥꯡꯊꯣꯛꯄ ꯄꯥꯡꯊꯣꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯑꯍꯣꯡꯕ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯑꯃ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯏꯁꯩꯁꯤꯃ ꯈꯨꯗꯣꯜ ꯇꯝꯅꯅꯕ ꯏꯆꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯃꯤꯟꯅꯁꯤ ꯂꯩꯁꯥꯏ ꯈꯣꯏꯅ ꯉꯥꯏꯔꯤꯁꯦ ꯀꯅꯥ ꯃꯥꯜꯂꯤ ꯀꯅꯥꯅꯣ ꯂꯩꯁꯥꯏ ꯈꯣꯏꯅ ꯉꯥꯏꯔꯤꯁꯦ ꯀꯅꯥ ꯃꯥꯜꯂꯤ ꯀꯅꯥꯅꯣ ꯅꯈꯣꯏꯅ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯉꯥꯏꯕ ꯅꯈꯣꯏꯅ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯉꯥꯏꯕ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪ ꯉꯥꯏꯕꯅꯤ ꯌꯥꯎꯁꯪꯒꯤ ꯅꯥꯀꯊꯤ ꯍꯥꯞꯄꯤꯔꯣ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪ ꯉꯥꯏꯕꯅꯤ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯁꯦ ꯉꯥꯏꯈꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯈꯟꯊꯅꯕꯩ ꯃꯇꯝ ꯐꯪꯗꯦꯗ ꯅꯪꯕꯨ ꯄꯥꯝꯅꯕꯅ ꯊꯃꯣꯏ ꯐꯨꯟꯖꯤꯜꯂꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏ ꯄꯥꯊꯣꯛꯂꯦ ꯉꯥꯏꯈꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯈꯟꯊꯅꯕꯩ ꯃꯇꯝ ꯐꯪꯗꯦꯗ ꯅꯪꯕꯨ ꯄꯥꯝꯅꯕꯅ ꯊꯃꯣꯏ ꯐꯨꯟꯖꯤꯜꯂꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯊꯃꯣꯏ ꯄꯥꯊꯣꯛꯂꯦ ꯅꯈꯣꯏꯅ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯉꯥꯏꯕ ꯅꯈꯣꯏꯅ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯉꯥꯏꯕ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪ ꯉꯥꯏꯕꯅꯤ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯁꯦ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪ ꯉꯥꯏꯕꯅꯤ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯁꯦ ꯂꯣꯏꯖꯔꯦ ꯏꯆꯦ ꯀꯣꯐꯦꯠ ꯀꯥꯐꯦꯠ ꯍꯥꯏꯕ ꯏꯁꯩꯗꯣ ꯃꯌꯥꯝꯁꯨ ꯈꯜꯂꯛꯄꯅꯦꯕꯀꯣ ꯀꯔꯝꯕꯅꯣ ꯑꯗꯨ ꯏꯁꯩꯗꯣ ꯗꯥꯁꯣꯔꯤꯒ ꯁꯛꯄꯗꯣ ꯏꯃꯣꯏꯅꯨ ꯐꯤꯂꯝꯒꯤ ꯀꯣꯐꯦꯠ ꯀꯥꯐꯦꯠ ꯑꯣꯀꯦ ꯑꯗꯣ ꯑꯩꯒ ꯁꯛꯃꯤꯟꯅꯔꯁꯤ ꯑꯗꯨꯝ ꯑꯩꯁꯨ ꯐꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯌꯦꯡꯒꯦꯕꯀꯣ ꯅꯨꯄꯥ ꯑꯋꯥꯡꯕ ꯄꯥꯃꯦꯜ ꯈꯩꯔꯥ ꯑꯗꯨ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨ ꯏꯁꯩꯗꯣ ꯑꯣꯀꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯉꯪꯗꯦ ꯑꯗꯣ ꯇꯥꯛꯗꯤ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯝ ꯇꯝꯃꯛꯀꯦ ꯃꯇꯧ ꯄꯩꯁꯥ ꯊꯥꯒꯦ ꯍꯥꯏꯔꯒꯗꯤ ꯖꯤꯄꯦꯗ ꯑꯣꯏꯅ ꯏꯆꯦꯒꯤꯗꯤ ꯖꯤꯄꯦꯗ ꯑꯗꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯊꯥꯗꯕꯤꯔꯣ ꯀꯧꯀꯥꯁꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯕꯤꯠꯇꯀꯣ ꯃꯌꯥꯝꯒꯤ ꯁꯨꯝ ꯕꯤꯠ ꯏꯁꯩꯒꯤ ꯃꯨꯠ ꯂꯥꯛꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯍꯥꯟꯅ ꯗꯤꯁꯇꯔꯕ ꯇꯧꯗꯅꯕ ꯍꯥꯟꯅ ꯊꯥꯗꯣꯛꯄꯤꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯣꯏ ꯗꯤꯁꯇꯔꯕ ꯇꯧꯗꯅꯕ ꯍꯥꯟꯅ ꯊꯥꯗꯣꯛꯄꯤꯔꯣ ꯍꯣꯏ ꯌꯥꯔꯦ ꯍꯧꯔꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯤꯅ ꯍꯥꯟꯅ ꯍꯧꯋꯤꯀꯣ ꯏꯆꯦ ꯅꯨꯄꯤꯅ ꯍꯥꯟꯅ ꯍꯧꯋꯤꯀꯣ ꯑꯣꯀꯦ ꯌꯥꯔꯦ ꯅꯤꯡꯁꯤꯡꯉꯛꯑꯅꯤ ꯍꯧꯕꯒ Kufet kapit ngan batanangi musi musi mahal duna Kufet kapit ngan batanangi musi musi mahal duna Banghan bangam loy ahingi amamba Banghan bangam loy ahingi amamba Nuksi pamansa kanjiribi ayra nakki ayra mati jagadra Nuksi pamansa kanjiribi ayra nakki ayra mati jagadra Bakit tamoy na mi pai de puning se Bakit tamoy na mi pai de puning se na 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 na
Pamel Faira Kachinda Maningam Nalaisha Tam Libi Lainam Jaubi Lairang Kungul Me Laigum Sathangani Nangu Hamoy Kachinda Lamlan Bakamagi Yeng su yeng hello yek na ba chama chama la su nang bu shok hello lep kani aina nang gi dama lep kani aina nang gi dama ทำไมบ่อีราเฮาหันบ่าพวกนี้บ่มักกอลามหันบ่ามีชุมให้บ่นั่งกินนกชีลางบ่เทรไอ้เสนาบ่ปังกับเลยบ่สิดาบ่สินคดีของฉันนกสิเท่ารินาวันละสนุเลยจะกิเลงดนาบ่สินคดีของฉันนกสิเท่ารินาวันละสนุเลยจะกิเลงดนา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 наना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 naनाnaनाnaनाnaनाnaनाna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 
Sharaba kalengi mai sa su phang haloi Ing lava ning thong gi u len su yei haloi Sharaba kalengi mai sa su phang haloi Ing lava ning thong gi u len su yei haloi Malangi tam thiba sa hum su phang haloi Fajaba kaya nungsiba kaya yom libi nangi Sum hatla sak tam na mai thok se yeng li makhai Muning du na lay re nungsibi nangi Pamu bi nang ni Kai rab tham môi bu Zay na bu sopati Ira na kan laba ichelda Tao na po bini kang shinggong Matubong hangdana, malifang hangdana Terkati bang jadani pansese Ira na kan laba ichelda Tao na po bini kang shinggong Matubong hangdana, malifang hangdana Terkati bang jadani pansese Paring 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 Bunna bunna chaktari Bachekla singi matlaw Kung tamoy tamoy tinara Nung si Kujeng paloy na na Pura ginang upantong yaw na Nung si Kujeng paloy na na Pura ginang upantong yaw na Kufet kapit ngan patadangi Masi-masi bangalo na Kufet kapit ngan patadangi Masi-masi bangalo na Banghan bangamloy Ahinggi amamba Banghan bangamloy Ahinggi amamba Nuksi pamasak Hanjidib ay nanangi Ay mamatagjagan ra Pagkajay tamoy na Bipay na pong ningse Pagkajay tamoy na Bipay na pong ningse Nana 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 Yang nungai nga sigi koi thorom siga su mai lena na isai nungai gi thorom macham su hap chin jare isai nungai gi thorom si su mapung phai hai na khali ko je mayam yingbiri ba mayam na su sai dei isai khalak pa na chingwa mayam tori do nga sigi sidi isai oina mapung oina pangthok sabu nate mathel lamoi na hai tare je chitra gi sumaina leima home decor ko bam lei do luhong pan tha su oi bani na fairel gi tha su oi bani na mayam na luhong ba gi oi ba yam na maroi ba oi gi awun pot ni hai na khanari ba sofa hai ba lam sin lak matam da leima home decor da gi lebi hai bi announcement su pi ba loina na ichi gi sumaina ichi na kan na phona jena sumaina quality leina puthok chari hai ba sofa je lei ri hai ba announcement pi ja banu bini adu ichi kana gum sai te gi customer gi sai te di complaint gum ba lak pa hai di quality je pen te ka hai ra pa ga di yaw gi ba kamai kamai tawi ta tham biyo ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇꯗꯤ ꯇꯥꯖꯗ꯭ꯔꯤ ꯑꯗꯨꯒ ꯂꯥꯛꯄꯤꯔꯝꯕꯁꯤꯡꯅꯁꯨ ꯌꯥꯝꯅ ꯑꯐꯕ ꯐꯤꯗꯕꯦꯛ ꯂꯣꯏ ꯄꯤꯕꯤꯔꯝꯃꯦ ꯍꯥꯏꯗꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯏꯆꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯏ ꯈꯣꯠꯂꯦ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯂꯣꯏ ꯍꯥꯏꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯀꯁꯇꯃꯔꯁꯤꯡꯅꯁꯨ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯁꯨꯝꯕꯒꯤ ꯀꯩꯅꯣꯁꯦ
ꯊꯣꯛꯇꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯟꯅꯁꯨ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯂꯣꯏꯁꯤꯜꯂꯛꯄꯗꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯕꯨꯗꯤ ꯁꯤꯌꯔꯕꯨꯗꯤ ꯇꯧꯕꯤꯗꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯨꯟꯅ ꯎꯕ ꯐꯪꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯗꯤ ꯄꯤꯅꯕꯤꯔꯦ ꯃꯌꯥꯝꯅ ꯁꯤꯌꯔ ꯌꯥꯝ ꯇꯧꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯦꯇ꯭ꯔꯤꯛꯁꯤ ꯃꯤꯡ ꯄꯜꯂꯒꯕꯨꯗꯤ ꯍꯣꯏ ꯑꯣꯐꯔꯕꯨꯗꯤ ꯈꯔ ꯄꯤꯕꯤꯅꯤꯅ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯤꯌꯔ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯁꯦ ꯀꯔꯤꯒꯨꯝꯕ ꯏꯆꯦꯗ ꯎꯠꯄꯤ ꯇꯥꯔꯒꯗꯤ ꯑꯍꯦꯟꯕ ꯑꯣꯐꯔ ꯂꯨꯄꯥ 10 ꯑꯣꯏꯔꯁꯨ 20 ꯑꯣꯏꯔꯁꯨ 50 ꯑꯣꯏꯔꯁꯨ 100 ꯑꯣꯏꯔꯁꯨ ꯍꯟꯕꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯅ ꯂꯥꯛꯀꯗꯣꯏꯁꯦ ꯌꯥꯏ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯟꯖꯒꯦ ꯍꯥꯏꯇꯥꯔꯦ ओके हाइदी सिंह मेट्रिक्स पल्लकांदा लेंगरोइदब रेटुदगी करिगुम शेयर तौरे हाइबे स्क्रीनशॉट से उट्पी तारगदी मयाम सोइदना अहेनबो ऑफरसिंग पीनबगीदमक्ता सेम सादना लेरे हाइबगी ऑफर ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯀꯩꯅꯣꯝꯇꯁꯨ ꯍꯥꯏꯍꯧꯒꯦ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯑꯃ ꯑꯣꯏꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯁꯤꯡꯖꯃꯩ 360ꯒ ꯄꯨꯟꯅ ꯇꯧꯔꯒ ꯏꯁꯩ ꯉꯥꯛꯇꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯃꯨꯛ तसेंगना आई ngasi isai sapai plan leidona phadidune ai isai sapai plan tau ꯃꯊꯪꯗꯗꯤ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯍꯥꯏꯗꯤ ꯅꯨꯄꯥ ꯁꯤꯡꯒꯔꯁꯦ ꯅꯦꯛꯑꯔꯣꯏꯒꯦꯕ ꯏꯕꯥꯅꯤ ꯐꯖꯅ ꯁꯛꯆꯔꯁꯦ नुपा सिंगर सिंग लोई वारो में रखतना फरक दानी को यम नुंगाई आई ब्रदर अतांग तो माइक अमतक पिबियो ने ब्रदर लोसलकपदा कोई इचे की दमक सुंग से लाकपीरी नि नट्राई तै मई दमक सु लाकपीरी नि अदो मयाम दा लेबा मयाम मसी प्रोग्रामिंग पिरि लेबा मयाम दा लै म होम डेकोर की मतंग दा खतंग वफम फोंदोक पियो सो दैट पोचे लै खतंग लै बना पिनबा हाइ तारे ऑफर से पी दोरे ब्रदर अतांग की साइड तै लाक तारगा सु दम ऑफर दि पिरनि कंपलसरी सकमा येग दो या पोते नट्राने तंग थम्बियो ऑफर ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯑꯩꯅꯁꯨ ꯎꯖꯕꯗ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯌꯥꯝ ꯐꯖꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯅꯨꯄꯤꯒ ꯑꯃꯨꯛ ꯊꯤꯅꯤꯡꯉꯦ ꯁꯤ ꯎꯕꯗ ꯐꯖꯕꯁꯤ ꯎꯕꯗ ꯍꯣꯏ ꯑꯗꯨ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯣ नुपी अमुक हन्ना थीबदी याय अदो नियम दि नत्ते को फते मदो युमदा लैबा युमोरे मिन याम सावबा ꯊꯤꯗ꯭ꯔꯤꯕ थिनिंग ए अदु पाखंगनेबा अदुदि यारी नुपी से अमुक्तन हेन थी यादबनी को अदो माय मोरियल यावद मिना अने का थीबे वाने तसेंगना अमा दुन लोइसंगदबनी मिन नावसला जेजे उइसलगा अमा खंबिरो अदुगा साइदुदा हाइबीबा यारे सुमाइना होंगना लोरो ꯅꯨꯄꯤ ꯊꯤꯅꯤꯡꯉꯦ ꯍꯥꯏꯕ ꯁꯤ ꯎꯕꯗ अना तसेंगना बदा अतागी पर्सनल लाइफ खंगजदबा सकपुरी तुम खंगनबा स्टेज परफॉर्मेंस पिनाबनिना अदुगा पर्सनल लाइफ खंगजदबगिने मथंग खंगे पाखंगनी दोइसु पाखंग ओइबा सिंगे खनबो ऑफर सोइ पिरकनी हाइना खलेको दागित माइक अम तुम पियो दागित लोसलकपसिदा इसादा सुम ngasi yamana leimo home decor haina ming thonjabe chitragi showroom se lakpi matam isada phaubiba aduga manipurgi miyam da phongdok piningba appeal tawningba wahibata kari kari lei thang thang sida lakpada phauba hairagadi ngasai na dum ai zum lakpada ayu hana uramdo mayam magi da hajo mayam yam nungai age mu cheju kuina tawdona sang family ga tawse yam nungai bamdi phau ade live stage asoba natrasu ko mane sahi ya me khoi si sang kullaga isai sakto jai tar hoi कामनु तो है बाबू कोई रे कामनु का जितो की दबा असि नहा बो वो रंग को hoi दुम इसाते फिल तो या नुआय से दुगा मागी सोफा की हार गदी यामना क्वालिटी जगा पैसा जगदी यामना कनो ओय हाइदर आइना अखोय जो दुम सोफा की शोरूम जे दुम चंग येगे ममन जे अदुम हल्लगा हल्ला पाइ तारे हाइदि मसक तो फजा लैनिंगा गजो पैसा याम ममदो फोटो दो आइदि ngसागी पैसा की लेरवीदुगा हाइराइदुगा इसान चाना दो वखंदा कोई लेवल अदो सिदे येंग मतमदि माना हाइको ममंदुगा अखोइना आदा येंगौदुदि याम थिं खेनरमे हाइतार अदुगा पोसे लाइफ में पूरा येंगबनिना क्वालिटी जी फजन ले सिमदि हाइदिं याम नुंगाई मयाम नसु लेक्सन बिरो हाइबगी वाफम दो मतंगा अदुमा अदुने मयाम सि लेक्सन बिरो माई तो केब नुइ लेगाइजा ने तिनसी रोड ले रहे शोरूम ले रहे दी युम दो गोडाउन ले रहे दे चित्रा हंग ने खंग मिन ले रोय अदो ngasai hobade program do mi khang chakhala yem bios nam yare karai ma pa chap cha ba no khang da mobile number sida live te yaw ro ne jaga ko nungai okay yam nungai chena su ngasi yeng bi mayam sibu pen na ba hai tare kari wa pham photo peningi live share to video mayam singi marak tagi ama ngasi live phaba modi oirani ko haidi koi na ngasai pot ama share to zaki ba to gi so another live session ama to jarake ichi gi mai khedi wa pham tang thambiro okay da arya isai amtang khudul tambiram mo haina comment section da su mayam lai ko do isai amtang khudul tam daga si tumba ya da bai phim ne lai do se akhoi su tumba ya ro ya ma su tumba ya do mande nungai ti hai tare duna mapung phana ba ngasi gi dum se mapung phana ba da arya gi sai tagi mayam da khang da su yarongani ada aigi husband hai tare daria se ma je singer ne ba aidi isai di magi isai khara di lai kre
ꯌꯥꯔꯣꯅꯦ ꯌꯥꯔꯣꯅꯦ ꯑꯗꯒꯤ ꯂꯝꯇꯥ ꯌꯥꯎꯁꯪꯁꯨ ꯏꯕꯥꯅꯤ ꯁꯛꯃꯤꯟꯅꯕꯅꯤ ꯑꯗꯣ ꯃꯥꯁꯦ ꯁꯨꯝ ꯏꯁꯩꯁꯦ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯁꯦꯝꯕ ꯐꯥꯎꯟꯗꯔ ꯁꯨꯝ ꯆꯠꯈꯤꯗꯅ ꯃꯥꯁꯦ ꯕ꯭ꯂꯨ ꯕꯦꯟꯒꯤꯁꯨ ꯕ꯭ꯂꯨ ꯕꯦꯟ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯈꯪꯕꯤꯕ ꯕꯦꯟ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯨ ꯐꯥꯎꯟꯗꯔꯅꯦ ꯑꯩꯒꯤ ꯗꯥꯔꯤꯌꯥꯁꯦ ꯑꯗꯣ ꯃꯥꯁꯦ ꯁꯨꯝ ꯏꯁꯩ ꯁꯛꯇꯕꯤꯗ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯁꯦꯝꯕ ꯊꯣꯡꯕ ꯊꯤꯟꯕ ꯈꯣꯠꯄꯗ ꯁꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯍꯥꯏꯗꯤ ꯑꯝꯇꯪ ꯏꯁꯩ ꯑꯃ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯗꯣ ꯗꯨꯋꯦꯠ ꯁꯛꯄꯤꯗꯣꯏ ꯇꯥꯔꯦ ꯑꯩ ꯃꯥꯏꯛꯁꯦ ꯄꯥꯏꯕꯤꯔꯣ ꯂꯥꯛꯑꯣ ꯗꯨꯋꯦꯠꯄꯨꯗꯤ ꯁꯛꯑꯔꯣꯏ ꯃꯥ ꯇꯣꯉꯥꯟꯕ ꯏꯁꯩ ꯑꯃꯇꯪ ꯗꯨꯋꯦꯠꯇꯤ ꯁꯛꯑꯔꯣꯏꯒꯦ ꯑꯗꯣ ꯃꯊꯪ ꯑꯁꯤ ꯁꯛꯆꯔꯁꯨ ꯃꯥꯏꯛꯁꯦ ꯑꯣꯏꯅ ꯄꯥꯏꯕꯤꯔꯣ ꯏꯆꯦꯒꯤꯁꯦ ꯑꯗꯨꯒ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯂꯣꯏꯁꯤꯟꯃꯤꯟꯅꯅꯕꯒꯤ ꯇꯥꯡꯀꯛꯇꯨ ꯑꯃ ꯂꯧꯃꯤꯟꯅꯁꯦ ꯗꯥꯔꯤꯌꯥ ꯁꯥꯄꯝꯅꯤꯀꯣ ꯏꯌꯥꯝꯕꯒꯤ ꯃꯥꯏꯛꯁꯦ ꯗꯥꯔꯤꯌꯥ ꯁꯥꯄꯝ Hello, ꯉꯁꯤꯒꯤ check. ꯍꯣꯏ ꯊꯧꯔꯝꯁꯤꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯗꯥꯔꯤꯌꯥꯅ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯁꯨ ꯏꯟꯇ꯭ꯔꯣ ꯇꯧꯖꯕꯅꯤ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯒꯤ ꯑꯗꯨꯝ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯍꯥꯏꯕ ꯌꯥꯔꯦ ꯃꯄꯨꯅꯤ ꯁꯦꯡꯅ ꯑꯗꯣ ꯏꯇꯩꯃꯁꯤꯒ ꯀꯟꯅ ꯏꯆꯦꯒ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯁꯤ ꯃꯌꯥꯝꯗ ꯊꯧꯒꯜ ꯐꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯩꯁꯦ ꯇꯁꯦꯡꯕꯗꯤ ꯑꯩ ꯀꯨꯏꯔꯦ ꯆꯍꯤ 10 ꯐꯥꯔꯕꯅꯤ ꯁꯨꯡꯉꯝ ꯉꯪꯗꯕ ꯉꯁꯤꯁꯦ ꯃꯇꯝ ꯀꯨꯏꯅ ꯏꯔꯥꯡꯁꯤꯅꯁꯨ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯀꯣꯔꯣꯅꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯃꯊꯪ ꯂꯥꯛꯈꯤꯕꯁꯤꯗꯩꯗ ꯏꯁꯩꯒꯤ ꯃꯨꯠꯀꯥꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯨꯔꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯁꯨꯝ ꯊꯧꯔꯝꯁꯦ ꯌꯦꯡꯕ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯁꯨꯝ ꯄꯤꯔꯛꯄꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯁꯨꯝ ꯄꯤꯔꯛꯄꯁꯤꯗꯩꯗ ꯍꯣꯏ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯁꯩ ꯑꯃꯇꯪ ꯗꯥꯔꯤꯌꯥ ꯀꯥꯏꯅ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯦ ꯀꯥꯎꯈꯤꯕ ꯇꯥꯔꯦꯅ ꯇꯁꯦꯡꯕ ꯏꯁꯩꯁꯦ ꯑꯩ ꯍꯩꯕꯗꯤ ꯅꯠꯆꯗꯦ ꯇꯧꯕꯇꯕꯨ ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯁꯛꯆꯒꯦ ꯑꯩꯁꯤꯅ ꯄꯦꯟꯕꯤꯔꯣ ꯑꯩꯅ ꯁꯛꯆꯈꯤꯕ ꯏꯁꯩꯐꯥꯎ ꯀꯥꯎꯔꯕꯅꯤ ꯃꯌꯦꯛ ꯐꯥꯎ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯈꯤꯕ ꯏꯁꯩꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯁꯨ ꯌꯧꯁꯜꯂꯛꯑꯦ ꯁꯤꯗꯩꯗ ꯁꯥꯎꯅꯔꯒ ꯂꯩꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯅꯦ ꯈꯤꯇꯪ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯇꯥꯡꯀꯛ ꯍꯥꯏꯇꯥꯔꯦ ꯅꯛꯁꯟꯅꯕꯤꯔꯣ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯋꯤꯁ ꯑꯣꯏꯅ ꯏꯁꯩ ꯃꯆꯥ ꯑꯃꯇꯪ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯈꯤꯕꯅ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯈꯤꯕꯅ ꯑꯩꯅ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯈꯤꯕꯅꯤ ꯅꯪꯕꯨ ꯃꯤꯔꯥꯏꯈꯤꯕ ꯂꯩꯇꯦ ꯑꯩꯒꯤ ꯆꯝꯂꯕ ꯄꯨꯟꯁꯤꯁꯤꯅ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯍꯤꯡꯂꯝꯕꯅꯤ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯍꯤꯡꯂꯝꯕꯅꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯈꯤꯕꯅ ꯃꯌꯦꯛ ꯀꯥꯎꯒꯦ ꯇꯧꯋꯦ ngasisu nangangbu kau leitri ngasisu nangangbu kau leitri nagonda lukjakraba tawaishina mahausagumna nangbu ningsingli kaurage khalluba migutuna nangna aingondagi lapthongninkhibana aina nangbu kauba ngamkhibani
ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯆꯝꯂꯕ ꯄꯨꯟꯁꯤꯁꯤꯅ ꯑꯩꯗꯤ ꯅꯪꯒꯤꯗ ꯍꯤꯡꯂꯝꯕꯅꯤ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯍꯤꯡꯂꯝꯕꯅꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯦꯡ ꯆꯥꯗ꯭ꯔꯕꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯈꯤꯕꯅ ꯂꯣꯛꯄꯜꯂꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯉꯁꯥꯏꯅ ꯌꯧꯁꯜꯂꯝꯃꯒꯗꯤ ꯃꯄꯨꯡ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯗꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯑꯅꯗꯔ ꯁꯦꯁꯟ ꯑꯃ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏ ꯊꯧꯒꯜ ꯇꯧꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯌꯥꯝꯅꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯂꯣꯏꯅꯅ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯕꯨꯁꯨ ꯃꯌꯥꯝ ꯁꯛ ꯇꯥꯛꯄꯤꯔꯝꯕ ꯑꯗꯣ ꯏꯆꯦꯅꯕꯨꯗꯤ ꯉꯁꯥꯏꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉ ꯂꯥꯛꯄꯤꯕ ꯁꯤꯌꯔ ꯇꯧꯕꯤꯕ ꯁꯤꯒꯃꯦꯇ꯭ꯔꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯦꯡꯉ ꯂꯥꯛꯄꯤꯕ ꯃꯤꯡ ꯄꯜꯂꯒ ꯂꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯣꯐꯔ ꯄꯤꯅꯤ ꯍꯥꯏꯕꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃꯨꯛꯇꯪꯒ ꯂꯧꯊꯣꯛꯄꯤꯔꯝꯃꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯁꯣꯐꯥꯒꯤ ꯃꯈꯜ ꯃꯈꯜ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯡꯁꯦ ꯇꯣꯉꯥꯜꯂꯤ ꯇꯧꯕꯇꯕꯨ ꯇꯣꯉꯥꯜꯂꯒꯁꯨ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯤꯡ ꯄꯜꯂꯒ ꯂꯥꯛꯄ ꯀꯁꯇꯃꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯅ ꯄꯩꯁꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯒꯤ ꯑꯗꯨꯝ ꯇꯥꯔꯅꯤ ꯑꯩꯈꯣꯏꯅ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯑꯦꯅꯥꯎꯟꯁꯃꯦꯟꯁꯤꯃꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯛꯄꯤꯔꯦ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦꯗ ꯂꯥꯛꯆꯒꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯃꯗꯤ ꯏꯆꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯆꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯒ ꯈꯤꯇꯪ ꯋꯥꯐꯝ ꯑꯃꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯣ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯗ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯂꯥꯏꯚꯇ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯗꯥꯒꯤꯠ ꯑꯇꯥꯡ ꯑꯗꯒꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯂꯥꯏꯚ ꯌꯦꯡꯖꯔꯤꯅꯤ ꯀꯩꯅꯣ ꯊꯥꯒꯠꯆꯔꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯁꯇꯃꯔꯁꯤꯡꯁꯨ ꯂꯩꯃ ꯍꯣꯝ ꯗꯦꯀꯣꯔ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝꯁꯨ ꯇꯔꯥꯝꯅ ꯉꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360ꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯡ ꯄꯟꯕꯤꯔꯛꯄꯁꯤꯡꯗꯁꯨ ꯑꯣꯐꯔ ꯌꯥꯝ ꯆꯥꯎꯅ ꯄꯤꯖꯔꯅꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯑꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯒꯤꯐ ꯑꯃꯁꯨ ꯂꯩꯖꯔꯤꯀꯣ ꯍꯥꯏꯕꯤꯌꯨ ꯃꯈꯥ ꯇꯥꯕꯤꯌꯨ ꯒꯤꯐ ꯑꯃꯁꯨ ꯂꯩꯖꯔꯤ ꯁꯤ ꯃꯥꯏꯛ ꯁꯤ ꯄꯥꯏꯕꯤꯔꯣ ꯑꯗꯨꯒꯅꯦ ꯁꯤ ꯄꯥꯏ ꯁꯤ ꯃꯥꯏꯛꯁꯦ ꯄꯥꯏꯕ ꯆꯞ ꯆꯥꯅ ꯃꯩ ꯃꯨꯠꯈ꯭ꯔꯦ ngasi customer sing da shu aikoina Singzamai 360 ming palaga lakpa khudingmakta aikoina chawarba offer mayam pijagani mayam su lakpiu luhongadoriba kaina sing amadi kaina sing khatana te ko loima customer sing haidare mayam lakpiu akoin taramna ngairaga leijaramge leima home decor ge site gi mayam pomna ngasi gi live share tawbiriba asagi share tawbe ko gift ama leijari adusu mayam adum akoi Singzamai 360 ga tanaraga khanga charaklage ꯑꯗꯨꯒꯤ ꯂꯛꯀꯤ ꯋꯤꯅꯔꯗꯨꯗ ꯈꯨꯗꯣꯜ ꯇꯝꯕꯒꯤ ꯐꯣꯇꯣ ꯑꯃ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯁꯨ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ